pregnant oire haire chela sisu yadre 3 times abortion tawraga leire aduga ai thabak tawdena topada chenthokre thabak tawbada khara leiraga manaw nupi lawro nagri gi taklaga koihalle aduga ma dawna sense habisu yade adum leire mari leinaraga aduga pregnant oiraga atopa nupada chenthokre manaw nupi dusu ise sibu nupa oiba mapok Mayambu Kurumjari and a very good evening. Ipo media na mayam gidamak ta series 9 puthok chari ba crime diaries yengbiri ba singbu ahan ba makta da suraj khongban tabam na taram nok chari hojek ngasi di ekhoi gi ipo media na puthok chari ba crime diaries kunthra manga suba haibadi 35 suba episode yoksilak pasi aduki matik mayam gi su support hena su mathau tabra hena thamjage haibadi ekhoi makha chatha jarakpa mayam da mayam gi support na ekhoi na ahen ba ekhoi gi episode kaya ama hena phajaba mongda puthok chana bagi ekhoi na sem saba ngamjagadobani mayam gi support yaudраga di ekhoi na su mayam gi damak tawjari ba seba amadi ekhoi na mayam gi damak da thamjari ba platform basigi ekhoi gi wahan thok leiroi da bani haibse thamjage loinana ekhoi gi gasi gi ipo media na series 9 mayam gi damak every Wednesday and Saturday puthok chariba crime diaries 35 suba episode yengbiri ba singbu taram nok chari amadi ikai khumna basu uchari loinana ekhoi gi crime diaries hauram daida mayam gi likes amamak ekhoina nizage like amamam thambiu loinana ekhoi kanogi matungda wari liraba matungda mayam gi comment su sungsoi chodena thambiro haina thamjage aduga ekhoina hana su dum thamjari ba disclaimer mayam waro biroi 18 years ki makhana avoid to hanbisi loinana ekhoi gi crime diaries ki episode pangthok liba mayam si mayam da awareness amadi educate tawnabagi damakta ekhoina focus tawjabani habasima mayam khangminasi understand tawminasi loinena ekhoi se legal platform di nattabanina ekhoina sigi damakta karisu ekhoigi legally action amadi ekhoina sigi damakta decision loba ngamjade habasima su mayam da thamjage loinena mayam gi damakta thamjari ba crime diaries ekhoigi every nook and corner manipur gi state sida senthungna paksana mayam sandokminasi loinena ahen ba viewers amadi subscriber kaya amasu mayam ahen ba pubira u loinana ekhoi gi crime diaries ki family si manipur state ta yamna healthy oina amadi yamna mating leiba ama oiminasi loinana manipur gi crime mitigate tawminasi haibasima thamjaraga manipur gi yamna yaifaraba manipur ama oihanna gi damakta ekhoi su ab angama mateng pangminasi haibasima thamjage loinana ngasi gi kunthra manga suba episode ta su sponsor tobirak diba mayamda samlapna thamjage ahan bada jonia tu dimapur gi nagaland da leiba mafam asida ekhoi gi mayamna break lobiraga naga cuisine amadi yamna beauty scenic oiba jaga sida mayam break loraga visit to you hana thamjage amadi naga gi authentic cuisines mayam amasu taste to phambigani haima thamjage ani subasina ekhoi sangai services private limited report tawram mamlekai da leiba sida ekhoi mayam lengsin biraga ekhoi gi senthok lambi lehenbiu hana thamjage maru oina sangai services private limited report tawram mamlekai na mayam gi damakta haibadi especially nupi khunai nupi samaj hena chawkhana bagi damakta ekhoi gi sotharaba ekhoi gi like sugi mangal kitang balhoroba singi damakta su hena ekhoi gi khudong chabu su thamjari haibadi manipur da su ekhoi gi family khuding maksi requirements kaya ma leibanina ekhoi gi achin ba kaya dagi family si run to bangam daba kaya bu support to bina ba haibadi samna hairabada ekhoi gi fizu ficham chakthong fithong amadi ekhoi gi angang lobi ba angang senabi ba ekhoi gi manipur da leiriba thabak suba singi ekhoi gi makhoina domestic work mayam ama puba ngamdaba mayam mateng pangnabagi damakta su mayambu invite tawjari ekhoi gi iche ichal ine indon ekhoi gi leiriba even ibung yamba inaw singsu ekhoi gi like su hairaba sing natraga like su gi mangal khra wal horoba sing gi su sangai services na mayam gi damakta platform si thambaga ekhoi gi sungsoi soidana income lakna bagi khudong chabu du thamjari mayam able to bi hana thamjage ngasi si ekhoi na ipo media na puthok chariba crime diaries sida base oiba mayam da hana so khone lathok chagiba ningol chakobuda khone sem saduna mayam gi damakta specially release tawna ba khone plan tawjariba nupadi sanani
Nupadi Sanani Habisigi Matanga Ngasidi, specially exclusively Nupadi Sanani Matanga, Nasisi Ekogi, Ozarobita Lemadigi, Wari Habedi, Nupadi Sanani Habase Equina, Yamda Angakpa Mani Habedi, Manipura Lady by crime Sidagi, Equina, Kongo Charaga, Manipurgi crime da, base oiba, especially Ekogi Poksoda, base oiba cinemani, Habedi cinemasi, crime related oibanina, Equina Ngasigi, special episode se mayam gidamak ta ngasigi Saturday dumi se mayam gida thamjari aduga ngasigi cinema sigi wari si crime relate to banina ekoi crime diary si so ko na chana jai haina khanjaraga mayam gidamak ta thamjabani ozaro bitalai masu mayam gidamak ta ekoi nupadi sanani si karamba mongda crime leino aduga especially pokso da base to gadori banina kamaina keno to khibano amadi film number da kamaina ekoi gi awanungai kaya du ozana su thambina ba sem satuna leire ozasu ekoi gi studio election leibire ozabu taram nokcheri aduga ngasigi Ningol Chakoba special da Ekogi Nupadi Sanani Haina Mingthon Jaba film si release on Nabagi Siam Sazari Loinana film Simak Ozagi Ekogi Haitoi Singtoiraba direction Amadi Ozagi Kupsen Senaduna film si Mayam Gidamakta Yam success whenever Siam Sabiri Mayam support of you Loina Ningol Chakoba Ngaibiraga Ekogi crime diaries ki family sing sung soy soitana ticket amamam kakpiraga witness to be you aduga comments kaya ama matung tarak pada karamba phajaba ehenba puthokpa yagadabge haibagi feedback suggestions me amsu thambira u haina thamjage ojabu taram nokcheri loinena ojanga sidi ekhogi crime diaries Saturday gi episode se nupadi sanani the base oiraga ojana ngasi ekhogi nupadi sanani si kamaina thon kibano amadi sigi cinema si crime ga related oibanina mayamda karamba paukta karamba wakhalon amadi mayamda karamba ithil karamba ekhogi phongdok nima mayamda ojana thambiyo Han waktu da mayam pe kok non na koram jari kogi nupadi sanani haba film je nupi amadi nupagi punsi mapok ani je masak tak pa film neba aduga nupa masana masaje masak khangjarak taba masana manghanjaba do taibang jida nupa se kyamuk yamna tang na lakhi ge pokpadagi hongna haba je masana manghanjaba sida nupi oiba mapok na nupagi mapok se phangamdraba mapok neba yam kalaksaba ko adugi pokpadagi hongna sana dongna tang na lakraba nupa kaya na ne masana masabu mayai kai pa chinjak ta manghanjari ba dai crime ka ma toro ma pa wahali ba masa wahali ba ko adugi mayam ji naina ba film ama khakta ne ba ko ado moina mayam da wari je hana khangaga wari khangaga hena film ji yengning bagi kaino khak mayam na phawi aduna wari ji li ji haidana ina ipo media gi tim dai hawdok sabani pa jing da ko ado mayam ju comment e se wari do soidana libiro habda ina mamangi Saturday da joi je wari do ina prepare to nang hawda ba ko ado sanga sidi ina phadana wari ji hana mayam da khudon tawjage na lakchabani do imung amakhak ni ko yaipu ba kauriba sida main character oidoiba je yaipu ba haiba ngangji masi ani gi manung da mathanda pokpane ba masi ani ga ma ga sam gap lai ga pokpane mas yamna ngau ba lang ba inkhalak pagi ko class adum ma na mama pa da wahan ba je class adum 7 8 adai da gi dum haure yam nauna adum ma je aduga pokpa da gi ne dum makut se adum khara chahi ani me khar pa je makut makhong jam yaw ba adum teban de hek dong hek song tha adai mai khara pa chalo ma je sena ba da yang ware e ba dum adai mu khara mama na ba jinga sana re na ko angang mayam chen jong sana rak pa matang chahi ma pan tara ga sok pa je heta khana ba ju ne ma na ta phu ru ba mis adai mi phu chak phu ju na ngang am na phu bai ko phu na ta ba heta thi na phu ba adu gi ju lai kai na ma pa lak ta na na san pa ju adum ba oi ba aduna yamna imung ji da yam tension lei ba hai tare ne ko adu ma pa ji di thoi dong na ma je beng amagi manager ne ba aduga ma di yam ijat leina ma di mi ga khana ba khot pa ji kya pam da ba mai ne ijat leina lei ba ma pa oi ba pam ja ba adu bu ma sa nu pa ji ne hek chaurok pa dai di sum chaurok pa hela ingai chahi yam ingai ne ma on da tension je bradan je ma pi rak pa ma sa nu pa ji na ko adu do si ja seng ba da imung ka ya da ma sa nu pa pok pa ka ya da thok na di ba thok dok ne ba ko aduga ma ji yaipu bajina class 7 8 tagi school da mumi puna je haure ba school da mi puna re da na mi ma sa ma ne ta thina puru ba adai di school lam de mu tan thor ko ma se
ꯑꯗꯩ ꯆꯍꯤ ꯇꯪꯈꯥꯏꯗ ꯉꯥꯡꯅꯔꯒ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯣꯏꯕ ꯑꯗꯩ ꯆꯍꯤ ꯄꯩꯈꯥ ꯊꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯆꯍꯤ ꯃꯥꯡꯗꯅ ꯍꯟꯖꯟꯕꯁꯨ ꯑꯃꯨꯛ ꯌꯥꯎꯕ ꯁꯨꯝꯕꯒꯤ ꯃꯄꯥꯁꯦ ꯌꯥꯝꯅ ꯃꯊꯥꯁꯦ ꯁꯥꯏꯀꯣ ꯑꯗꯩ ꯑꯃꯨꯛ माजे अदम लाई सु पानी खंगदबा मपाजना ngangasu kaya laudaba khumdaba kaisu kidaba mapana phubagaje nga khangtho lore khanbado mai aning wadi dum tawne leibado oireba adai mapajina kaya phui maje phuba yaba phui upai leiteba adai isai yengbaje hingda mapa moi tungringaida lona gari je intho tapna ge changdo ma chatkineba adagidi isai yengbamda suyu thakai gani adai churu pai chingni mamana bojinga punjalaga mi ahum mari namjalaga kan thongni horon khongjanni taraga adamaina adai isai yengbamdong mi khanare na mo phone tawrakani ko kaurakani ko sumaina dai mana mi thengjallena yu ngaurga thobadane yu mi thengjallena mi layeng ba yawgre mi gi gari singba semba yawgre mapaji sugumba mayam gi tension jina dum sigi marak sidaneba adai mu police yongna ba yawre ko adai di thaban song bu jatle dana adum sumba gi kaino mayam je adum thokpa ma irang je dum thokpa school lam ta tam grasu amara tam grasu adai da majuna class kaino karakpa 12 karakpa je mai sum le ko jida nong madi maje school lamadagi maje elben da ko elben karaba matung tha mani karaba matung jidane ba maje mana tawbudine maje khoi ne kaino oeba mana lan badi nate ba khanabje mawonda mina hawrakpa maje mina khanabje mai mawong ma tawjida hongningba laknaningba magi mina ek phawba sakta oeba ko ada mina bu silaktraba atama heta fudat pineba mana di hawrubade amta dinataba adai skon jong ma guli sai kholi na ama mamana bamna sandoreba adugi mana phurubane ba mamana baje ata kaino ji kaidana kida kinna jan thinbai mamai mi ka ji kaidana la yengna re adai di kes tawna re adai skon dai adugi muk tan thore ada mama pa se am thina ngangak paduneba mama pa ji mamang ta ko principal jina nangi kaya ai complain sare mi parents me amna engonda complain la nangna loin phui aduju mina nangona proponate nanga sidai di chakro skon ja mon tammanu ai nangi complain na khang bangam dren tan thoreba mapa ji makok pairaga yam thina ikaina ma ji beng amagi manager ni nasanu padra mi phure skon dala on mina ka principal na ka ro pa ji skon mati ikaidana adu mina mathakta wangang haning daba mi ne ba ko maju adu tare masanu para tawrubaduna dum chinje khummu ba yadaba mina nganga bala hoyena taraga dum aduna adumaina halak heba ko skun dai tan thoraga maje ngange mayum jida jumana nang pokpada asuke matik khoina harau gibado nang pokpajidi kapna bo oiramme nang pokpajidi chakhotna ba mai pakna bo oiramdre laikha tana bo oirame adunu pa po e habse harau goda bo oiramdre kap goda bo oirame nang pokpada lila isai tawdana harau dana aina ne pa ma po ena chongi ba phangi ba pa amtang pokcharadi na khonagi ba punamak to nang nang asi tawri mayam je tawnabra ana mapa je yamna ngange ba mapa je na ko adai di phuju phure adai mama je na khamto e adu mapa je puthokre adugi irang thoi ngai marak tu dane nungdang ji da ko mana ata lona ma patung kan ja gari je thoga adum ma je mai chat kada adum isai yang re ta chat ki bine ba kem to khanda ba adai ahing leiramdre ma pa je ngai re pung baro ma chai tarak pa je ngai re mangon je hangalanda adum ngai ba ji bok ta ne adum halakte adum pa mama je na ne kha them jalle ba mapa je du la otum murasi na taraga adum tumbadi yadana mapa je mung da sangmana kongai ma dai halak pada mai ngai ra phu bana kongai ma ko adai kharani gi matung da jumu ma je skun ji tan tho lei mi dana yak sang ma tam je oi chale adu ju thaban jong ba je ma je ke na na sakre adai mai mama na ba khara lei ba ko dai mama na ba jing ji gi thaban jong jong chakre ma ji mama na e nang khana sai na tor ko ko nang pa bung na di yadra bani e sahi yung tani kaino ma khara kaudharu ge kaino ima gaina ma je satki ba adai ma gi mama na ba group khara lei ba mama na ba group khara ji gi manung ji da mo khoi gi
ꯑꯩꯈꯣꯏ ꯕꯤꯅꯥꯎ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗꯪ ꯇꯧꯕ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯑꯃꯒ ꯇꯔꯨ ꯇꯔꯨ ꯅꯨꯄꯤꯅ ꯑꯃꯒꯀꯣ ꯃꯣꯏ ꯑꯅꯤꯁꯤꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯎ ꯌꯥꯗꯕ ꯑꯗ ꯃꯥ ꯍꯣꯏ ꯃꯕꯥꯅꯤꯁꯤꯅ ꯌꯥꯏꯄꯨꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯃꯕꯥꯅꯤ ꯆꯪꯅ ꯇꯥꯟꯅꯔꯤꯅꯦꯕ ꯑꯗ ꯅꯨꯃꯤꯠꯇꯨꯗꯤ ꯀꯩꯅꯣꯁꯦ ꯇꯔꯨ ꯇꯔꯨꯕꯤꯁꯦ ꯌꯥꯎꯗ꯭ꯔꯦ ꯅꯥꯗꯅ ꯃꯥꯂꯦꯝ ꯉꯥꯟꯕꯤꯁꯤꯒ ꯃꯣꯏ ꯃꯃꯥꯟꯅꯕ ꯈꯔꯁꯤꯒ ꯉꯥꯏꯔꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯃꯃꯥꯟꯅꯕꯈꯩꯁꯤꯅ ꯉꯥꯏꯕꯁꯤꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕ ꯃꯁꯦ ꯀꯩꯒꯨꯝꯕ ꯍꯣꯔꯦꯟ ꯊꯥꯕꯜꯁꯦ ꯍꯦꯛ ꯌꯧꯈꯤꯕꯒꯅꯦ ꯂꯣꯏꯕ ꯇꯥꯗꯣꯏꯃꯤ ꯑꯗ ꯃꯁꯛ ꯐꯖꯕ ꯃꯤ ꯇꯤꯟꯅꯕꯁꯦ ꯀꯔꯤꯝ ꯀꯥꯟꯅꯗꯦꯕ ꯑꯊꯤꯕ ꯑꯩꯈꯣꯏꯅ ꯉꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯃꯁꯦ ꯀꯥꯏꯅ ꯃꯣꯏꯅꯒ ꯑꯗꯨꯃꯥꯏꯅ ꯉꯥꯏꯕꯁꯤꯗ ꯃꯥꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯛꯑꯦ ꯑꯗꯩ ꯃꯥ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤꯁꯦ ꯍꯔꯥꯎꯔꯦꯕꯀꯣ ꯑꯗꯩꯗꯤ ꯅꯪ ꯉꯁꯥꯏꯗꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯦꯔꯒ ꯅꯪꯒꯤꯅꯤ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯊꯦꯡ ꯂꯥꯛꯏꯁꯦ ꯅꯪ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯪ ꯍꯦꯛ ꯅꯨꯄꯤ ꯄꯥꯏ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯀꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯍꯦꯛ ꯑꯣꯏꯗꯤ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯂꯥꯛ ꯇꯣꯡꯉꯛꯑꯣ ꯀꯥꯏꯅ ꯃꯃꯥꯟꯅꯕꯅꯒ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯁꯤꯗꯒ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯟꯅ ꯇꯣꯡꯈꯤꯕꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕꯤꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯌꯥꯏꯄꯨꯕꯁꯤꯒ ꯊꯪꯅꯅꯤꯡꯗꯅ ꯆꯠꯀ ꯆꯤꯡꯊꯔꯒ ꯃꯥꯅꯒ ꯑꯣꯏꯅ ꯇꯣꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯊꯥꯕꯜ ꯃꯐꯝꯁꯤ ꯌꯧꯔꯦ ꯑꯁ ꯊꯥꯕꯜ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯑꯀꯣꯏꯕ ꯒ꯭ꯔꯥꯎꯟꯁꯤꯗ ꯃꯣꯏꯁꯦ ꯊꯥꯕꯜ ꯆꯣꯡꯕꯒ ꯄꯥꯛ ꯆꯪꯗꯦ ꯑꯁ ꯐꯩ ꯆꯤꯡꯗꯅ ꯊꯛꯊꯗꯅ ꯒꯥꯔꯤꯁꯦ ꯊꯧ ꯁꯥꯟꯅꯗꯅ ꯂꯝꯄꯥꯛꯁꯤꯗ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯌꯨꯒꯁꯦ ꯊꯛꯑꯒ ꯀꯩꯅꯣ ꯂꯝꯄꯥꯛ ꯃꯁꯤꯗ ꯗꯥꯟꯁꯀ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯆꯣꯡꯉꯁꯦꯅ ꯆꯪꯉꯛꯄꯁꯤꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯅ ꯅꯨꯄꯤ ꯑꯃꯈꯛ ꯎꯔꯦꯕꯀꯣ ꯃꯥꯗꯤ ꯉꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯃꯤ ꯈꯔ ꯈꯠꯅ ꯃꯤꯈꯔ ꯐꯨꯅ ꯑꯗꯩ ꯃꯤꯉꯣꯟꯗ ꯒꯥꯔꯤ ꯈꯔ ꯊꯦꯡꯖꯜꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯅꯨꯄꯤꯒꯤꯗꯤ ꯂꯩꯇꯦꯕ ꯉꯍꯥꯟꯈꯩꯗꯤ ꯃꯥꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯁꯤꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯎꯕꯗ ꯃꯥꯁꯤ ꯉꯥꯎꯔꯦꯕꯀോ ꯑꯗ ꯅꯨꯄꯤꯁꯤꯅ ꯅꯣꯡꯊꯥꯡ ꯂꯩꯃ ꯀꯧꯋꯦ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯉꯥꯎꯔꯦ ꯅꯨꯄꯤꯁꯤ ꯎꯕꯗ ꯑꯗꯩ ꯃꯣꯏꯅ ꯁꯦꯟꯅꯔꯦ ꯅꯨꯄꯤꯁꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯃꯣꯏꯁꯨ ꯆꯪꯁꯤꯜꯂ ꯊꯥꯕꯜꯁꯦ ꯄꯥꯏꯔꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯗꯤ ꯉꯁꯥꯏꯒꯤ ꯇꯔꯨ ꯇꯔꯨꯕꯤ ꯍꯣꯏ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯃꯥꯟꯅꯕꯁꯤꯡꯒꯤꯁꯦ ꯃꯣꯏꯒꯗꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯒ ꯕꯣꯔꯗꯤꯡꯗ ꯂꯩꯃꯤꯟꯅꯩꯅꯦꯕ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯦꯕ ꯁꯤꯁꯦ ꯃꯣꯏꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯀꯩꯅꯣꯁꯤꯅꯒ ꯃꯥ ꯍꯥꯏꯗꯣꯛꯅꯨ ꯃꯉꯣꯟꯗ ꯃꯥ ꯍꯥꯏꯗꯣꯛꯑꯗꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅ ꯉꯥꯎꯖꯕꯗꯣ ꯎꯕꯗ ꯇꯔꯨ ꯇꯔꯨꯕꯤꯁꯤꯅꯅꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯐꯥꯎꯟꯗꯔ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒ ꯈꯪꯅꯩ ꯀꯥꯏꯅ ꯍꯥꯏꯔꯨꯅꯨꯀꯣ ꯈꯪꯖꯟꯅꯗꯕ ꯁꯥꯁꯤ ꯀꯥꯏꯅ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕ ꯑꯇꯩꯗꯒ ꯃꯦꯜꯂꯦꯕ ꯑꯗꯩ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯆꯪꯁꯤꯜꯂ ꯄꯥꯏꯔꯒ ꯃꯕꯥꯟꯁꯦ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦꯕ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅꯁꯨ ꯌꯥꯏꯄꯨꯕꯁꯦ ꯑꯗꯨꯒ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯊꯥꯕꯜꯒꯁꯦ ꯃꯥꯅꯁꯨ ꯃꯕꯥꯟꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯣꯡꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯃꯃꯥꯟꯅꯕꯈꯩꯁꯤꯅ ꯑꯀꯣꯏꯕꯗ ꯆꯣꯡꯉꯦꯕꯀꯣ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯃꯥꯂꯦꯝ ꯉꯥꯟꯕꯤꯁꯦ ꯃꯕꯥꯟꯅꯤꯅ ꯅꯣꯡꯊꯥꯡ ꯂꯩꯃꯒ ꯌꯥꯏꯄꯨꯕꯒꯅ ꯁꯨꯃꯥꯏꯅ ꯌꯥꯏꯄꯨꯕꯅ ꯃꯌꯥꯏ ꯊꯪꯉꯤꯅꯤꯗꯅ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯁꯣꯝꯗ ꯑꯗꯩ ꯃꯥꯂꯦꯝ ꯉꯥꯟꯕꯤꯅ ꯁꯣꯝꯗꯅꯦꯕ ꯑꯗ ꯃꯕꯥꯟꯅꯤꯅꯒ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯎꯕꯗ ꯁꯥꯎꯋꯦꯕ ꯃꯥꯅ ꯁꯥꯎꯕꯗ ꯃꯥꯗꯤ ꯑꯔꯣꯏꯕꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯊꯥꯕꯜ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯆꯣꯡꯕꯅꯤꯗꯣ ꯑꯗ ꯅꯨꯄꯥ ꯈꯔꯅ ꯃꯣꯏꯁꯦ ꯅꯨꯄꯤꯁꯦ ꯄꯥꯏꯒꯦꯅ ꯆꯪꯉꯛꯑꯦꯕ ꯑꯗꯨꯒ ꯆꯪꯉꯛꯑꯒ ꯄꯠ ꯄꯠ ꯊꯥꯗꯠꯂꯒ ꯍꯦꯛ ꯄꯥꯏꯈꯤꯕꯗꯨꯅꯤꯗ ꯑꯗꯩꯗꯤ ꯑꯩꯅ ꯄꯥꯏꯔꯤꯉꯩꯗꯕꯨꯅ ꯃꯤꯒꯤ ꯁꯛ ꯀꯥꯞꯈ꯭ꯔꯕ ꯌꯥꯏꯄꯨꯕꯅꯤꯗꯣ ꯃꯉꯣꯟꯗ ꯃꯤ ꯑꯃꯇꯅ ꯍꯦꯟꯕ ꯌꯥꯗꯗꯅ ꯂꯩꯕꯅꯤ ꯑꯗꯩꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯃꯨꯛꯈꯥꯏꯔ ꯆꯪꯉꯒ ꯄꯠ ꯄꯠꯀ ꯊꯥꯗꯠꯂꯒ ꯁꯥꯏꯠꯇꯨꯗꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯏꯔꯛꯄꯗꯨꯗꯀꯣ ꯍꯦꯛꯇ ꯐꯨꯗꯠꯅꯔꯦꯕ ꯀꯤꯟꯅꯒ ꯊꯤꯟꯖꯟꯅꯗꯅꯀꯣ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯆꯦꯟꯊꯣꯛꯅꯗꯅ ꯈꯣꯠꯇꯅ ꯈꯥꯝꯅꯔꯦ ꯑꯗꯩ ꯈꯥꯝꯅꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯀꯩ ꯊꯣꯛꯅꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯅꯣꯏ ꯂꯥꯛꯑꯣꯕꯨꯗꯤ ꯑꯩꯈꯣꯏ ꯀꯧꯔꯔꯣꯏꯒꯦ ꯑꯗꯣ ꯅꯣꯏ ꯅꯆꯥꯁꯤ ꯋꯥꯔꯧ ꯈꯣꯠꯂꯣ ꯃꯤ ꯊꯥꯕꯜꯁꯤꯗ ꯌꯦꯡꯉꯣ ꯊꯥꯕꯜ ꯀꯥꯏꯔꯗꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯅꯆꯥ ꯋꯥꯔꯧ ꯈꯣꯠꯂꯣ ꯀꯥꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅꯤꯗ ꯑꯗꯩ ꯑꯁꯣꯝꯗꯗꯤ ꯃꯩ ꯍꯧꯔꯦꯕ ꯁꯥꯎꯕꯗꯀꯣ ꯏꯁꯩ ꯃꯐꯝꯗ ꯆꯠꯈꯤ ꯃꯤ ꯈꯟꯅꯔꯦꯅ ꯀ꯭ꯂꯕꯅ ꯃꯩꯔꯥꯅ ꯀꯧꯔꯛꯑꯒ ꯑꯩꯅ ꯆꯠꯂꯤꯕꯁꯤ ꯀꯌꯥꯔꯛꯅꯣ ꯑꯃꯗ ꯆꯠꯈꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯗ ꯆꯠꯈꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯀꯣꯛꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯥꯏ ꯍꯪꯇꯛꯁꯤꯗ ꯑꯩ ꯑꯗꯨꯅ ꯃꯄꯥꯁꯦ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯃꯥꯁꯦ ꯁꯥꯎꯔꯦꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯍꯜꯂꯛꯑꯦ ꯑꯗꯩ ꯍꯜꯂꯛꯄꯗꯩ ꯃꯥꯅ ꯍꯦꯛꯇ ꯐꯨꯕꯅꯤ ꯅꯪꯒꯤ ꯍꯪꯇꯛꯇ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯐꯨꯔꯒ ꯐꯅꯌꯥꯝꯁꯨ ꯌꯦꯡꯉꯦ ꯐꯖꯅ ꯍꯥꯏꯔꯒ ꯐꯅꯌꯥꯝꯁꯨ ꯌꯦꯡꯉꯦ ꯅꯪ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯪ ꯑꯅ ꯇꯧꯔꯒ ꯐꯨꯕꯁꯦ ꯃꯃꯥꯁꯦ ꯈꯥꯝꯃꯒ ꯃꯆꯥ ꯆꯪꯍꯟꯈ꯭ꯔꯦ ꯃꯄꯥꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯁꯜꯂꯒ ꯈꯥꯝꯗꯣꯛꯑꯦꯕ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯅꯣꯡꯊꯥꯡ ꯂꯩ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯅꯦ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯂꯒ ꯃꯄꯥꯁꯤꯅ ꯐꯥꯎꯟꯗꯔꯅꯤ ꯃꯥꯒꯤ ꯃꯄꯥꯁꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯍꯨꯝꯅꯦ ꯀꯥꯌꯥꯏ ꯀꯥꯝꯆꯥ ꯀꯥꯆꯥꯅ ꯃꯥꯅ ꯀꯥꯇꯣꯜꯂꯅ
ꯃꯈꯨꯔꯥ ꯑꯅꯤꯁꯤꯅꯦ ꯃꯣꯏꯒꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯦꯕꯀꯣ ꯑꯗ ꯃꯥꯒꯤ ꯃꯄꯥꯁꯨ ꯁ꯭ꯀꯨꯜꯗꯣ ꯂꯤꯡꯈꯠꯂꯒ ꯃꯥꯏ ꯒꯠꯁ ꯑꯝꯇ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯦꯝꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯩꯗ ꯃꯥꯏꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯃꯤꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯅꯥꯎꯄꯥ ꯑꯅꯤꯁꯦ ꯑꯃꯅ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏ ꯑꯗꯩ ꯑꯃ ꯀꯥꯇꯣꯟꯁꯤꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯤꯡꯒꯜꯂꯦ ꯈꯔ ꯁꯥꯎꯒꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯃꯄꯥ ꯐꯥꯎꯟꯗꯔꯁꯤꯁꯨ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯑꯗꯨꯏꯁꯨ ꯃꯥꯅ ꯈꯔ ꯆꯍꯤ ꯌꯥꯝꯃꯛꯑꯕꯅꯤꯅ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯛꯄꯅꯤꯅ ꯈꯤꯇꯪꯗꯤ ꯃꯥꯅ ꯐꯥꯖꯟꯕ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯌꯥꯏꯁꯦ ꯁꯤꯗꯤ ꯕꯥꯌꯥꯏꯁꯤ ꯌꯥꯏꯃꯁꯤꯗꯤ ꯈꯤꯇꯪ ꯇꯞꯄꯦ ꯃꯥꯅ ꯈꯔ ꯊꯦꯝꯖꯟꯕ ꯈꯥꯝꯖꯟꯕ ꯑꯣꯏꯌꯦꯕ ꯑꯗꯩ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯀꯥꯇꯣꯟꯁꯤꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯗꯤꯡꯒꯤ ꯂꯟꯁ ꯀꯩꯒꯤ ꯆꯥꯕ ꯊꯛꯄ ꯏꯟꯖꯥꯡ ꯀꯩ ꯁꯤꯟꯕ ꯁ꯭ꯀꯨꯜꯒꯤ ꯃꯥꯁꯦ ꯁꯤꯟꯕ ꯂꯥꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔ ꯂꯩ ꯃꯥ ꯀ꯭ꯂꯥꯁꯃꯛꯇꯤ ꯆꯪꯗꯦꯕ ꯃꯥꯗꯤ ꯑꯗꯣ ꯀꯥꯌꯥꯏꯗꯨꯗꯤ ꯑꯣꯖꯥ ꯑꯣꯏ ꯁ꯭ꯀꯨꯜꯗꯨ ꯄꯨꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤꯁꯨ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯥꯌꯥꯏꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥ ꯑꯃ ꯂꯧꯏꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯁꯦ ꯍꯥꯏꯔꯤꯕ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯗꯩꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯟꯆꯦꯟꯕꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯑꯃꯨꯛ ꯇꯝꯃꯦꯕ ꯀ꯭ꯂꯥꯁ 9 ꯃꯥꯁꯦ ꯑꯗꯨꯝ ꯔꯦꯡ 1 2ꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯥꯔꯛꯄ ꯑꯗꯣ ꯃꯥꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯈꯥꯏꯅꯔꯦ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯡꯈ꯭ꯔꯦ ꯈꯥꯏꯅꯔ ꯃꯇꯨꯡꯗ ꯑꯗꯣ ꯃꯥꯁꯤꯅ ꯃꯄꯥꯁꯤꯅ ꯌꯣꯛꯍꯧꯕ ꯃꯆꯥꯅꯦꯕ ꯑꯗ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯒꯤ ꯃꯄꯥꯁꯤ ꯑꯣꯖꯥꯁꯨ ꯑꯣꯏ ꯋꯥꯔꯗꯦꯟꯁꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯄꯥ ꯃꯆꯥꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯃꯃꯥ ꯀꯥꯏꯅꯔꯒ ꯅꯨꯄꯤ ꯑꯃ ꯊꯤꯗꯅ ꯍꯟꯅ ꯌꯦꯡꯗꯅ ꯃꯆꯥꯁꯤ ꯈꯛꯇꯪ ꯃꯥꯅ ꯍꯤꯡꯉꯛꯑꯕꯅꯦꯕ ꯃꯥꯏ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯅ ꯃꯦꯠꯇꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯈꯣꯠꯇꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯟꯈꯠꯂꯛꯄꯅꯤꯅ ꯀ꯭ꯂꯥꯁ 9 ꯁ꯭ꯋꯥꯏꯗꯩꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯐꯥꯎꯗꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯊꯥꯡ ꯂꯩꯃ ꯍꯥꯏꯁꯤꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯗꯤ ꯄꯥꯕꯤ ꯅꯪ ꯍꯟꯗꯛꯇꯤ ꯔꯦꯡ 2ꯗ ꯍꯥꯏꯊꯔꯛꯄꯒꯁꯦ ꯅꯪ ꯀꯩꯗꯧꯕꯩ ꯔꯦꯡ 2 ꯍꯥꯏꯊꯔꯛꯏꯅꯣ ꯅꯪ 1 ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯁꯦ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯖꯕ ꯃꯥꯒꯤ ꯑꯗꯣ ꯅꯨꯄꯤꯁꯤꯅꯁꯨ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅꯃꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯞꯇꯅ ꯉꯥꯎꯗꯅ ꯃꯉꯣꯟꯗ ꯑꯗꯨꯗꯤ ꯂꯩꯇꯦ ꯃꯥꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗꯁꯨ ꯃꯥꯅ ꯌꯥꯗꯕꯅꯦꯕ ꯇꯁꯦꯡꯅꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯆꯩꯅꯤ ꯈꯣꯠꯅꯤ ꯍꯧꯖꯤꯛꯇꯒꯤꯅꯗ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯆꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯃꯣꯏ ꯃꯃꯥꯟꯅꯕꯤꯒ ꯀꯩꯗꯒ ꯍꯥꯏꯔꯒ ꯇꯛꯁꯜꯂꯛꯄꯗꯨꯗ ꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯁꯨ ꯄꯥꯏ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯥꯎꯈꯨꯝꯒ ꯄꯤꯔꯛꯇꯕꯁꯤꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯌꯥꯝ ꯀꯥꯏꯗꯣꯔꯦꯒ ꯍꯥꯏꯕꯗꯨꯗ ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯑꯣꯏꯕ ꯀ꯭ꯂꯥꯁ 9ꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄꯁꯦꯀꯣ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯁꯣꯏꯔꯅꯦꯅ ꯑꯗꯨꯝ ꯍꯣꯏ ꯃꯇꯝ ꯆꯥꯔꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯤꯒ ꯍꯥꯏꯔꯒ ꯍꯦꯛ ꯂꯦꯇꯔ ꯃꯆꯥ ꯑꯃ ꯍꯦꯛ ꯄꯤꯅꯕ ꯁꯦꯟꯇꯦꯟꯁ ꯑꯃꯅꯤꯒ ꯏꯟꯅꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯁ꯭ꯀꯨꯜꯗꯒ ꯊꯦꯡꯅꯔꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯅꯣꯛꯃꯤꯟꯅꯕ ꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯕꯗꯨꯅꯤꯗ ꯊꯑꯣꯏꯅ ꯎꯅꯗꯅ ꯍꯦꯛꯇ ꯀꯩꯅꯣ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯍꯦꯛꯇ ꯑꯗꯨ ꯁꯨꯡꯅꯠ ꯅꯠꯇꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯂꯩꯕ ꯃꯆꯥ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤꯅꯅꯦ ꯃꯥ ꯍꯥꯏꯔꯦꯕ ꯅꯪꯁꯦ ꯑꯩꯅ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜ ꯑꯝꯗ ꯊꯤꯜꯂꯅꯤ ꯑꯩ ꯉꯥꯡꯅꯔꯨꯔꯕꯅꯦ ꯑꯗꯨꯅ ꯅꯪ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜꯗꯨꯗ ꯃꯤ ꯈꯠꯅꯔꯛꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯔꯣꯏ ꯅꯪ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ 12 ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯅꯪ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯁꯤ ꯄꯤꯒꯅꯨ ꯈꯣꯠꯀꯅꯣꯅ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯃꯥꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯤꯜꯂꯦ ꯀꯣ ꯑꯗ ꯑꯁꯣꯝꯗꯅ ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯂꯟꯆꯦꯟꯕ ꯍꯣꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯍꯣꯏꯁꯦ ꯂꯣꯏꯅ ꯅꯣꯡꯊꯥꯡ ꯂꯩꯃ ꯍꯣꯏ ꯑꯗꯒꯤ ꯃꯣꯏꯁꯦ ꯇꯤꯝ A ꯇꯤꯝ B ꯈꯥꯏꯌꯦꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯟꯆꯦꯟꯕꯁꯤꯅ ꯃꯥꯁꯦ ꯃꯨꯛꯆꯔꯤꯅꯦꯕ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯤꯅ ꯃꯥꯁꯦ ꯂꯩꯖꯩꯅꯦꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯑꯗꯣ ꯃꯥꯁꯦ ꯃꯤꯅꯁꯨ ꯀꯤꯅꯩ ꯃꯌꯥꯝꯅꯀꯣ ꯃꯥꯅ ꯃꯣꯏꯁꯦ ꯇꯤꯝꯒ ꯈꯥꯏꯗꯣꯛꯅꯩꯌꯦꯕ ꯇꯤꯝ A ꯇꯤꯝ B ꯀꯥꯏꯅꯀꯣ ꯑꯗ ꯃꯥꯅꯒ ꯇꯤꯝ Aꯒꯤ ꯂꯤꯗꯀ ꯇꯧꯔꯤꯅꯦꯕ ꯑꯗ ꯃꯥꯅꯒ ꯐꯪꯁꯟꯒꯨꯝꯕ ꯁ꯭ꯄꯣꯔꯠꯀꯨꯝꯕꯒꯁꯦ ꯂꯣꯏ ꯁꯤꯟꯕ ꯃꯥꯒꯤ ꯋꯥ ꯇꯥꯕꯗꯣ ꯑꯗꯩ ꯑꯣꯖꯥꯈꯩꯅꯁꯨ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯑꯣꯖꯥꯈꯩꯅꯁꯨ ꯌꯥꯝ ꯑꯣꯖꯥ ꯑꯃꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯕꯅꯤ나 ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯋꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯌꯥꯏꯄꯨꯕꯒꯤ ꯃꯌꯨꯝꯗ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯃꯤꯕꯁꯤꯡꯗꯣ ꯃꯣꯏꯅ ꯇꯤꯝ Bꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃꯈꯛꯅ ꯇꯤꯝ ꯀꯩꯅꯣꯒꯤ Bꯒꯤ ꯑꯃꯨꯛ ꯂꯤꯗꯔ ꯑꯣꯏꯌꯦꯕ ꯃꯥꯁꯤꯅ ꯐꯥꯒꯤꯗꯤ ꯌꯥꯝ ꯇꯧꯕ ꯃꯤꯗꯤ ꯈꯔ ꯊꯣꯛꯆꯗꯕ ꯈꯔ ꯄꯥꯡꯖꯗꯕ ꯃꯁꯛꯇꯤ ꯊꯤꯕꯀꯣ ꯃꯥꯁꯤꯅ ꯑꯗ ꯃꯣꯏꯁꯤꯅ ꯃꯁꯛ ꯊꯤꯕꯅꯤꯅ ꯎꯁꯤꯠꯇꯦꯕ ꯑꯗ ꯃꯣꯏꯁꯦ ꯌꯨꯝꯗꯅꯅꯦ ꯃꯣꯏ ꯇꯔꯨꯕꯤ ꯍꯣꯏ ꯅꯣꯡꯊꯥꯡ ꯂꯩꯃ ꯍꯣꯏꯁꯦ ꯀꯩꯅꯣ ꯍꯣꯏꯁꯦ ꯃꯥꯂꯦꯡꯉꯥꯟꯕꯤ ꯍꯣꯏ ꯕꯤꯅꯥꯎ ꯑꯅꯤꯁꯦ ꯃꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣꯒ ꯇꯤꯟꯅꯩꯌꯦꯕ
ꯌꯥꯏꯄꯨꯕ ꯍꯣꯏꯒ ꯀꯣ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯌꯥꯏꯄꯨꯕꯒꯤ ꯑꯃꯨꯛ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯊꯣꯏꯕꯒ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯂꯦꯝꯒ ꯍꯥꯏꯔꯤꯕ ꯃꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯃꯣꯏ ꯇꯤꯟꯅꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯊꯣꯏꯕꯁꯤꯗꯤ ꯃꯁꯛ ꯊꯤꯕꯅꯤꯅ ꯃꯕꯥꯅꯤꯅ ꯑꯃꯨꯛ ꯊꯣꯏꯕꯁꯦ ꯍꯨꯟꯗꯣꯛꯑꯦꯕ ꯂꯟꯆꯦꯟꯕꯒ ꯑꯃꯨꯛ ꯇꯤꯟꯅꯩꯌꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯨ ꯀꯩꯅꯣꯁꯦ ꯌꯥꯏꯄꯨꯕꯁꯦ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯃꯣꯏ ꯁ꯭ꯀꯨꯜ ꯊꯤꯜꯂꯛꯑꯦ ꯁ꯭ꯀꯨꯜꯁꯤꯗꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯥꯎꯟꯗꯔ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯒ ꯃꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯀꯩꯅꯣ ꯁꯥꯔꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ ꯏꯆꯥꯁꯤ ꯁꯥꯔꯅ ꯏꯆꯥꯃꯛꯅꯤ ꯈꯜꯂ ꯌꯦꯡꯁꯤꯟꯕꯤꯌꯨ ꯈꯣꯠꯆꯟꯕꯤꯌꯣꯅꯀꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁ꯭ꯀꯨꯜ ꯃꯆꯥꯁꯤꯃꯇꯪ ꯂꯤꯡꯈꯠ ꯂꯩꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯃꯦꯅꯦꯖꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤꯕꯅꯤ ꯕꯦꯡ ꯑꯃꯒꯤ ꯑꯩꯅꯁꯨ ꯁꯥꯔꯕꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯀꯥꯟꯅ ꯃꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯩ ꯑꯗꯣ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯪꯈꯤꯅꯤ ꯑꯗꯣ ꯑꯩ ꯁꯦꯀꯨꯔꯤꯇꯤ ꯑꯃꯗ ꯃꯥꯒꯤ ꯁꯤꯟꯅꯒꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯀꯥꯟꯗ ꯁꯤꯟꯅꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯗꯅ ꯑꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯁ꯭ꯀꯨल काब लाएबा कनो होई मैमसे अदो स्कूल काबसे लाए अदो लाकपसिदा लंचेनबगा तरु तरुबिने अदई मालेंगांबिगा तरु तरुबिगना लंचेनबै बेकजे पाइरदना अदई असोमदं सिंग मालेंगांबिना अदई कनो मुक तरु तरुबिना सिंग अदई ताइगजे सेमबिदना अदई ममाइगे साइन तैथोकबिदना येंगदना तोरगा थेक्तना स्कूल से लाएबा मोइजुको अदुगा स्कूल से काले अदुगा कनो तौरे मोइना मथक्ता बैग स्कूल बैग का कई थमरगा मोइजु नोंथांगै मोइ स्कूल काकपसे नुंगतिगे दum ngaयेबा होजिकि लंचेनबसिनाको अदु ngaयबसिदा मोइदी कनो दो मोइ बाबाने मखुरा अनिदुने पुन्ना गाड़ीदा लाइमिदना माइ मंदोम चादुने मोइ पुन्नाको अमाइ मोइ स्कूल कारकपसिदा मोइजिना मोइजु मथक्ता मु काखलकमा मानबि खरागा अदा ngसाइगी लंचेन बोइगाजगा थेंगनारेबा अदा होजिकि बिनावनीजे कहीं मोय अनी नदी लंचेन बजे सेनादर लेमिदना अदा नोंथांग लेम कारक बजे लंचेन बनदी कइनोने कइनो कार अबो स्कूल का हाइसदा मोय अनी जना गा पेट पेट का तौनादना को कौना ग्रेना अदैदी मानगा सावरगा नोंथांग लेमना मानजु मु मागा मबान मोय बिनावनी जगदी यंगजन्नैबको अदुगा लंबी थादो मी सी मयांग बिचा फमने हंदो गायना याम सितना गा हरम बदुंदा अदै मदमाय चल मसे स्कूल की फाउंडर की मसान पिरम दरबा मछम जे प्रोग्राम फोइतत कदमी मसे मी याम सिते मसी गायना को तवेबा दैदी अमुक साइगी टिमबी की लीडर ओइरिबा याइपुबगा मयुमदा तिनारिबा माले मोइ थोइ बोइदो मोइगा मुक मोइजे मुक थेंगनारे मोइदि स्कूल ददि यंगना बिनेबको अदैदी हे थोइबा सक्ता थी गायना मोइना हंदो चटके गायना गा बिनाव अनि जना तवेबा हे नोयनी खंगनिदना याइपुबा युमदना मु याइपुबना हिदना लंचेनबना खंगनेबा नोयनी याइपुबदा हाइदोके हंदक्ति युमदा नोइति नालोएबाना कइनो अखोइदि स्कूलदना स्कूल की फजबदा गावबा युमदना युम की फजबदा गावबा नथौरो अथीबनो द गावरप्रो गायना को सक नमायगा सकीबा दैदा मानगा हिदि थोइबनागा आई खोइदौते सावलिदा को स्कूल जिदने मसिगी लंचेन बाहाइबा नुपाजे मसिदगी हेना फजबा अमत लाबा लाइदों लाटपीगे हे टिमबी लीडर से ओहनगे कई सोना तब बिनाव थेकोइ नाकोइ अनीजना बो इंगो उजतब गायना चाकदो सिपिरमद्रेना मथाइ चाकसैबा अद मोइजना बेलंदा द मखादा लोइना मोइजे स्कूल बेल जु तादोरेना मखादा सुं लैनरिङाइ दको थाजदना याइपुबजे स्कूल कारक पनेबको सिक्युरिटी ने नोइ रूम असिदा निगाने स्कूल की सिक्युरिटी दो अदुनगा हान ब कारक पदिना ताकपीबा कमाइन कारक पसिदा माजे नोंथांग लैमजिना उरेबा नोंथांग लै मोइगा लंचेन बगदि स्माइना स्कूल की कइनोजे बेरंदा जिदा लेप येंगनागा सुम नोंथांग लै मोइजु मोइगी ममानबिगै वाइ सानाबा लंचेन बजु ममानबिगै वाइ सानागा मबानदि सुम येंगनागादि लैरमबिबा मतांगनेबा अदा याइपुबजे स्कूल कारक पसिदा नोंथांग लैमजिना उबदा थाबनगी नुपादने असिदि आइना ममिंग जुलाइबमजु खंगौद्रे अमुक्ता थेंगनारदिना ngaijaraकपदो ngasiदि अस कइनो इसोरजिना आइगदमत प्रोको समानरे गायना को मासे ngaure ba daidi kanjaipuजना जु उरेबको अदै माजु थाबनगी नुपिदनिने असिदि गायना को ममिंग लाइबमजु खंगौदेना तरगा सिदा तम लैरमेनेना अदुगी तंजाजिदा असाइगी कइनो होइजना मबानी येंगनाबदो उरेबा लंचेन बोइना को लंचेन सावरेबा मोइनी जे मबानी येंगनाबदुदा अदै लंचेन बजना स्कूल सिदा मरासिमा गुल लैबा माजिना को मिदि मुनंग तौबा अदा मानेना फजै माजे स्कूल जे ग्रेड नीना लेरमगा मंगोदा येना फजवा वांगा सांग रोकंग होरगा म लाकपसिददि माजे क्या नुंगाइत्रेबको अदै नोंथांग लैमना जो अमु येंग्रेदना को अदुगी नुंगाइत्रे अदुगी मरक्सिदा मु माजे कनो तौरे आजुकी बिनाव अनिजे सी लंचेन बजिदा स्माना सेमदना कलर सेमदना म सेमदना ताइ सेमदना लेरमबदगी
ꯃꯣꯏꯅ ꯀꯗꯥꯏꯗꯅꯣ ꯌꯦꯡꯅꯩꯁꯦꯅ ꯌꯦꯡꯊꯣꯔꯛꯄꯗ ꯌꯥꯏꯄꯨꯕ ꯂꯥꯛꯄꯁꯦ ꯎꯔꯦꯗꯅ ꯍꯩꯃꯥ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯁꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯅ ꯃꯣꯏ ꯑꯅꯤꯁꯦ ꯃꯣꯏꯁꯨ ꯇꯧ ꯂꯩꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯣꯏꯒ ꯍꯦꯛ ꯈꯠꯅꯔꯤꯕ ꯃꯥꯂꯦꯝ ꯃꯣꯏ ꯊꯣꯏꯕꯣꯏ ꯃꯌꯨꯝꯗ ꯌꯥꯏꯄꯨꯕꯒ ꯇꯤꯟꯅꯕ ꯀꯥꯡꯕꯨꯗꯣ ꯃꯁꯛ ꯊꯤꯅꯒ ꯊꯣꯏꯕꯁꯦ ꯃꯣꯏꯅ ꯎꯁꯤꯠꯄꯤꯗꯕꯗꯣ ꯃꯣꯏ ꯇꯤꯝꯁꯤꯁꯨ ꯂꯩꯔꯤꯅꯦꯕ ꯃꯣꯏꯅꯁꯨ ꯎꯔꯕ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯁꯅꯤꯅꯦ ꯃꯣꯏꯁꯨ ꯆꯦꯟꯁꯜꯂꯦꯕ ꯕꯣꯁ ꯅꯪꯕꯨ ꯀꯃꯥꯏꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯏꯅꯣ ꯀꯥꯏꯅꯀꯣ ꯃꯣꯏꯁꯨ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯊꯤꯜꯂꯛꯏꯁꯤꯅꯤ ꯀꯔꯝꯕ ꯁ꯭ꯀꯨꯜꯅꯣ ꯀꯗꯥꯏꯗꯅꯣꯒ ꯑꯝꯇ ꯈꯪꯗꯦ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯗꯝꯃꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯌꯨꯛꯇꯒꯤ ꯂꯣꯏꯁꯜꯂ ꯂꯥꯛꯏꯁꯤꯅꯦꯅ ꯍꯥꯏꯔꯦ ꯑꯁ ꯉꯁꯤꯗꯒꯤ ꯑꯩ ꯇꯤꯝ Bꯒꯤ ꯂꯤꯗꯔ ꯑꯣꯏꯕꯁꯦ ꯑꯩ ꯇꯣꯛꯑꯦ ꯐꯝ ꯊꯥꯗꯣꯛꯑꯦ ꯅꯉꯣꯟꯗ ꯁꯤꯟꯅꯔꯦ ꯑꯩꯅꯅꯦ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯂꯟꯆꯦꯟꯕꯗꯩ ꯍꯦꯟꯕ ꯑꯝꯇ ꯂꯥꯛꯑꯗꯤꯅ ꯏꯁꯣꯔ ꯈꯨꯏꯔꯝꯕꯗꯣ ꯏꯁꯣꯔꯁꯤꯅ ꯊꯥꯔꯛꯑꯦ ꯀꯥꯏꯅꯀꯣ ꯇꯧꯔꯤꯉꯥꯏ ꯆꯩꯔꯛꯁꯤꯗ ꯑꯁꯣꯝꯗꯩ ꯇꯔꯨꯕꯤꯒ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏ ꯑꯥꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯕꯣꯁꯅꯦꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯁꯝꯅꯦꯕ ꯑꯁꯤꯗꯤ ꯊꯥꯗꯣꯛꯑꯣ ꯑꯩꯈꯣꯏ ꯆꯠꯀꯦ ꯊꯥꯗꯣꯛꯑꯣꯅ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔꯗꯣ ꯃꯣꯏꯅ ꯐꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯊꯣꯏꯕꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯃꯣꯏꯅ ꯆꯪꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯥꯏꯊꯤꯕꯅꯤꯗꯅ ꯆꯪꯈꯤꯕ ꯌꯥꯔꯣꯏꯅ ꯕꯤꯅꯥꯎ ꯑꯅꯤꯁꯦ ꯀꯟꯅ ꯌꯥꯟꯕꯀꯣ ꯑꯗꯩꯗ ꯃꯣꯏꯁꯦ ꯄꯥꯛ ꯂꯥꯎ ꯊꯥꯗꯜꯂ ꯃꯣꯏꯗꯤ ꯆꯦꯟꯈ꯭ꯔꯦꯕ ꯑꯁ ꯕꯣꯁ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯏꯁꯦ ꯑꯁ ꯂꯣꯏꯔꯦꯒ ꯇꯧꯗꯅꯅꯦ ꯑꯃꯨꯛ ꯍꯔꯥꯎꯗꯅ ꯃꯣꯏꯁꯦ ꯇꯧꯅꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯩ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯆꯪꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯌꯦꯡꯉꯦ ꯃꯉꯣꯟꯗ ꯑꯗꯩ ꯀꯩꯅꯣꯁꯤꯅꯁꯨ ꯌꯦꯡꯉꯦ ꯌꯥꯏꯄꯨꯕꯁꯤꯅꯁꯨ ꯌꯦꯡꯉꯦꯀꯣ ꯃꯣꯏꯅꯁꯦ ꯅꯣꯛꯃꯤꯟꯅꯗꯅ ꯌꯦꯡꯅꯕꯁꯤꯗ ꯂꯟꯆꯦꯟꯕꯁꯤꯗꯤ ꯁꯥꯎꯔꯦꯕ ꯃꯣꯏꯅ ꯌꯦꯡꯅꯕ ꯈꯣꯠꯄꯁꯤ ꯎꯕꯗ ꯑꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯃꯄꯥꯁꯦ ꯁꯤꯁꯦ ꯀ꯭ꯂꯥꯁ ꯆꯪꯉꯛꯑꯦꯕ ꯃꯥꯁꯤꯅ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯩꯒꯟꯕ ꯑꯣꯖꯥꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯄ ꯁꯨꯝ ꯍꯧꯔꯛꯑꯦꯀꯣ ꯑꯗ ꯍꯧꯖꯤꯛ ꯃꯥꯁꯦ ꯎꯔꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯌꯥꯏꯄꯨꯕꯁꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯅꯪ ꯀꯩ ꯃꯤꯡ ꯀꯧꯕ ꯅꯪ ꯑꯅꯧꯕꯔꯥ ꯉꯁꯤꯗ ꯂꯥꯛꯄ꯭ꯔꯥꯅ ꯑꯩꯈꯣꯏ ꯁꯥꯔ ꯑꯩ ꯌꯥꯏꯄꯨꯕ ꯀꯧꯖꯩꯅ ꯍꯥꯏꯔꯦ ꯑꯣ ꯑꯁ ꯃꯤꯡꯒ ꯁꯛ ꯀꯌꯥꯝ ꯐꯖꯩ ꯑꯁꯤꯒꯨꯝꯂꯕ ꯃꯍꯩꯔꯣꯏꯅ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯒꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯊꯥꯔꯕ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯏꯅꯦꯅ ꯁꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯂꯕꯁꯦ ꯌꯥꯝ ꯍꯥꯏꯕ ꯑꯗꯩꯗ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗ ꯑꯁ ꯑꯁꯤꯒꯨꯝꯂꯕ ꯅꯪꯒꯤ ꯃꯤꯡꯒ ꯑꯁꯤꯒꯨꯝꯂꯕ ꯅꯪꯒꯤ ꯅꯁꯛꯀ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯤꯁꯨ ꯑꯁꯤꯒꯨꯝꯂꯕ ꯐꯖꯕꯗ ꯉꯥꯎꯕ ꯌꯥꯝ ꯌꯥꯎꯕꯅꯤ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯧ ꯀꯥꯏꯅ ꯃꯥꯏ ꯀ꯭ꯋꯥꯏꯗꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯀꯩꯅꯣꯁꯤꯅ ꯌꯥꯏꯄꯨꯕꯁꯤꯗ ꯃꯃꯥꯟꯅꯕꯤ ꯍꯧꯖꯤꯛꯀꯤ ꯇꯔꯨꯕꯤꯗꯣ ꯑꯗꯨꯅ ꯍꯥꯏꯕ ꯁꯤ ꯑꯣꯖꯥꯁꯦ ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥꯅꯦꯅ ꯑꯁꯤꯒꯨꯝꯂꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯣ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤꯅꯦ ꯋꯥꯠ ꯑꯃ ꯑꯁꯤꯒꯨꯝꯂꯕ ꯑꯃ ꯋꯥꯠ ꯑꯃ ꯑꯁꯤꯒꯨꯝꯂꯕ ꯑꯃ ꯑꯁꯤꯒꯨꯝꯂꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯀꯥꯏꯅ ꯋꯥꯔꯤ ꯇꯧꯋꯦꯕ ꯑꯗꯩ ꯁꯣꯝꯗ ꯑꯃꯨꯛ ꯂꯟꯆꯦꯟꯕꯗꯨꯁꯨ ꯃꯄꯥꯅꯤꯅꯀꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯃꯥ ꯑꯁꯤꯒꯨꯝꯂꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯑꯁꯤ ꯍꯥꯏꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯈꯪꯗꯦꯅ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯌꯥꯏꯄꯨꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯂꯣꯏꯅ ꯁꯦꯛꯁꯟ ꯍꯧꯅꯈ꯭ꯔꯒ ꯊꯦꯡꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯁꯦ ꯍꯥꯏꯀꯣ ꯑꯗꯩꯗ ꯌꯥꯏꯄꯨꯕꯁꯦ ꯉꯥꯛ ꯈꯨꯝꯗꯦꯕ ꯑꯗ ꯂꯟꯆꯦꯟꯕ ꯍꯣꯏꯅ ꯃꯣꯏꯅ ꯍꯥꯏꯅꯩ ꯖꯨꯒꯣꯠ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯅꯩꯕ ꯃꯣꯏꯅ ꯑꯗꯩꯗꯤ ꯃꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯁꯥꯔ ꯍꯥꯏꯌꯦꯕ ꯑꯁꯤꯒꯨꯝꯂꯕ ꯅꯍꯥꯛꯁꯨ ꯁꯛꯇꯤ ꯐꯖꯅ ꯇꯥꯈꯠꯂꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤꯁꯨ ꯁꯛ ꯇꯥꯈꯠꯄ ꯌꯥꯝ ꯌꯥꯎꯕꯅꯤ ꯐꯖꯅ ꯂꯣꯏꯅꯧ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯣꯖꯥ ꯊꯣꯛꯑꯀꯥꯟꯗ ꯍꯥꯞꯀꯨꯝꯕꯁꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯀꯩꯅꯣꯁꯦ ꯌꯦꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯂꯚ ꯌꯨ ꯁꯥꯏꯟ ꯀꯩꯅꯣꯁꯦ ꯐꯖꯅ ꯌꯦꯛꯑꯦꯀꯣ ꯐꯖꯅ ꯌꯦꯛꯑꯒ ꯇꯦꯟꯖꯩꯒꯁꯦ ꯊꯤꯜꯂꯒ ꯑꯥꯏ ꯂꯚ ꯌꯨꯒ ꯆꯥꯎꯅ ꯊꯥꯔꯒ ꯄꯤꯔꯦꯕ ꯕꯣꯏꯁꯦ ꯃꯉꯣꯟꯁꯤꯗꯀꯣ ꯄꯤꯕꯁꯤꯗ ꯑꯃꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯁꯦꯝ ꯇꯨ ꯌꯨꯅꯊꯥꯔ ꯃꯈꯥꯁꯦ ꯆꯥꯎꯅꯒ ꯄꯤꯔꯛꯑꯦ ꯑꯗꯨꯒꯤ ꯄꯤꯅꯕꯁꯦ ꯀꯩꯅꯣꯁꯤꯅ ꯎꯔꯦꯕ ꯂꯟꯆꯦꯟꯕꯅ ꯃꯥꯁꯦ ꯁꯥꯎꯔꯦꯕꯀꯣ ꯂꯟꯆꯦꯟꯕꯁꯦ ꯑꯗꯩ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯃꯥꯁꯦ ꯁꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯕꯥꯌꯥꯏꯗꯣ ꯀꯩꯅꯣꯒꯤ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯑꯗꯨꯁꯦ ꯀ꯭ꯂꯥꯁ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯇꯔꯨꯕꯤꯒ ꯀꯩꯅꯣꯒꯁꯤꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯥꯛꯏꯉꯩꯗꯨꯗ ꯄꯥꯎꯗꯔ ꯃꯆꯥꯁꯦ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯥꯗꯅ ꯂꯤꯞꯁꯇꯤꯛꯀ ꯇꯛ ꯇꯩꯕ ꯑꯣꯖꯥꯁꯦ ꯎꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕ ꯑꯣꯖꯥꯁꯤꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯕ꯭ꯂꯦꯛꯕꯣꯔꯗꯇꯒ ꯀꯩ ꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯩꯕꯁꯦ ꯃꯥꯅ ꯐꯠ ꯂꯩꯊꯣꯛꯄꯗ ꯐꯠ ꯎꯈ꯭ꯔꯦꯕ ꯅꯕꯥꯅꯤ ꯍꯧꯒꯠꯂꯣ ꯄꯨꯊꯣꯔꯛꯑꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯅꯕꯥꯅꯤ ꯑꯩꯅ ꯀꯦꯒꯦ ꯍꯥꯏꯔꯁꯨ 12 ꯂꯣꯏꯔꯒ ꯀꯦꯌꯨ ꯅꯕꯥꯅꯤꯅ ꯆꯪꯅꯤꯡꯉꯤꯕ ꯂꯥꯏꯟꯗꯣ 12 ꯂꯣꯏꯔꯒ ꯕꯤꯅꯥꯎ ꯑꯣꯜꯂꯣꯁꯦ ꯅꯕꯥꯅꯤ ꯌꯥꯗꯦ ꯀꯩꯒꯤꯅꯣ
nabani sidai da min lipstick kai powder kai eye blue pro kana habna tra kai arak no ina phari je biro check to ke oza ka shu yaw de ba na hai ko ada ba na nam na check to de eye blue chikai no ha ana adai kai no powder lipstick loi phare ba nabani ek pura di hong mathang da nabani ai na ne nabani gi makeup se phab da yum da thambam leitre gai ko almai to ba adai mu moi je kai no tawre nong mana mathang nong ni le ga mu o adugi ma han ba school lak pagi numidang se sidai da boarding sida moi je sak to ga self study gi matam ngai ba adugi so moi je potha lai aduga yai pu je moina males ka tawbi dana thoi bo hoi male moina sum tor lai ba taru bi ga maleng an bi ga zu lai ba aduga admai sum moi je wai chana lai handak ki foundation de ju kui tre school ge duna kaino thau che nang la mina koi boss la mina jagoi cha ji kho se dance sau ji sai phaja bam na hai adai ai ga tau doi mi kaino du di maleng am bina hai ba taru bina su kari nang ka tau ya bro ai ga su tau doi ne kana moi je adai akoi na ga ke ga tau khai la di akoi da loi yeng na ni he ga na wari ji sum sa le ngai da luncheon boy party ji sang e ba adai de luncheon ba jina yang kak na hai de he newcomer nang namin kai kau ge hai adai ai pu je khum de ba ada ai pu na khum de aduga taru bin hai yai pu ba Mr. Handsome khang ba ana hai adai di he binau na da hang bana te he Mr. naron thok tro na da hang bani hai ko adai di mana kai no jina hai re yai pu jina ming khang ba na tro ya dri bo doi di hai ko adai da kai no jina hai re mo lam chen ba jina nang na khang ga dab di school ji da ai je reng 1 2 da ta dan lai bani ngasi bo ado school ji da aina yana ba loin chali nang ju school ji ta ma di aina yana ba chat pata ba ado ngasi di nang je han ba lak pa nu me ne aduna nang na bed sheet khoi gi kaino jing je nang loi tha ga dam ni hai ko adai da is my order na hai de ba mana ada phat laung na lep khale yai pu ji ko asai gai phamam ba de do mana hai school ji gi noi gi tha ba di thambu tham go yum da ai gi bed sheet pau ba da ai khoi mungi domestic helper na thai ai sana nong ta thadri is okay han hai ko nang khange da na hai ram me ba ko aduga moi je party mem cha lo self study hall dar ga moi chat kre adai di samaj am sauning na le ho ba do ni da hoi adai di amaina han ba de hong na dam yek na kre ba ko aduga ma na ding sai gi kaino je ga nong thang lai ma ga yam yeng na ba khona ba taw ba du da ma na di nungai tar ga hore ine ba aduga directly ai ga ma ga nu sinai adu di hai ba ngam dri ba ma je ko adai di mathang numit sida na mu kamai tau ge da o adugi kaino numit se ahan ba ma na school lak ke ba numit se asom da ju nong thang lai ma jina ne mayum jida ma ji mama na bi da phone tawai ba nong tin school halak pai du da ai di sngaw re wa khan je kamai tau de no khang de ai nga si je lai pham ja bang khang dre anaga phone tawai adai da mama na bi gai dun mama na bi dun khange ngawram mani ne sai nu pa du da be ma yare nang de ham den lan chen ba ga nu sinai na tro na sma di ne ai ga nu sina ba na te nu ngai ta da na ma gi sum aina the ma ga thambi ba ne study lo nu sina je na hoji ki dun ne aina nu si ja ba khanga ba thaban da gi ngaw le hori ne be ma lai pham ma min khangau da na ne nu pa khra na ma ga ga thaban chong ngai da nu pa khra na pai ra aga ne adu gi khatna ki ba da gi ne moi je khatna da na dum thaban ga pung kai kre adu gi ai ne ma min lai bang khang de na le hori ni khang ba do school ji da ga tamak pa ji as isona direct ta tharak pa man ro ai gi gai na ga ma je mai wai chai ngai ji da na mama je to le he school la di lak pa no to ya dro phone mu pai kai gi no se thak sa lu ga na ma ju sama ga pi de e ba ko ada lai dik to la da mi lai dik ana adai na pa wai hala ni yam to lak pa no to ji phone pa le hala me na ngon to ngang ne ahum ju halak pa ga lai dik hai ra ni ana hai ko ada hai ga to ga ma pa wai ji gai thau jal le ba ko ada ma pa ji nei hal han chang e cha tombi lai pa na ba to ra ji da na hora da mi to moi lai ki wari zen adu hai ngai da dong ba yai do ka yai du jo mo cha to nang lai ka tau tri ba hai ji ba lai tok thok se kan de na lai ta chu pa mu ngoi to ra da na mana hai ko ada gi di atu mo du ju sang e bo ko ka ton do du ko cha to bi ai phiron ja sal hong do ra ge adu lai tak tho ji ko ana ma pai re ma ko ada ka ton atai lai ri khoi boarding ha sigi jang kai thong doi no mi boarding do na kon ma sai am tam bani
ꯑꯗꯨ ꯅꯣꯏ ꯍꯋꯥꯏ ꯈꯔ ꯆꯦꯡꯌꯦꯟ ꯈꯔ ꯍꯋꯥꯏ ꯊꯤ ꯐꯪꯗꯕ ꯑꯗꯩ ꯆꯥꯛꯅꯅ ꯑꯅꯤ ꯁꯨꯅ ꯅꯞꯁꯟꯅꯗꯕ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯕꯗꯣ ꯃꯤ ꯕꯣꯔꯗꯤꯡꯗꯒꯤ ꯑꯍꯤꯡꯒ ꯆꯦꯟꯅꯒ꯭ꯔꯤꯗꯣ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯇꯕꯩꯅꯤ ꯈꯔ ꯍꯥꯎꯅꯕ ꯁꯤꯜꯂꯨꯒ ꯍꯥꯏꯌꯦꯀꯣ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯇꯣꯞꯄ ꯕꯣꯔꯗꯤꯡ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩ ꯆꯦꯡꯁꯨ ꯌꯥꯜꯂꯤ ꯑꯗꯩꯗꯤ ꯉꯥ ꯌꯦꯟ ꯌꯦꯔꯨꯝ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯑꯗꯨꯝ ꯍꯥꯞꯇꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛ ꯐꯖꯅ ꯍꯣꯠꯅꯩꯗꯨꯗꯤ ꯏꯟꯖꯥꯡ ꯃꯊꯦꯜꯒ ꯂꯥꯡꯗꯅꯥꯅ ꯍꯥꯏ ꯑꯗꯨ ꯀꯩꯒꯤꯅꯣꯅꯦ ꯅꯪꯅ ꯉꯁꯤ ꯅꯣꯡꯇ ꯍꯪꯗ꯭ꯔꯒ ꯕꯣꯔꯗꯤꯡꯒꯤ ꯏꯟꯖꯥꯡ ꯍꯪꯉꯤꯁꯤꯕꯣ ꯍꯥꯏꯅ ꯀꯩ ꯍꯥꯏꯗꯨꯅꯒ ꯍꯪꯉꯦꯕꯀꯣ ꯑꯗꯩꯗꯤ ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯩꯃ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯟꯖꯥꯡ ꯍꯥꯎꯍꯟꯁꯦ ꯑꯇꯩ ꯍꯥꯎꯇꯕ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅꯒ ꯆꯪꯅꯩꯌꯦꯕꯀꯣ ꯑꯗ ꯃꯥꯁꯦ ꯉꯥꯏꯍꯥꯛꯀ ꯐꯣꯟ ꯄꯥꯏꯕꯁꯦ ꯃꯃꯥ ꯍꯣꯏꯅ ꯁꯠꯂꯦꯛ ꯂꯧꯕ ꯑꯗꯩ ꯃꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯃꯣꯏ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯥꯛꯄꯤ ꯑꯗꯩ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯣꯖꯥ ꯑꯃꯨꯛ ꯂꯥꯛꯄꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝꯁꯦ ꯀꯩꯁꯨ ꯁꯪꯖꯕ ꯑꯉꯥꯡ ꯅꯠꯇꯦꯕ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯕꯥꯔꯗꯦ ꯆꯠꯄ ꯑꯗꯩ ꯅꯣꯡꯇ ꯀꯩꯊꯦꯜ ꯑꯃ ꯆꯠꯄ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯒ ꯐꯪꯕ ꯅꯠꯇ꯭ꯔꯤꯕ ꯃꯥꯅ 12 ꯀꯩꯅꯣ 11 ꯀꯥꯔꯛꯏꯁꯦ ꯑꯗꯨꯝ ꯑꯉꯥꯡꯗꯧꯅ ꯊꯝꯃꯤꯅꯦꯕ ꯌꯨꯝꯗꯨꯗ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯁ꯭ꯀꯨꯜ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯌꯥꯏꯄꯨꯕꯁꯦ ꯂꯥꯛꯄ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯇꯨꯝꯕꯗ ꯑꯗꯨꯝ ꯃꯥꯏ ꯁ꯭ꯀꯨꯜ ꯂꯥꯛꯄꯩ ꯃꯁꯛ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤꯕ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯁꯦ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯗꯝꯃꯤ ꯃꯤꯅ ꯍꯥꯟꯈꯤꯅꯤ ꯁ꯭ꯀꯨꯜꯁꯤꯗꯤ ꯇꯧ ꯉꯝꯕꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏꯅ ꯍꯥꯟꯈꯤꯅꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯍꯧꯔꯗꯝꯃꯤ ꯀꯥꯏꯅ ꯃꯥꯅ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯇꯔꯨ ꯍꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯤ ꯍꯣꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯌꯥꯏꯄꯨꯕꯁꯦ ꯑꯁ ꯑꯃꯅ ꯕꯦꯒ ꯌꯥꯟ ꯑꯃꯅ ꯇꯥꯏꯒ ꯁꯦꯝ ꯑꯃꯗꯅ ꯀꯩꯅꯣꯒ ꯃꯃꯥꯏꯒꯁꯦ ꯇꯞ ꯇꯞ ꯅꯣꯛꯊꯣꯛꯑꯗ ꯃꯣꯏꯈꯩꯁꯦ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯔꯛꯑꯦꯕ ꯑꯗꯨꯒꯤ ꯑꯁ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯧꯅꯔꯦ ꯃꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔ ꯃꯥꯏ ꯃꯅꯥꯛꯁꯦ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯂꯩ ꯑꯃꯈꯛ ꯁꯥꯠꯂꯝꯃꯦꯕ ꯑꯗꯨ ꯂꯩꯁꯦ ꯍꯦꯛꯇ ꯃꯥꯅ ꯊꯥꯛ ꯂꯥꯎꯅ ꯄꯤꯔꯦ ꯑꯗꯩꯗꯤ ꯊꯥꯛ ꯂꯥꯎ ꯄꯤꯕꯁꯤꯗ ꯑꯃꯗꯨꯅꯁꯨ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯖꯔ ꯂꯩꯗꯣ ꯂꯧꯔꯒ I love you too 나 하라며 ꯑꯗꯩ ꯍꯔꯥꯎꯔꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯝꯕꯁꯤꯗ ꯍꯦꯛꯇ ꯃꯥꯁꯨ ꯑꯣꯏ ꯃꯥꯁ ꯑꯩ ꯂꯥꯛꯄꯁꯦ ꯊꯛꯅꯤꯡꯅꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯅꯁꯨ I love you too ꯍꯥꯏꯔꯝꯃꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯗꯨꯒꯤ ꯂꯩ ꯄꯤꯅꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯟ ꯆꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯎꯍꯧꯔꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯄꯥꯎ ꯇꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯀ꯭ꯂꯥꯁꯁꯤꯗ ꯑꯗꯨꯝ ꯃꯕꯥꯅꯤꯒꯤ ꯌꯦꯡꯅꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯗ ꯂꯟ ꯆꯦꯟꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗ ꯅꯨꯡꯊꯤꯟꯁꯤꯗ ꯃꯥꯅ ꯀꯧꯊꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯝꯇ ꯍꯥꯞꯇ ꯃꯥꯁꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯀꯧꯊꯣꯛꯑꯦꯕ ꯑꯗ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯇꯧ ꯉꯝꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯅꯪꯅ ꯌꯥꯏꯄꯨꯕꯗ ꯕꯣꯏ ꯄꯤꯔꯤꯗꯨꯅ ꯀꯔꯤꯒꯤ ꯂꯩ ꯄꯤꯔꯤꯗꯨꯅ ꯀꯔꯤꯒꯤ ꯅꯪ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯤ ꯑꯩꯗꯤ ꯑꯗꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦꯕ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯑꯩꯗꯤ ꯅꯨꯄꯥꯅ ꯙꯞ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯅꯝꯊꯔ ꯊꯝꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯦ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯑꯌꯦꯠꯄ ꯑꯣꯏꯗꯣꯔꯦ ꯑꯩꯁꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 12ꯇꯗꯤ ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯅꯕ ꯑꯩ ꯄꯣꯖꯤꯁꯟ ꯂꯧꯒꯦꯅ ꯈꯜꯂꯤꯅꯤ 10ꯗꯗꯤ ꯑꯩ ꯄꯣꯖꯤꯁꯟꯃꯛꯇꯤ ꯆꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯗꯗꯤ ꯁꯣꯏꯗꯅꯕꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯅꯕ ꯑꯩ ꯍꯣꯠꯅꯔꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏ ꯅꯪꯒꯤ ꯁ꯭ꯇꯗꯤꯒ ꯑꯩꯒ ꯀꯩ ꯃꯩ ꯂꯩꯅꯒꯦꯅ ꯍꯥꯏ ꯑꯗꯩ ꯅꯪꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯁꯥꯅ ꯈꯜꯂꯣ ꯑꯗꯨꯒ ꯑꯩꯁꯨ ꯏꯄꯥ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯣ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯀꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯀꯩꯅꯣꯅ ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯑꯩꯅ ꯅꯪ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕꯁꯦ ꯅꯪ ꯅꯔꯥꯜꯅꯦꯅ ꯑꯗꯨꯒ ꯅꯪ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃꯨꯛ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯀꯅꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯍꯦꯛ ꯌꯦꯜꯂꯛꯑꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯔ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯟ ꯆꯦꯟꯕꯁꯦ ꯂꯩꯍꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯁꯣꯝꯗꯅ ꯅꯣꯡꯃꯒꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯅꯨꯡꯁꯤꯅꯕ ꯁ꯭ꯀꯨꯜꯁꯤꯗ ꯌꯦꯡꯅꯕ ꯑꯗꯩ ꯂꯟ ꯆꯦꯟꯕꯁꯦ ꯅꯣꯡꯃꯒꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯁꯤꯁꯦ ꯌꯥꯝ ꯊꯣꯛꯅꯕ ꯑꯉꯥꯡꯁꯤꯡꯗꯀꯣ ꯌꯥꯝ ꯊꯤꯅ ꯊꯣꯛꯅꯕ ꯃꯇꯝꯅꯦꯕ ꯁꯤꯒꯤ ꯆꯦꯂꯦꯟꯖꯤꯡ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯅꯗꯕ ꯑꯗꯩ ꯅꯨꯡꯁꯤꯅꯔꯝꯃꯒ ꯑꯃꯃꯨꯛ ꯄꯥꯝꯈꯤꯕ ꯑꯃꯅ ꯂꯥꯞꯊꯣꯛꯈꯤꯕ ꯑꯃꯅ ꯕꯥꯏ ꯄꯤꯊꯣꯔꯛꯄ ꯑꯃꯒ ꯀꯣꯏꯅꯈꯤꯕ ꯃꯃꯥꯡꯃꯛꯇꯗ ꯁꯤꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯆꯩꯊꯦꯡ ꯄꯤꯌꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯃꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯔꯦ ꯅꯛꯁꯟꯅꯈ꯭ꯔꯦ ꯑꯗꯨꯝ ꯃꯕꯥꯅꯤꯗꯤ ꯑꯗꯨꯀꯥꯟꯗ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯁꯦ ꯐꯥꯎꯟꯗꯦꯁꯟ ꯗꯦꯗꯒꯁꯦ ꯃꯣꯏꯁꯦ ꯏꯁꯩꯁꯦ ꯑꯣꯖꯥꯅ ꯁꯤꯜꯂꯒ ꯒ꯭ꯔꯨꯞ ꯗꯥꯟꯁ ꯊꯣꯛꯑꯣꯅ ꯊꯣꯛꯄꯗꯒꯁꯦ ꯏꯁꯇꯦꯖ ꯃꯊꯛꯁꯤꯗ ꯏꯁꯩꯁꯦ ꯂꯣꯏꯔ ꯐꯨꯅꯔꯛꯄꯤꯅꯦꯕꯀꯣ ꯑꯗꯨꯒꯁꯦ ꯈꯥꯝꯅꯕꯤꯅꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯣꯏ ꯀꯩꯅꯣꯁꯦ ꯊꯥꯔꯦꯕ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯦ ꯊꯥꯔꯦꯕ ꯑꯗꯨꯀꯥꯟꯗ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯤꯗ ꯃꯌꯨꯝꯗ ꯍꯜꯂꯀꯥꯟꯗ ꯃꯣꯏꯁꯦ ꯐꯣꯟ ꯀꯩꯅꯣꯁꯦ
ꯃꯃꯥꯁꯤꯅꯒꯗꯤ ꯍꯔꯥꯎꯅ ꯉꯥꯏꯖꯕ ꯅꯪ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯁ꯭ꯀꯨꯜꯗꯨꯕꯣ ꯀꯥꯏꯅꯀꯣ ꯃꯄꯥꯁꯤꯅ ꯂꯧꯔꯣ ꯃꯆꯥꯅꯨꯄꯥ ꯌꯥꯏꯄꯨꯕꯁꯦ ꯍꯜꯂꯛꯑꯦꯗꯅ ꯑꯁ ꯄꯂꯦꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯍꯦ ꯉꯥꯡꯈꯩ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯨ ꯊꯥꯕꯤꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯣ ꯉꯥꯡꯈꯩ ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦꯕ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏ ꯁꯤ ꯁ꯭ꯀꯨꯜꯁꯤꯗꯤ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯀꯌꯥꯝ ꯇꯥꯔꯖꯥꯠꯅꯦ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕꯗꯒꯤ ꯍꯥꯏꯔꯦ ꯑꯗꯣ ꯄꯂꯦꯝ ꯑꯩꯒꯤ ꯐꯣꯟ ꯀꯥꯏ ꯂꯩꯍꯧꯒꯦꯅ ꯍꯥꯏ ꯏꯁ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯈꯨꯗꯝꯅꯤꯅꯦ ꯍꯜꯂꯛꯄꯒ ꯐꯣꯟ ꯍꯪꯉꯤꯗꯣ ꯅꯠꯇꯦꯍꯦ ꯏꯃꯥꯟꯅꯕꯈꯩꯗꯣ ꯎꯅꯗ ꯀꯨꯏꯔꯦ ꯑꯩ ꯍꯜꯂꯛꯑꯦ ꯄꯥꯎ ꯄꯤꯒꯦ ꯇꯧꯅꯦꯅ ꯅꯄꯥꯅ ꯑꯃꯨꯛ ꯉꯥꯡꯅꯤ ꯆꯪꯉꯣ ꯆꯥꯛꯀ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯨꯅ ꯊꯥꯖꯤꯟꯈꯤꯕꯀꯣ ꯑꯗꯩ ꯃꯥ ꯐꯠ ꯂꯥꯎꯅ ꯉꯁꯥꯏ ꯅꯨꯡꯊꯥꯡꯗꯩ ꯃꯩ ꯅꯝꯕꯔ ꯂꯧꯔꯛꯑꯦꯕ ꯑꯁꯣꯝꯗꯁꯨ ꯑꯃꯗꯣ ꯉꯥꯏ ꯂꯩꯅꯦꯕ ꯃꯥꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯒ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯑꯁ ꯑꯩ ꯌꯥꯎꯁꯪꯗꯩ ꯁꯨꯝ ꯁ꯭ꯀꯨꯜꯗꯗꯤ ꯁꯥꯟꯅꯕ ꯐꯪꯄꯣꯟꯇꯦꯕ ꯑꯁ ꯅꯪꯁꯦ ꯉꯥꯏ ꯂꯩꯅꯤ ꯌꯥꯎꯁꯪꯗꯒꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪ ꯊꯦꯡꯅꯕꯁꯦ ꯑꯗꯨꯗꯨ ꯀꯥꯏꯅꯗꯩ ꯂꯟ ꯆꯦꯟꯕꯅ ꯌꯥꯝ ꯊꯤ ꯌꯦꯠꯂꯦ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯀꯥꯏꯅꯒ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯟ ꯆꯦꯟꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯟꯅꯕ ꯍꯧꯋꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩ ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩ ꯃꯤ ꯈꯠꯅꯗꯅ ꯑꯩ ꯇꯝꯅꯤꯡꯕꯅꯦ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯐꯠꯇꯕ ꯀꯩꯅꯣ ꯑꯣꯏꯍꯟꯗꯧꯔꯦ ꯈꯣꯠꯇꯣꯔꯦ ꯀꯥꯏꯅ ꯁꯥꯏꯌꯦꯕ ꯑꯗꯩ ꯅꯪꯒ ꯃꯥꯒꯁꯦ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯕ ꯃꯣꯏꯅꯤꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯅꯨꯡꯁꯤꯅꯖꯦ ꯍꯥꯏꯔ ꯁꯨꯝ ꯊꯝꯕꯅꯦ ꯃꯥ ꯂꯥꯏꯔꯤꯛꯀ ꯍꯩꯕꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯖꯅꯕ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯥꯅꯁꯨ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯟꯆꯦꯟꯕꯁꯤꯅ ꯅꯣꯡꯊꯥꯡꯂꯩꯃꯗ ꯐꯣꯟ ꯇꯧꯋꯦꯕ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯕ ꯀꯩꯅꯣꯅꯦ ꯃꯣꯏ ꯃꯃꯥꯟꯅꯕ ꯌꯨꯝꯒ ꯃꯣꯏꯁꯨ ꯐꯣꯟ ꯇꯧꯅꯩ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯅꯦ ꯃꯥꯁꯨ ꯀꯩꯅꯣ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯅ ꯑꯗꯩ ꯃꯗꯨ ꯁꯣꯏꯗꯅ ꯌꯥꯏꯄꯨꯕ ꯍꯥꯏꯕꯗꯨꯒ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏꯄꯨꯕꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯉꯁꯥꯏ ꯂꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨ ꯀꯩꯅꯣꯗꯒꯤ ꯂꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯝꯇ ꯌꯦꯡꯒꯦ ꯃꯥꯁꯨ ꯋꯥꯏꯇꯤꯡ ꯂꯩꯕ꯭ꯔꯥꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏꯁꯨ ꯋꯥꯏꯇꯤꯡ ꯂꯩꯔꯦꯕ ꯃꯕꯥꯅꯤ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯕ ꯆꯠꯁꯤ ꯅꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦꯅꯤ ꯏꯃꯥꯟꯅꯕꯤ ꯆꯠꯀꯦꯅ ꯍꯥꯏꯔ ꯊꯣꯛꯂꯛꯑꯣ ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯁꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯤꯉꯩꯁꯤꯗꯗꯤ ꯀꯥꯏꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯒ ꯐꯣꯟꯁꯦ ꯊꯝꯅꯔꯦꯗꯅ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣꯁꯦ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯂꯟꯆꯦꯟꯕꯁꯤꯅ ꯌꯥꯏꯄꯨꯕꯁꯤꯗ ꯑꯗ ꯌꯥꯏꯄꯨꯕꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯑꯩꯅꯤꯅ ꯍꯥꯏ ꯑꯩꯗꯤ ꯀꯅꯥ ꯍꯥꯏꯔꯒ ꯅꯪ ꯉꯁꯥꯏꯗꯒꯤ ꯋꯥꯏꯇꯤꯡ ꯂꯩꯁꯦ ꯅꯣꯡꯊꯥꯡꯂꯩꯃꯒ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯣ ꯈꯪꯉꯦ ꯃꯥꯅꯦ ꯃꯥꯒꯅꯦ ꯋꯥꯔꯤ ꯁꯥꯏꯗꯣ ꯍꯣꯟꯅ ꯑꯗꯩ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯏꯄꯨꯕ ꯃꯥꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯅꯪ ꯃꯥꯏ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪ ꯌꯦꯜꯂꯛꯀꯅꯨ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯦ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯙꯞꯀ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯃꯥꯅꯕꯨ ꯑꯩ ꯊꯥꯗꯣꯛꯅꯕ ꯉꯝꯅꯤꯅꯕꯨ ꯍꯥꯏꯔꯗꯤ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯃꯁꯥ ꯍꯥꯟꯅ ꯌꯥꯍꯟꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯥꯏꯅ ꯃꯥꯏꯁꯦ ꯁꯥꯎꯅꯔꯦꯕ ꯑꯗꯩꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯗꯤ ꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏ ꯅꯪꯅ ꯉꯥꯛꯇꯅꯤ ꯊꯣꯛꯍꯜꯂꯤꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯇꯠꯍꯜꯂꯤꯁꯦ ꯅꯪꯅ ꯁ꯭ꯀꯨꯜꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯅꯤ ꯍꯥꯏ ꯑꯗꯨꯏꯗꯤ ꯐꯔꯦ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯀꯟꯐꯔꯦꯟꯁ ꯄꯤꯒꯦ ꯑꯗꯨꯒ ꯅꯪ ꯍꯪꯅꯖꯧꯅꯦ ꯅꯁꯥꯒ ꯃꯁꯥꯒꯅ ꯀꯟꯐꯔꯦꯟꯁ ꯄꯤꯌꯦꯕ ꯑꯉꯥꯡꯈꯩꯁꯦ ꯁꯨꯃꯥꯏꯅ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒꯅꯦ ꯅꯨꯄꯥ ꯃꯁꯦꯟ ꯃꯣꯏ ꯀꯣꯏꯅꯕꯈꯩꯁꯦ ꯌꯥꯝ ꯈꯠꯅꯕ ꯁꯤꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯁꯤꯗꯩ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯉꯝ ꯍꯦꯛꯇ ꯂꯧꯅꯕꯤ ꯑꯉꯝ ꯆꯦꯟꯅꯕꯤ ꯁꯤꯅꯦꯕ ꯃꯣꯏꯁꯦ ꯑꯗꯩ ꯐꯠ ꯂꯥꯎ ꯀꯟꯐꯔꯦꯟꯁ ꯄꯤ ꯑꯃꯗꯁꯨ ꯄꯥꯏꯔꯛꯏ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄꯥꯏꯔꯤꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒ ꯑꯩꯒꯁꯦ ꯀꯥꯏꯅꯧꯌꯦ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯅꯪꯅꯕꯨ ꯉꯝꯅꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨꯗꯤ ꯌꯥꯏꯅꯦ ꯍꯥꯏꯈ꯭ꯔꯣ ꯃꯥ ꯃꯁꯥꯗ ꯑꯝꯇ ꯑꯩꯅ ꯍꯧꯕ꯭ꯔꯥ ꯅꯪꯅ ꯍꯧꯕ꯭ꯔꯥ ꯍꯥꯏꯈ꯭ꯔꯣꯅ ꯑꯩ ꯏꯁꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯅꯤ ꯀꯩꯅꯣ ꯀꯅꯥꯅ ꯊꯨꯒꯥꯏ ꯉꯝꯗꯣꯏꯕꯅ ꯑꯗꯩ ꯑꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯅ ꯂꯟꯆꯦꯟꯕꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯃꯤ ꯃꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯍꯟꯗꯦ ꯅꯪ ꯑꯩꯅ ꯍꯥꯏꯁꯨꯅꯤ ꯅꯕꯥꯅꯤ ꯇꯣꯛꯅꯧꯅ ꯍꯥꯏ ꯊꯃꯣꯏ ꯑꯅꯤꯅꯕꯨ ꯑꯃꯠꯇ ꯑꯣꯏꯔꯗꯤꯅꯦ ꯀꯅꯥꯝ ꯊꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯌꯦꯜꯂꯛꯀꯅꯨ ꯅꯪꯒ ꯑꯩꯒ ꯀꯩ ꯃꯩ ꯊꯣꯛꯅꯩ ꯑꯩꯅ ꯅꯪ ꯌꯦꯜꯂꯛꯑꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯁꯜꯂꯒ ꯋꯥꯏꯇꯤꯡ ꯂꯩꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯅ ꯕ꯭ꯂꯣꯛ ꯄꯤꯔꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯅꯝꯕꯔ ꯑꯃꯗꯩꯃꯨꯛ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯉꯥꯡꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯑꯗꯩ ꯅꯕꯥꯅꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯕꯥꯅꯤ ꯊꯨꯡꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯑꯗꯨ ꯌꯦꯡꯅ ꯇꯥꯔꯦꯗꯅꯒ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯦꯂꯦꯟꯖꯁꯦ ꯍꯧꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯦ ꯑꯃꯨꯛ ꯀꯥꯟꯅꯔꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯟꯖꯥ ꯌꯦꯡꯅꯔꯒ ꯁ꯭ꯀꯨꯜ ꯍꯧꯗ꯭ꯔꯤꯉꯩ ꯑꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯤ ꯕꯦꯜ ꯇꯥꯔꯤꯉꯩ ꯍꯥꯞ ꯊꯥꯔꯤꯉꯩꯁꯤꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯕꯦꯔꯟꯗꯥꯗ ꯀꯩꯗ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯦ ꯁꯨꯝ ꯂꯩ ꯑꯗꯩꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯁꯤꯗ ꯀꯩꯅꯣ ꯍꯣꯏꯁꯤꯅ ꯌꯥꯏꯄꯨꯕ ꯍꯣꯏꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯑꯗ ꯂꯟꯆꯦꯟꯕ ꯍꯣꯏꯅ ꯂꯟꯆꯦꯟꯕꯅ ꯉꯥꯏꯈꯣ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗ ꯌꯥꯏꯄꯨꯕ ꯍꯣꯏꯁꯦ ꯇꯥꯗꯕ ꯑꯗꯨꯝ ꯆꯠꯈꯤꯕ
ngay khói chứ cái nào đó mà lấy nói tên nè music thì rằng ngay khói tiếng ngay khói được vậy ở đây thì ở đâu chúng ta thì nó sắp bây giờ cái nó cái mà nó bảo khắc na lần xiên và cái mà nó bảo khắc na hey school làm tới tàn thọ quá nó tên hay gì này được vậy quay chỉ cái đó ở bên này thì mà gì ai phụ gì mà na han bado moi na ngay khô na habdo khanan ning tabai onsan ning tabai mana ta san na na sat pane ba moi kaina adai di adu high school am dai tan thorak pan hai badu di ma ji lai yadre ba ma ji maning a saure maning halaga nang hai do kana da no hare adai mulan siam nang unda na tadi kana da no hai re ba ko nang na maram moi raga ai ji school jai tan thok na ba mu silakano ai ji school jai ki tan thok ki badi yai adu ga ingon da horok pa mi di ai am ta lem na tharam moi na hare asi bok dai na kana am ta da landri anh đã học bằng tiếng Anh đã học bằng mấy anh am tali em thà đi hay đấy nang cái đầu cái hay nó này tao mà phán chứ kinh này tao thình đất này phụ đất này bao con school cái belan da cái nó chỉ compound chứ cháu em mỗi school chỉ có coi chén chén là tao phụ đất này tao mỗi gì coi tan này vậy à phụ đất này tan này mỗi gì tao à tao can đi sát tao mà riêng này mỗi gì cọc thắt này tao thình đất này tao school cái compound chứ đấy cái nồi chứ school lại và tan ra to xa đấy và school founder chứ có và tụi con đấy acta mana ma cái mà nào nó pa cái chứ na gari đấy cũng thà cái wasa mà sắt là cái acta môi ta ngang cái tan nó cắt lên này môi na cái gì miêu sita vào nồi chỉ đấy đã khana vào nồi ta khana những người khana yabra na mana wasa mà sắt là cái ta cắt là cái ta làm anh tàu đấy phụ đấy ngang cái gì đó mà chỉ sao đấy mà anh ta khana sai nào chứ ta school chứ mà anh thốt có pa na đấy đi moi parents se moi câu đấy khana đi bằng ngang cái tụi parents se câu đấy tụi con đã sidagi moi ni chim gek na je hau đấy ba ma ga sai gi yai pu bagi ma pa ga je nong thang lai ma gi ma pa school founder ji ko a dai da ma na wa hi ji kitang kai na hai ba school founder ji na ko nong thang lai ma pa na boarding da lai ba ngang ai je mayum da ma pa na warak pangam da na lak pangam da na ne boarding da thadora banga tan jugo chabam tan nate noi loi tan tho re school ji da gi ha noi na mai na taw ya bra ga na ngang ba da mana khumak pane ba kai no ji na yai pu bagi ma pa na da mai di hai bi ga no boarding da tham ba je boarding da tham ba ngang bo warak pangam da na chena ngam da na thadora ko lam hen tu hen ba ngang oi na hai bi ga no parents kai na saw ga ni parents kai thabak sin ba yengjan bangam da ba matam chana lai pahan bangam da ba ada business ka kai ma gi loi tong na gi ba dum bagi thamna ba school boarding da di sang nai na matam sa na ngang jing hogal ali lai pa hal le na ada ma pa khar lai son ba du gi lai tak bang mak ta bagi boarding da sinara pa pha kani haina sinara ini du ga mai na boarding da thamba ngang gai bod mai na yam na lang na phana ngam da ba angang oina ma pa na war ngam da ba ma sa sena ngam da thador ko oina school lam ge founder na hai ba du di kitang landra kitang chau khat pa watra na ma ji ma lai ji tong nei ba adai di cái nó tao đấy mà na founder jina hai đấy ba chỉ cái nó jina hai đấy cái cũng ba khôi đi nuôi được sinh agro bên nhà ngang chừng gì đó ngang khana rồi chú khana rồi na cầu ra parents ta parents cái mà mang ta ngang bên một ta khôi chú yam cắn na khana giờ bên này chén na giờ bên này đó ngang chừng gì khôi hậu đấy khang giờ hậu đấy anh đó mai hai bi cái đâu nè mà tung mà nào isa chừng gì khana đó na ba parents na chú advice bị ra mua na adu na traga school dai tan thokani adu na noi gi dai tani noi da sena grabani noi ga lai min na grabani adu di noi gi dai ta na tra yum da lai ba khoina khangbra moina sida khatna ri je ana hai ba dai da adu di noi gi na cha jina mi halama jo number 4 sa ra jo guli sa ra jo akhoi da tai na dori ne hai ji di na da man khar lok that nei ma ban je adai kai gum ba ngang jung je school da gi tan tho di parents akhoina jo case tau ni pu ja ngang ga je school chahi mang ba ba matam na te na adamai kharam ban je malai tong nei ba da malai tong nom sing sai gi lan chen bai ma pa ju oja oi bani na ai maki sa ju yauri ai jam ikai je aduna khoi sar ani mak tap thabio na man ju them dai ba adai jiki kaino gi nong thang lai mai ma pa gi manau pa do manau pa yai man ju them dai khoi kaino ju ta ju dai ta mo ju do khoi sar ju am tap thabio tap na pa na ngang na ji parents ahal la khoina smain tong na dia ngang ga ji chu hena challenging lai na grani tapna phana ba senna ji kho sen hai ba adagi kaino jina kaino du di chawe manau pa tom ba do founder gi admaina khoi dek ta kit nam jal lage sini ne noi dia khoi dek ta school ja khana re school ja dek ta tai na lage sini ne noi lai ji di
nacha warakedi haidraga na maji chaweba mate mai to ga angang kaino jina moi ba yai maduna angang ga ji thon ga ji duga koi phajana kaino khanara ji atung thoktana ba thodang lawminara ji parents kai go ja kai ga harga angang gai so noi class yauro ro na thadokre ba angang haijina di yengo moi gi challenging je hekta hengka narak pine ba mathang manung dana moi nga sai da khatna dana phuna dana tawbagi oja gaina moi je phuraba nganga ba thina parents ko dana manung da julak thatna raba ko adumak ta dane pen da moi di han balaite ba hek tholak paga mo haire ba kano jida lanchen bagi mamana ba sakta khat pam ju yawe ba ko adu jina mu yai pu jida haire ba moi di party semnari ni dana moi je yai pu boina an thokram ne ba moi je mu thola ta na re ko adu salau mamang ka thasal laga ne mathang da di school jida di kya nungai roi ngarangi phuna bado ma ya haude ba du manab do na da school karak ta ba ma ju sakse ta khalle lai jari ne ba adu mathangi phaiti mafam am da tawje sida di kya nungai roi na adai di yai pu na jo haire school gi exam lo ra tawje mafam am da ana haire adai di madu da di ne hatok na bi yai ko na kesu kai de na hai matam ngai na ra se na hai ra ga moi je yengune hojik tak phunari na tawri ba oja ga ngangi ba du karim ta moi da sang ba na te ba ko ingkhalak pai je si ne ba mafang ga thana ra phudat na ri du ne ba thok mam thoi ne ba sigi adai de adamai lai nei moi je adai moi ju kano je lanchen ba ji mapa na kok tho thi na ngangi nang sumai na mina ai gi thak ta wa ngang na bra phaju pata joi school ji do joi me du nang mang na sumai na like to hona rengwan tu ta lak nang na kai gino nang ge khang hong ai je handak se mi ge phuna dana na mai do ikai dra mi nei thak tawang angan ba ana da mana moi nan hawak pane baba na khumak nang na sing khum ya ba mi rai je chalo chango atong ma thon ba ya roi ana ngang thajalam me ba ko adai moi je keno manung ji da grouping semna ra ga moi ji saunai amai tawi adai de keno tawre nung dang ju da akhoi kano je malengam bi taru bi je moi gi phiron ka kai je moi tum naram dai gi loi sala leiba yai pu de tum ma lei ma ju sum mamit ta ma je kano je sum u raga nong thang lai ma je sum u ra kholaga sum lei ba ma ju wa khalam da taw raga ko adai de mai sum lei ba kan ji da kano gi kang bu je lanchen boi kang bu je sanga ga nong taru bi ga go kano gi da hai gre ba malengam bi ga da noi ni akhoi gi tim ne asidagi noi ni akhoi gi tim da yaw da me law khoi gi bet manak ta tum law moi gi tim da yaw ya roi na bani na moi gi tim da yaw gi da gi akhoi da usetre moi na aduna yam thu law khoi gi tim da sa si na ching nge ba star kano akhoi dis da yaw re noi gi tim dai tu khoi da yel kanu noi na thau ro khoi yaw ning ma pham da yaw ni ana taw ba ji da ching nge noi mi usetre ha na ching ga moi chum phu doi daw ba adai da mi kaino je pa la hogal le ba yai pu jiga mama na ba gai do moi ju changjal le adu mana kaino jina yai pha lanchen ba jina taru bi da khubak na tha doi daw ba noi na mara mo ra ga ingon da mi no sil han de na ko adu da kaino jina hai de tak lau pha re ba yai pu ba na matu son ba mi da angam ba sakano akan ba sakano adu mai daw no ai mang dan hai adoi nang goi na khat tau na tare ne nang kari oi ge na mabani jung inna re ba ko adu jumu moi mam jang kham dok na re ba adu ngarang da thodom thok ki da ngai ngai ko kham dok na ga mu mai chat na gre ba ko adai mu moi di school ji da class da dum khat na lai rab ne una yad ram ne ba moi khat na ba je hong na da gi mami pai yeng na da na ma tau da na adai mu koi gi kaino ji da school hap si da kaino ji ga yai pu ba ji ga nong thang lai ma ji ga wari chan nei ba ma si yim da ada yai pu bai mama na ba khala judum sat adai da lai ada sa ba da mane sum nong thang lai mana ikai dra mi mang da amai taw gono khana gano heng gai di moi ga ma nong non sum ai di mino sita ba jeng on da di ya roi ai di min lak sa ba ya de ai poklak pa da gi hong na ya de duna mane ngon da sita ba di ya roi mai de na ngon da pa na hayo du di na tra dhap taw ra ga keno taw ba du di ai na nang nam phu da ma ga koi nei khang na ina ba ni koi nei ju khang de ada nam phu dai na ma on dai nang mul la koi gi bra aduga mana sum ingon da yekna ba dong sum khana ba sum hawru ji kai gino na ai chi da kai lan ge na
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯟꯆꯦꯟ ꯕꯣꯏꯅꯁꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯎꯗꯦꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯎꯔꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯌꯥꯝ ꯑꯁ ꯀꯥꯛꯅ ꯃꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯦ ꯅꯣꯏꯒꯤꯁꯤꯗꯤ ꯁꯤ ꯁ꯭ꯀꯨꯜꯅꯤ ꯈꯪꯗ꯭ꯔꯕꯣ ꯁ꯭ꯀꯨꯜꯁꯦ ꯔꯦꯁꯇꯨꯔꯦꯟ ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯁ꯭ꯀꯨꯜꯗꯒ ꯗꯦꯠ ꯇꯧꯈꯥꯏꯔꯦꯅꯦ ꯅꯣꯏꯗꯤ ꯑꯁ ꯌꯥꯝ ꯊꯤ ꯉꯝꯕꯩ ꯋꯥꯅꯤꯅꯦ ꯐꯥꯎꯟꯗꯔꯗ ꯍꯥꯏꯗꯣꯛꯎꯔꯣ ꯉꯔꯥꯡꯈꯛꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯤ ꯉꯝꯃꯤꯅꯦ ꯅꯣꯏꯗꯤꯅ ꯅꯣꯏ ꯍꯦꯛꯇ ꯀꯨꯠꯁꯤꯔꯥꯁꯤ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯁ꯭ꯀꯨꯜꯁꯦ ꯄꯥꯜꯂꯒꯦ ꯍꯥꯏꯔꯛꯑꯣ ꯀꯥꯏꯅꯅꯦ ꯑꯗꯨꯃꯥꯏꯅꯒ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯐꯥꯎꯟꯗꯔ ꯂꯣꯏ ꯍꯥꯏꯗꯣꯛꯑꯗꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯈꯨꯝꯃꯝꯗꯦ ꯑꯗꯩ ꯁꯥꯎꯔꯛꯇꯅ ꯑꯩꯅ ꯂꯣꯏ ꯐꯨꯒꯠꯂꯛꯑꯗꯤꯅ ꯍꯥꯏꯔꯛꯄ ꯅꯪ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯅ ꯅꯪꯉꯣꯟꯗꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯅ ꯇꯧꯅꯔꯀꯥꯟꯗ ꯍꯦꯛꯇ ꯃꯣꯏꯁꯦ ꯑꯃꯨꯛꯁꯨ ꯑꯗꯨꯗꯁꯨ ꯍꯦꯛꯇ ꯆꯤꯡꯊꯣꯛꯅꯔꯦꯕ ꯃꯥꯟꯅꯕꯈꯩꯁꯤꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯆꯦꯂꯦꯟꯖꯤꯡꯁꯤꯗ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯔꯦ ꯑꯗꯩ ꯈꯜꯂꯦꯒ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯑꯗꯩꯗꯤ 12ꯁꯦ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯁꯦ ꯊꯥꯔꯦ ꯁ꯭ꯀꯨꯜꯒꯤꯗ ꯇꯧꯕ ꯇꯦꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕꯣꯔꯗꯅ ꯂꯧꯕꯁꯤꯗꯤ ꯅꯠꯇ꯭ꯔꯤꯕ ꯀꯥꯎꯟꯁꯤꯜꯅ ꯁꯤ ꯅꯠꯇ꯭ꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯂꯤꯝꯁꯦ ꯊꯥꯔꯦꯕ ꯑꯗꯨ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯣꯏꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯐꯨꯗꯠꯅꯕꯤꯅ ꯍꯥꯏꯅꯈ꯭ꯔꯤꯃꯤꯗꯅꯀோ ꯐꯨꯗꯠꯅꯕꯤꯅ ꯍꯥꯏꯅꯈꯤꯕꯅꯤꯅ ꯃꯣꯏꯁꯦ ꯃꯇꯝꯁꯦ ꯉꯥꯏꯅꯔꯤꯅꯦꯕ ꯑꯗꯩ ꯁ꯭ꯀꯨꯜ ꯅꯨꯃꯤꯠꯁꯦ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯏ ꯀꯟ ꯃꯌꯨꯝꯗ ꯁ꯭ꯀꯨल ꯁꯨꯇꯤ ꯊꯥꯔꯕꯅꯤ나 ꯂꯥꯏꯔꯤꯛ ꯇꯝꯕ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯅꯤ나 ꯑꯦꯛꯖꯥꯝ ꯃꯇꯝ ꯉꯥꯏꯅꯔ ꯂꯩꯕꯅꯤꯅ ꯃꯌꯨꯝꯗ ꯂꯣꯏ ꯍꯟꯅꯔꯦ ꯕꯣꯔꯗꯤꯡ ꯁꯨꯇꯤ ꯄꯤꯔꯦꯗꯅ ꯑꯗꯣ ꯃꯣꯏꯁꯦ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯀꯟ ꯄꯥꯅꯩꯌꯦꯕ ꯑꯗꯩ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯅꯗꯅ ꯈꯣꯠꯇꯅ ꯃꯆꯥꯈꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯗꯩ ꯌꯥꯏꯄꯨꯕꯁꯤꯁꯨ ꯈꯤꯇꯪꯗꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯨ ꯂꯣꯏꯅꯈꯤꯕꯗꯒꯤ ꯑꯍꯣꯡꯕ ꯈꯤꯇꯪꯗꯤ ꯂꯥꯛꯑꯦꯕ ꯃꯥ ꯈꯤꯇꯪꯗꯤ ꯈꯣꯡꯒꯨꯟ ꯇꯥꯕꯀꯣ ꯑꯗꯩ ꯃꯄꯥ ꯍꯣꯏ ꯃꯃꯥ ꯍꯣꯏꯅꯒ ꯃꯤ ꯄꯛꯇ ꯈꯟꯅꯩꯅꯒ ꯉꯥꯡꯕꯒ ꯑꯗꯩ ꯁꯤ ꯁ꯭ꯀꯨꯜꯁꯤꯗꯗꯤ ꯅꯪ 12 ꯂꯣꯏꯔ ꯊꯣꯛꯂꯛꯑꯣ ꯈꯣꯠꯂꯣꯒ ꯍꯥꯏꯕꯒ ꯃꯥꯁꯨ ꯈꯤꯇꯪꯗꯤ ꯈꯣꯡꯒꯨꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯖꯩꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯑꯅꯤꯁꯤ ꯀꯩꯗꯧꯔꯦ ꯃꯕꯥꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯣꯏ ꯄꯩꯈꯥꯁꯤ ꯊꯥꯕꯁꯤ ꯂꯣꯏꯁꯜꯂꯛꯑꯦ ꯊꯥꯕꯁꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯍꯟꯅꯔꯦꯀꯣ ꯍꯟꯅꯕꯁꯤꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯣꯝꯗꯁꯨ ꯉꯁꯥꯏꯒꯤ ꯍꯟꯅꯔꯝꯗꯥꯏꯗ ꯃꯣꯏꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯣ ꯀꯥꯎꯔꯕꯣ ꯀꯤꯔꯕꯣ ꯀꯥꯏꯅꯒ ꯃꯣꯏꯁꯦ ꯍꯥꯏꯅꯩꯌꯦꯕ ꯃꯐꯝꯁꯦ ꯊꯥꯅꯩꯌꯦꯕ ꯐꯨꯅꯕꯩ ꯊꯥꯅꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯁꯦ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯥꯅꯔ ꯁꯣꯝꯗ ꯁ꯭ꯀꯨꯜ ꯃꯄꯥꯅ ꯂꯧꯔꯨꯔꯦ ꯄꯩꯈꯥ ꯂꯣꯏꯔꯦꯅꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯃꯣꯏꯗꯤ ꯆꯠꯂꯒ ꯍꯦꯛꯇ ꯐꯨꯗꯠꯅꯔꯦꯕ ꯑꯌꯧꯕꯤ ꯊꯥꯛꯇꯀꯣ ꯑꯗꯩ ꯐꯨꯗꯠꯅꯔꯦ ꯑꯗꯨ ꯐꯨꯗꯠꯅꯔꯒ ꯍꯦꯛꯇ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟ ꯊꯣꯛꯂꯛꯑꯒ ꯈꯥꯝꯃꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯧꯔꯒ ꯃꯣꯏꯁꯦ ꯄꯨꯂꯤꯁꯇ ꯌꯥꯝ ꯆꯥꯎꯅ ꯃꯣꯏ ꯐꯨꯗꯠꯅꯕꯤꯅꯦ ꯍꯦꯛꯇ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯂꯤꯁ ꯀꯧꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯦ ꯂꯩꯀꯥꯏꯁꯤꯅ ꯈꯥꯝꯗꯣꯛꯑ ꯊꯝꯃꯦꯗꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯦꯗꯅ ꯃꯣꯏ ꯈꯟꯅꯔꯤ ꯖꯒꯥꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯈꯔ ꯅꯛꯄ ꯑꯗꯨ ꯀꯧꯔ ꯁꯤꯟꯅꯈ꯭ꯔꯦꯕ ꯑꯗꯩ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯑꯗꯨꯅꯦ ꯍꯥꯏꯔꯃꯤꯅ ꯐꯥꯎꯟꯗꯔꯁꯤꯁꯨ ꯀꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯥꯏ ꯄꯦꯔꯦꯟꯁꯁꯨ ꯀꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩꯌꯦꯕ ꯃꯣꯏꯁꯦ ꯑꯗꯁꯨ ꯉꯁꯥꯏꯒꯤ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯒ ꯀꯩꯅꯣꯒꯤ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯒꯁꯦ ꯑꯃꯨꯛ ꯂꯥꯎꯊꯠꯅꯔꯦꯕ ꯁ꯭ꯀꯨꯜꯁꯤꯗ ꯑꯗ ꯃꯣꯏ ꯑꯣꯁꯤꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯐꯥꯎꯟꯗꯔꯒꯤꯁꯨ ꯃꯁꯤ ꯗꯥꯏꯇ ꯌꯥꯝ ꯆꯥꯎꯋꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯑꯗꯣ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯦ ꯍꯥꯏꯔꯗꯤ ꯁꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯈꯜꯂꯒ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯤꯒꯅꯨ ꯑꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯈꯨꯝꯃꯛꯑꯦꯕ ꯐꯥꯎꯟꯗꯔꯁꯤꯅ ꯁꯥꯔ ꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯅꯠꯇꯦ ꯑꯩꯒ ꯁꯤ ꯀꯩꯁꯨ ꯃꯩ ꯂꯩꯅꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯃꯨꯛ ꯈꯨꯝꯃꯛꯑꯦꯕ ꯀꯩꯅꯣꯁꯤꯅ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤꯅ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯐꯥꯎꯟꯗꯔꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯅꯠꯇꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯨ ꯇꯧꯗ꯭ꯔꯤ ꯄ꯭ꯔꯤꯂꯤꯝ ꯈꯛꯇꯅꯤ ꯂꯣꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯅꯠꯇ꯭ꯔꯣ ꯅꯆꯥꯅꯦꯅ ꯈꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯅꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯤꯅꯣ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯕꯤꯖꯤꯅꯦꯁꯅꯦꯅ ꯁ꯭ꯀꯨꯜꯁꯦ ꯈꯟ ꯇꯥꯔꯒꯗꯤꯅ ꯑꯗꯩ ꯃꯅꯥꯎꯄꯥ ꯇꯣꯝꯕꯗꯨꯅꯒꯁꯦ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯈꯨꯔꯥ ꯇꯣꯝꯕꯗꯣ ꯀꯥꯇꯣꯟꯗꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯅ ꯂꯥꯎꯊꯠꯅꯩꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯔꯦꯕ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯅꯀꯣ ꯐꯥꯎꯟꯗꯔꯁꯤꯅ ꯀꯩꯅꯣ ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯇꯇꯥꯏ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯅꯤꯅꯦ ꯁꯨꯃꯥꯏꯅ ꯈꯠꯅꯕꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯅꯦ ꯍꯧꯖ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯃꯣꯏꯅ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯝ ꯎꯪꯈꯠꯅꯗꯅ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯏꯀꯥꯏꯖꯔꯤꯅꯤꯅꯦ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯈꯩꯗꯣ ꯃꯐꯝ ꯊꯥꯅꯔꯒ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯐꯨꯅꯔꯝꯃꯒꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯦ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯀꯥꯏꯅ
ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯨꯃꯤꯠꯁꯤꯁꯨ ꯃꯕꯥꯅꯤꯁꯦ ꯂꯥꯎꯊꯠꯅꯩꯕ ꯑꯗ ꯃꯕꯥꯅꯤꯁꯤꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯨꯛꯅꯕ ꯌꯦꯛꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯂꯥꯎꯊꯠꯅꯗꯅ ꯑꯔꯣꯏꯕꯤꯗ ꯇꯧꯔꯀꯥꯟꯗꯨꯗꯗꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯆꯥꯁꯦ ꯁ꯭ꯀꯨꯜ ꯀꯌꯥꯗꯩ ꯇꯥꯟꯊꯣꯔꯛꯄ ꯅꯪꯒꯤ ꯔꯦꯀꯣꯔꯠ ꯅꯆꯥꯒꯤ ꯔꯦꯀꯣꯔꯠ ꯂꯣꯏ ꯈꯪꯕ ꯃꯤꯅꯤ ꯅꯆꯥꯗꯤ ꯋꯥꯔꯛ ꯉꯝꯗ꯭ꯔꯒ ꯅꯪ ꯀꯥꯅꯒ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯅꯦꯕ ꯂꯥꯎꯊꯠꯅꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯉꯥꯡꯈꯩꯁꯦ ꯁꯨꯃꯥꯏꯅ ꯀꯩꯗꯧꯔꯁꯦ ꯃꯣꯏ ꯀꯀꯥ ꯌꯥꯏꯗꯨꯅ ꯊꯦꯝꯊꯔꯛꯑꯦꯕ ꯑꯗꯩ ꯂꯟꯆꯦꯟꯕꯒꯤ ꯃꯄꯥꯅꯦ ꯃꯣꯏꯒꯩꯀꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯈꯣꯠꯇꯅꯕ ꯁꯥꯔꯣꯏꯅ ꯑꯝꯇ ꯁꯤꯟꯕꯤꯔꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯍꯥꯟꯅ ꯑꯉꯥꯡꯈꯩ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯆꯣꯆꯣ ꯃꯄꯥ ꯂꯩꯔꯣ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯃꯇꯨꯡꯗꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯤꯀꯣ ꯅꯣꯏ ꯃꯇꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯅꯣꯏ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯇ ꯁꯨꯕ ꯅꯠꯇ꯭ꯔꯤꯀꯣ ꯅꯣꯏ ꯌꯥꯝ ꯑꯉꯥꯡꯅꯤ ꯖꯨꯕꯦꯜ ꯅꯥꯏꯟꯅꯤꯀꯣ ꯅꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯟꯅ ꯈꯣꯠꯅꯧ ꯅꯣꯏ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯇꯝ ꯊꯥꯔ ꯈꯣꯠꯂ ꯐꯨꯅꯕ ꯃꯇꯝ ꯅꯠꯇꯦ ꯅꯣꯏ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣꯅ ꯊꯣꯛꯍꯟꯈ꯭ꯔꯦꯕ ꯑꯗ ꯃꯣꯏ ꯃꯅꯨꯡꯗ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯂꯥꯎꯊꯠꯅꯗꯅ ꯑꯗꯩ ꯇꯧꯔꯤꯕ ꯃꯣꯏ ꯐꯨꯅꯕꯩ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯛꯇꯅ ꯄꯨꯂꯤꯁꯇ ꯃꯃꯥ ꯃꯄꯥ ꯀꯧꯗꯅ ꯇꯧꯔꯤꯕꯗꯨꯗꯅꯦ ꯃꯣꯏꯅ ꯑꯉꯥꯡꯈꯩꯁꯤꯅ ꯆꯦꯂꯦꯟꯖ ꯇꯧꯅꯕꯩ ꯆꯥꯡꯁꯦ ꯍꯟꯅꯗꯕꯤꯅꯦꯕ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛꯁꯨꯅꯦ ꯍꯥꯏꯔꯦꯕ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯃꯨꯛꯁꯨ ꯍꯧꯕꯅ ꯂꯟꯆꯦꯟꯕꯒꯤ ꯀꯥꯡꯕꯨꯁꯤꯅ ꯑꯗꯨꯝ ꯍꯧꯗꯣꯏꯅꯦꯕ ꯂꯟꯆꯦꯟꯕꯁꯤꯅ ꯐꯠ ꯂꯥꯎꯅ ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯡꯗ ꯊꯠꯆꯜꯂ ꯍꯥꯏꯔꯦꯕꯀꯣ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10ꯗ ꯅꯣꯡꯊꯥꯡ ꯂꯩꯃꯣꯏ ꯊꯣꯡꯒꯥꯟꯗ ꯊꯦꯡꯅꯁꯤ ꯅꯪꯅ ꯉꯝꯃꯦ ꯅꯪꯅ ꯆꯦꯟꯖꯀꯣ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯆꯦꯟꯅꯤꯅ ꯍꯦꯛꯇ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯕꯗꯨꯅꯦꯕ ꯑꯗ ꯌꯥꯏꯄꯨꯁꯤꯅꯁꯨ ꯅꯪꯅ ꯆꯦꯟꯗꯣꯏꯕ ꯌꯥꯏꯅꯦ ꯑꯉꯝ ꯆꯦꯟꯅꯁꯤꯅꯦ ꯑꯅ ꯃꯥꯁꯨ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯌꯥꯕꯤꯕ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯃꯔꯤ ꯇꯠꯅꯈ꯭ꯔꯕꯅꯤꯗꯅ ꯑꯗ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯗꯣ ꯑꯗꯩꯗꯤ ꯃꯥꯅ ꯁꯤ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯥꯅ ꯍꯥꯏꯔꯒ ꯑꯩ ꯆꯦꯟꯒꯗꯕ ꯅꯠꯇꯦꯒ ꯈꯟꯅꯗꯕꯤꯅꯦꯕ ꯑꯉꯥꯡꯅꯤꯅ ꯅꯪꯅ ꯃꯥꯡ ꯆꯦꯟꯅꯤ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯃꯨꯛꯅꯔꯛꯄꯗꯒꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯍꯟꯅꯔꯛꯑꯀꯥꯟꯗ ꯃꯄꯥꯁꯤꯅ ꯉꯥꯡꯉꯦ ꯅꯪ ꯑꯗꯨꯝ ꯏꯄꯥꯁꯦ ꯅꯪ ꯑꯩꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯅꯪꯗꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯗꯣꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯦꯟꯅꯗꯣꯔꯦ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯃꯨꯛ ꯀꯧꯈꯠ ꯑꯃꯗ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯦꯕ ꯃꯄꯥꯅꯀꯣ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯑꯗꯨ ꯉꯥꯡꯕ ꯀꯔꯤꯝ ꯈꯟꯕꯤꯕ ꯅꯠꯇꯦꯀꯣ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯩꯀꯣ ꯑꯗꯩ ꯅꯣꯏ ꯕꯥ ꯇꯣꯛꯑꯁꯦ ꯈꯣꯠꯂꯣ ꯑꯗꯨꯗꯣ ꯑꯉꯥꯡꯁꯨ ꯇꯦꯟꯁꯟ ꯂꯩꯔꯤꯉꯩꯁꯤꯗ ꯃꯃꯥꯅ ꯊꯦꯝꯃ ꯄꯨꯊꯣꯛꯈ꯭ꯔꯦꯗꯅ ꯃꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒꯅꯦ ꯌꯦꯡꯉꯒ ꯐꯣꯟꯁꯦ ꯇꯞꯅ ꯇꯧꯋꯦ ꯅꯣꯡꯊꯥꯡ ꯂꯩꯃ ꯅꯣꯏ ꯑꯦꯛꯁꯇꯨꯅ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯎꯁꯤꯠꯂꯝꯗꯦꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯩ ꯊꯣꯛꯂꯛꯄꯒ ꯍꯌꯦꯡ ꯅꯨꯡꯗꯥꯡꯁꯦ ꯅꯪꯅ ꯉꯝꯃ ꯅꯪ ꯆꯦꯜꯂꯣ ꯑꯩꯅ ꯉꯝꯃ ꯑꯩ ꯆꯦꯟꯒꯦ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯄꯨꯡ 10ꯗ ꯊꯦꯡꯅꯁꯦ ꯀꯥꯏꯅ ꯊꯥꯖꯜꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯅꯦ ꯃꯥꯒꯩꯒꯤꯗꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯕ ꯂꯥꯛꯑꯣꯅꯦ ꯃꯥꯏ ꯃꯃꯥꯡꯗ ꯆꯦꯟꯕꯤꯒꯦꯅꯦ ꯁꯤꯅꯦꯕ ꯑꯃꯗꯨꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯄꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯄꯥꯟ ꯃꯇꯝꯂꯥ 12 ꯑꯦꯛꯖꯥꯝ ꯕꯣꯔꯗ ꯀꯥꯎꯟꯁꯤꯜꯒꯤ ꯍꯌꯦꯡꯁꯤꯇ ꯉꯥꯏ ꯀꯥꯟꯁꯤꯗ ꯑꯍꯟꯈꯩꯅ ꯀꯩ ꯍꯥꯏꯅꯤ ꯈꯣꯠꯅꯤꯒ ꯍꯥꯏꯔꯛꯇꯕꯤꯅꯦꯕꯀꯣ ꯆꯦꯟꯕꯤꯒꯦꯅꯦ ꯃꯥꯏ ꯃꯃꯥꯡꯗꯩ ꯂꯥꯎ ꯀꯥꯟꯅ ꯑꯗꯩ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣꯗꯣ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯩ ꯇꯧꯔꯛꯄ ꯃꯥꯅ ꯄꯥꯏꯈꯠꯂꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯎ ꯅꯣꯡꯊꯥꯡ ꯂꯩꯃꯅ ꯂꯟꯆꯦꯟꯕꯅ ꯇꯧꯔꯛꯑꯦꯕ ꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯎ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯅꯪꯁꯨ ꯀꯟꯅ ꯍꯣꯠꯅꯧ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯁꯤ ꯍꯌꯦꯡꯁꯦ ꯑꯗꯨꯒ ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯅꯁꯦꯅ ꯅꯪꯒꯩꯒꯗꯤ ꯀꯣꯏꯁꯨ ꯀꯣꯏꯅꯗꯅ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯕ ꯑꯗꯩꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯅꯅꯤ ꯃꯤ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯑꯗ ꯈꯪꯗꯦ ꯅꯪ ꯍꯌꯦꯡꯗꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯀꯗꯕꯅꯤ ꯅꯪꯒꯩꯒ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯔ ꯃꯣꯏ ꯐꯣꯟꯁꯦ ꯊꯝꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯗꯥꯡꯁꯤꯗ ꯃꯣꯏꯅꯤꯁꯦ ꯄꯨꯡ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯇꯥꯔꯛꯄ 12:30 ꯁ꯭ꯋꯥꯏ ꯇꯥꯔꯛꯄꯁꯤꯗ ꯈꯔꯇꯪ ꯍꯦꯜꯂꯛꯄꯗ ꯌꯥꯏꯄꯨꯕꯁꯨ ꯂꯟꯆꯦꯟꯕꯁꯨ ꯉꯥꯏ ꯂꯩꯅꯔꯦꯕ ꯊꯣꯡꯒꯥꯟꯁꯤꯗꯀꯣ ꯑꯗꯨꯒ ꯉꯥꯏ ꯂꯩꯅꯔꯒ ꯍꯦꯛꯇ ꯊꯣꯛꯂꯛꯄꯁꯦ ꯉꯥꯏꯔꯦ ꯃꯕꯥꯅꯤꯁꯦ ꯃꯃꯤꯠꯁꯦ ꯐꯩꯅꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯅꯣꯡꯊꯥꯡ ꯂꯩꯃꯁꯦ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯃꯥꯅ ꯉꯥꯏꯔꯤꯕꯁꯦ ꯀꯩꯅꯣꯅ ꯍꯥꯜꯂꯦꯕ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯂꯟꯆꯦꯟꯕꯅ ꯑꯗꯨ ꯂꯟꯆꯦꯟꯕꯅꯗꯤ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯛꯀꯗ꯭ꯔꯥ ꯀꯥꯟꯅꯒ ꯃꯥꯁꯦ ꯆꯪꯁꯤꯟꯖꯩꯌꯦꯕ ꯃꯥꯅ ꯑꯗꯨꯗꯣ ꯊꯩꯗꯣꯛꯑꯒ ꯌꯥꯏꯄꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯞꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯒ ꯌꯥꯏꯄꯨꯕ ꯃꯕꯥꯅꯤꯁꯦ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯅꯣꯛꯁꯜꯂꯝꯃꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯠꯈꯤꯕꯗꯨꯅꯦꯕ ꯂꯟꯆꯦꯟꯕꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯛꯅ ꯂꯩꯍꯧꯕꯅꯦꯕꯀꯣ ꯑꯉꯥꯡꯈꯩꯒꯤ ꯁꯨꯝꯕ ꯆꯦꯂꯦꯟꯖꯤꯡꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖ ꯊꯦꯡꯅꯔꯤꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯁꯨ ꯅꯣꯛꯅꯤꯡꯕꯀꯣ ꯑꯗ ꯃꯣꯏꯗꯒꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦꯕ ꯃꯣꯏꯅꯒ ꯇꯧꯖꯩꯗꯣ ꯑꯄꯪ ꯊꯧꯅꯥꯗꯤ ꯑꯣꯏꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯦꯟꯈꯤꯕꯀꯣ ꯁꯤꯗ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯒꯦ ꯉꯥꯛꯇꯪ ꯄꯣꯊꯥꯔ ꯑꯃꯨꯛ ꯂꯤꯒꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ
एपिसोड से अखोना थमजरीबसी मयाम की दमकते अखोना निंगोल चाकोब के सेम साजरीबा क्राइम द बेस ओइबा अखोगी नुपादी सनानी हाइबदुगी अखोगी वारीनी ओजारो बितालेन में थंबिरीबसे अदुगा अखोगी वारी से मखा से तदिनता अखोगी ब्रेक मचा अमतंग लौसगे इमुंग की ओइबा लेटिंगी पोलम सिंग सेम बसाबा असिन चिंगबनी असिदा सुनतना सकुट कोंथांग ट्रेनिंग इंस्टीट्यूट ना होम केयर की प्रोडक्ट सिंग साबुन ग्लास क्लीनर हैंड वॉश टॉयलेट क्लीनर डिश वॉश फ्लोर क्लीनर फिनाइल असिन सिंग क्या गल लोइना तोआन चॉकलेट की ओइबा पोथोक सिंग साबगी ट्रेनिंग सु पिजे हाइबा पोलम सिंग असि मपालम दिगी पुसलक पसिंग द चांगमनबदा तारोइदब ngaktani kanagumna haiba sing asigi training course asibu pambiba leragadi akupa maro thumbi nabgi damak aikoina handuna leidiba support khongthang training institute puripuk polem lekai da leiba asla lakpiduna tana biba yagani aikogi mobile number 6009523100 amadi 9366286121 asda call to bil khambi ba yagani iramdam gi oiba pothok puthok tuna mipal tangdana honarasi aikoi iramdam gi pothok sinnarasi मयामबु ब्रेक की मतुंगा अमुका हन तराम नोक्चरी ngasi crime diaries kunthra manga suba episode haibadi khoigi ipo media na mayam gidamakta every saturday amadi wednesday mayam gidamakta crime diaries akhoina pujarak leba sing yengbi leba sing busu hanan thagat chari loinena ngasi gi episode se exclusively akhoi mayam gidamakta ipo media na puthok chari ba loinena
mayamgi oza robita laimana direction piba nupadi sanani haibdugi matangda ngasi si wari se thamjabani wari sisu akhoi crime ga related oibanina mayamna akhoi gi break ki mamangda thamgiba wari singdudagi mayamna lokhat piraga mayamgi comments amadi feedback kaya amasu thambirau haibadi si pokso ga related oiba अखोई क्राइम ओइगदौरिबनी हाइबदी ngसागी अंगांग सिंगी वखलोंदा अंगांग सिंगसिना तौनिंगबदा तौबा अखोई खांबिनबा लेतबा मखोई वखलोंदा हाइबदी अंगांग ओरिङैदा मखोइना लांबा फंगदबा वखलन कया अमा लेबसी अखोइना सोसाइटी सिदा करम मोंगदा अखोइना अवेयरनेस अमदी अखोइना मसिबु कमाइना सॉल्व तबा याबगे हाइबगी वखलोन कया दु सुंसो सोजन थंबिरु हाइना थमजरके थंबिरमु मयामना अदुगा कमेंट्स फीडबैक मयामदुना सु अखोइगी सु मिट नाकोंग ओइजगदौरिबनी लोइनेना अखोइना सु अहेनबा मयामगिदमक्ता फजरबा program design to bangam jagadabani haina thamjage break ke matung se ekhoi ngasai ojana libiriba nupadi sanani haina mayam gidamak ta ekhoina sem sajariba film oza robita laimana direction piriba film sige makha cha thajar pabari si oza dege amlobisi aduga kaje moini si en gre dana ko hoi adu amaduna sakna le haureba aduga moije mayumda sangbadi kireba ngamdreba ngang oibanina hoi hotel amda pusalaga thairaga leire ko adai somdadi nupi ji hanjalaktreena adamaina nongmata satpanatribanina acha ta moji koiti thinara pakhatnare kaino noibu hogdroba kamain toino kholina mama hoga je pakhatna dana dai kaidoi jano kamaina toi jano sesake jo haram bujuna te dai nong tama dukan bok chauge dai manabi chauge na chatpajuna te do kari no mana ngasi toije Nekanamuna haudraba khotrabra na moje ko yang hangnareba adaidi ya chak to adum leirambani aisu thabengang kaloi sala leirure kholure na moje hainare dai nate bhutnaga sien gra jala ga hainare boko dai nupa koiba hoi nupa koiba ga dui moidi chu kang bana triba adai natraga wakhandu nupa koiram gani haba wakhandu thajana de dana adai moje chu mathang dang hainare natraga akoi mungja selgi demand tau ge gai na ga ren samtan ge gai na ma ji phara pura jala na aduju akhoi mayam ji mung ji loi lai ni loi ta ni mi athoba sang ga pha bo oira zona kamai na no na moi je ngakna re ba ko police sa si paom di police da piru ji du ga ko ti thi ra je na moi je kamai thi na re ba adai kaino je na som da ju ai pu ba ji halaktre na pung du di tama thoi makhai sai ta chala mi na moi ju pakhatana ngai leireba magam paga je ko ada ngarang khakta jo phuna dana ngarang khak ma je school gi exam do loib da ngai de ngarang khakta jo phunai na akhoi je chatlaga police ta law that na ru ba da ngai de du kari no ma na ngasi je mung tawri je na ma pa je bunga ngak pane ba ai gi cha ji da aki ba hai ba ji ma sa ji da ima na ipa na nungai roi na hai ba gi wakan je mang khatang bau khanda bangam ji kari gi no ma pa je am thamoi sai ba ko yam chaksa sibu ma bo pok pada aina chan pa ma poena harau ru badu gi ma hai da ngasi aina phangi ji bo na ne ma ji nungai tana moi je sinta taw lai nei do hotel ji na moi je mama na ba ju lai adai mama na ba ji na ai pau pi bang moi kamai tong ni kamai kana na pau pi doi no noi father da kana na pau pi doi no na moi je ngang na re ko asanga moi aduna matam khara dum lola laira ji duga adum lola laira mina yaroi khanga kanda akhoi je tho aji ngamoi ji kidi pau pi ba naga tauna re adai mama na ba amana mu haire as noi ani je sele ga na ne lohong ga dam na te sida lak toi je lanjau koi gi school founder gi sakta ne noi baba ne adai handa khana bai ko pai lak thatna gri ba mayam moi ni du na ya ba na te jo noi ni mu chen jal le matam na ga sa dre is lanjau ni ko lak toi je adai hotel je thai ni pha phai yum da ga thai da di ne akhoi ga je loi chen na doi ni he ga na moi je mai tong nei ba adai phare no me khara ni adai phone ga do on gam to taw no ko loi op tok salu gan adai nga sai gi kaino du ti lak te ba malengam bi lak te taru bi la e ba ma ti sma ba ne sien ba da ma thai je sak ta na yeng ta na ma na kap ta na taw e de ma na bam na u re ba ko male ma na tau li jeng ne ma se na ga malengam bi ti chen thok khre ba ko kan no je du chen thok ba ji da ma thok le lak na ge na ma lem no ko kai na nang na mi na pi se la nang na mu kap na ga tai na ha an hai aina so kuina ma ba ngang ngoi de chen na jarak pa
ꯅꯨꯡꯁꯤꯖꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯁꯛꯇꯥꯁꯤꯒ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯪꯗꯤ ꯅꯨꯄꯥꯅꯤꯅꯦ ꯀꯥꯎꯅꯨꯅꯦ ꯅꯨꯄꯥ ꯀꯅꯥ ꯂꯧꯅꯩ ꯒ ꯍꯥꯏꯔꯦꯀꯣ ꯃꯥꯅ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯋꯥꯈꯜ ꯃꯥꯁꯤꯒꯤ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯩꯈꯣꯏꯐꯧꯗ ꯉꯍꯥꯟꯈꯩ ꯃꯁꯛ ꯈꯪꯉꯝꯗꯦꯕ ꯀꯩꯅꯣꯁꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯣꯏ ꯅꯨꯄꯤ ꯁꯥꯖꯅꯤꯡꯕꯒꯤꯅꯦꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯛ ꯈꯟꯕꯗꯣ ꯌꯥꯝ ꯌꯥꯡꯅ ꯃꯥꯅꯗ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯌꯦꯕ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯍꯛꯆꯥꯡꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯔꯝꯃꯕ ꯏꯁꯣꯔ ꯃꯥꯅ ꯑꯗꯨꯒ ꯋꯥꯈꯜꯗꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯄꯥꯜꯍꯜꯂꯝꯕꯅꯤ ꯋꯥꯈꯜꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩꯁꯤꯅꯦꯕ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯔꯤꯅꯦꯕ ꯆꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯊꯦꯛꯑꯣꯁꯨ ꯌꯥꯕ ꯅꯠꯇꯦꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯃꯥꯟꯅꯕꯗꯨꯁꯨꯀꯣ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯆꯥꯛꯏ ꯉꯁꯤꯗꯩꯗꯤ ꯃꯥꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ ꯃꯄꯨ ꯄꯥꯡꯈ꯭ꯔꯅꯤꯀꯣ ꯒꯥꯏꯅꯒ ꯇꯧꯋꯦꯕ ꯑꯩ ꯀꯥꯟꯗꯦ ꯋꯥꯊꯤ ꯉꯥꯡꯅ ꯆꯠꯂꯣ ꯂꯥꯛꯑꯣ ꯅꯊꯃꯣꯏ ꯋꯥꯍꯧꯅꯕ ꯈꯛꯇꯅꯤ ꯅꯣꯏꯅꯅꯦ ꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯣ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏꯗ ꯄꯥꯗꯕꯅꯤ ꯂꯥꯎ ꯂꯥꯎ ꯆꯪꯁꯤꯅ ꯃꯥꯅ ꯄꯨꯁꯜꯂꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯁꯦ ꯃꯣꯏꯈꯩ ꯍꯣꯇꯦꯜꯗ ꯅꯕꯥꯅꯤ ꯂꯩꯍꯧꯔꯣꯅ ꯂꯩꯍꯜꯂꯝꯃ ꯃꯣꯏꯁꯦ ꯊꯦꯡꯉꯛꯑꯃꯤꯅ ꯃꯌꯨꯝꯗ ꯃꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦꯀꯣ ꯄꯥꯎ ꯄꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯌꯨꯛꯁꯤꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯑꯍꯤꯡꯁꯦꯅ ꯃꯣꯏꯁꯦ ꯂꯣꯏꯅ ꯃꯊꯥ ꯁꯥꯟꯅꯔꯦ ꯀꯩꯅꯣꯒꯤꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯄꯨꯂꯤꯁꯇꯀꯣ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦꯅ ꯌꯥꯏꯄꯨꯕꯣꯏꯒꯤꯁꯨ ꯅꯨꯡꯊꯥꯡꯂꯩ ꯃꯣꯏꯒꯤꯁꯨ ꯄꯤꯔ ꯊꯝꯃꯦ ꯂꯣꯏꯅꯃꯛꯀꯣ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯃꯝ ꯂꯣꯏ ꯊꯥꯅꯔꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯂꯟ ꯆꯦꯟꯕꯁꯤꯅ ꯃꯄꯥꯁꯤꯗ ꯍꯥꯏꯗꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯆꯦꯟꯈ꯭ꯔꯕꯅꯦ ꯈꯣꯠꯈ꯭ꯔꯕꯅꯦꯅ ꯃꯥꯁꯦ ꯑꯁ ꯍꯦꯛꯇ ꯃꯥꯗꯤ ꯀꯞꯇꯅ ꯃꯊꯥ ꯁꯥꯗꯅ ꯃꯥꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗ ꯃꯥꯁꯦ ꯂꯩꯌꯦꯕ ꯑꯗ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯁꯨ ꯁ꯭ꯀꯨꯜꯗꯨꯗꯩ ꯑꯣꯖꯥ ꯑꯣꯏꯕ ꯇꯣꯛꯑꯅꯤ ꯑꯩ ꯗꯦꯜꯂꯤꯗ ꯑꯣꯖꯥ ꯑꯣꯏꯔꯅꯤ ꯅꯪꯁꯨ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯒꯤꯗꯃꯛ ꯅꯪ ꯑꯥꯗ ꯑꯣꯏꯅ ꯅꯪ 12ꯁꯦ ꯊꯥꯗꯣꯛ ꯂꯣꯏꯔꯒ ꯆꯠꯂꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯒꯨꯝꯕꯗꯨꯗ ꯅꯪ ꯌꯥꯎꯒꯅꯨ ꯅꯪꯁꯦ ꯀꯌꯥꯝ ꯋꯥꯅ ꯑꯩꯅ ꯌꯣꯛꯂꯛꯏ ꯅꯃꯥ ꯌꯥꯎꯗꯅ ꯅꯤꯡꯊꯝꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯗ ꯅꯪꯁꯦ ꯅꯪꯅꯗꯤ ꯅꯕꯨꯛ ꯂꯥꯝꯃꯛꯄ ꯅꯕꯨꯛ ꯊꯛꯅꯤꯡꯉꯛꯄ ꯑꯩꯅ ꯁꯪꯒꯣꯝ ꯁꯦꯝꯃꯒ ꯅꯪꯁꯦ ꯀꯌꯥꯝ ꯋꯥꯅ ꯅꯪꯒꯟꯁꯤꯗ ꯄꯣꯔꯒ ꯑꯍꯤꯡ ꯀꯌꯥꯁꯦ ꯇꯨꯝꯗꯅ ꯅꯪꯁꯦ ꯌꯣꯛꯂꯛꯏ ꯌꯨꯝꯕꯨꯔꯦꯝꯕꯤ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯅꯤ ꯏꯃꯨꯡꯁꯦ ꯏꯕꯥꯅꯤꯅ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯦ ꯁꯣ ꯂꯣꯜꯂꯝꯗꯣꯏꯅꯤ ꯃꯄꯨ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯃꯥꯁꯨ ꯅꯄꯥꯁꯨ ꯁꯥꯒ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯑꯩꯅ ꯀꯥꯎꯊꯣꯛꯑꯒ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯛꯄꯅꯤ ꯁꯨꯞꯅꯒꯤ ꯅꯪꯅ ꯆꯍꯤ 2 ꯉꯥꯏꯔꯤꯉꯩꯗꯅꯤ ꯅꯃꯥꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯇꯥꯏꯕꯪꯁꯤꯗ ꯃꯃꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪ ꯅꯃꯥ ꯃꯁꯛ ꯈꯪꯉꯤꯕ꯭ꯔꯥ ꯅꯪ ꯅꯃꯥ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯅꯃꯥ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯑꯗ ꯃꯄꯥꯁꯤꯅ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯁꯦꯝꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯀꯩꯒꯤ ꯉꯥꯎꯁꯟꯅꯕ ꯑꯗꯨꯛ ꯂꯥꯏ ꯂꯥꯏꯁꯨ ꯍꯩꯔꯝꯕ ꯅꯪꯅ ꯅꯪꯉꯣꯟꯗ ꯍꯣꯡꯉꯛꯏꯕ ꯑꯣꯜꯂꯛꯏꯕ ꯑꯩ ꯂꯣꯏ ꯈꯪꯕ ꯉꯝꯃꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯍꯜꯂꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅꯅꯦ ꯄꯨꯔ ꯆꯠꯀꯗꯕꯅꯦꯅ ꯑꯗꯨꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯂꯝꯃꯈꯥꯡꯗ ꯉꯥꯎꯍꯟꯕ ꯋꯥꯍꯟꯕ ꯆꯥꯛꯍꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯑꯗꯨ ꯅꯨꯄꯤꯗꯣ ꯀꯩꯗꯧꯉꯩꯗ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯕ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯉꯝꯕ ꯑꯩꯕꯨ ꯇꯥꯛꯄꯤꯕ ꯉꯝꯕ ꯁꯦꯟꯅꯕꯤꯕ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ ꯑꯅ ꯃꯥꯅ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯕꯕꯥ ꯑꯩ ꯃꯇꯨꯡꯗꯤ ꯂꯥꯟꯖꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯑꯩ ꯈꯣꯡꯗꯥꯖꯔꯔꯣꯏ ꯑꯩ ꯅꯨꯡꯁꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯒꯦ ꯕꯕꯥꯅ ꯃꯥꯁꯦ ꯀꯞꯄꯦꯕ ꯌꯥꯝꯅꯀꯣ ꯑꯗꯩ ꯑꯁꯣꯝꯗꯅ ꯄꯥꯎꯗꯨ ꯃꯥꯅ ꯄꯥꯎ ꯁꯣꯝꯗꯗꯤ ꯀꯣꯏꯊꯤ ꯊꯤꯅꯕꯅꯤꯅꯅꯦ ꯄꯥꯎꯁꯤꯗꯤ ꯄꯤꯔꯒꯦꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯣꯏꯁꯨ ꯃꯊꯥꯁꯦ ꯁꯥꯟꯅ ꯂꯩꯅꯩ ꯑꯌꯨꯛꯁꯤꯐꯥꯎ ꯍꯜꯂꯛꯇꯕ ꯀꯅꯥꯅ ꯑꯩ ꯏꯆꯥꯗꯣ ꯐꯥꯖꯤꯜꯂ ꯊꯝꯃꯤꯅꯣ ꯑꯩ ꯏꯆꯥꯗꯣ ꯍꯦꯛ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯊꯤꯅꯩ ꯑꯗꯨꯒ ꯀꯩꯅꯣ ꯂꯟꯆꯦꯟꯕꯒꯤ ꯃꯄꯥꯁꯤꯅꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯈꯪꯅꯖꯔꯛꯑꯖꯅꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯨꯔꯒꯅ ꯃꯥꯁꯦ ꯄꯥꯎꯁꯦ ꯄꯤꯕꯗꯤ ꯉꯝꯗꯦꯕ ꯗꯥꯏꯔꯦꯛꯀꯣ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯃꯗ ꯑꯃꯨꯛ ꯃꯊꯥꯡ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯊꯥꯡ ꯍꯥꯏꯅꯔꯀꯥꯟꯗ ꯀꯩꯅꯣꯗ ꯅꯨꯡꯗꯥꯡꯗ ꯄꯥꯎꯁꯦ ꯐꯪꯉꯦ ꯅꯨꯡꯗꯥꯡꯂꯩ ꯃꯣꯏꯒꯤ ꯃꯄꯥꯁꯤꯅꯀꯣ ꯐꯥꯎꯟꯗꯔꯁꯤꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯆꯥꯏꯑꯦꯕ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯃꯛꯀꯤ ꯏꯆꯥꯕꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯩꯃꯛꯀꯤ ꯏꯆꯥꯕꯨ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯥꯅ ꯆꯦꯜꯂꯒ ꯁꯨꯃꯥꯏꯅ ꯂꯣꯠꯁꯜꯂ ꯊꯝꯕ ꯑꯗꯨꯒ ꯃꯄꯥ ꯁꯛꯇꯥꯗꯨꯒ ꯑꯗꯨ ꯎꯁꯤꯠꯇꯕꯗꯨꯒꯤ ꯃꯆꯥ ꯑꯗꯨ ꯎꯁꯤꯠꯇꯕ ꯃꯆꯥꯁꯨ ꯎꯁꯤꯠꯇꯕ ꯃꯄꯥꯁꯨ ꯎꯁꯤꯠꯇꯕꯅ
ꯅꯨꯄꯥꯁꯦ ꯃꯥꯅꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯁꯦ ꯆꯥꯛꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯌꯨꯝ ꯆꯠꯂꯨꯁꯤ ꯂꯥꯎꯑꯣꯅ ꯂꯥꯛꯑꯦꯕ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯍꯜꯂꯛꯇ꯭ꯔꯃꯤꯅ ꯃꯆꯥꯗꯣ ꯃꯣꯏꯁꯨ ꯅꯨꯡꯗꯥꯡꯁꯦ ꯗꯥꯏꯔꯤꯗ ꯐꯝꯃꯒ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯃꯣꯏꯈꯩꯁꯦ ꯐꯝꯃꯒ ꯂꯩꯅꯕꯅꯦꯕ ꯅꯨꯃꯤꯗꯥꯡꯗꯣ 2 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯄꯥꯎ ꯏꯗꯣ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯑꯦꯕ ꯃꯣꯏꯁꯦ ꯐꯥꯎꯟꯗꯔ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯦ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯗꯤ ꯅꯪ ꯍꯥꯏꯗꯣꯛꯂꯛꯀꯅꯤ ꯈꯪꯗ꯭ꯔꯥ ꯅꯪ ꯉꯥꯡꯉꯦꯕ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯇꯦꯅ ꯀꯅꯥ ꯍꯥꯏꯕ ꯑꯩꯅ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯆꯦꯜꯂꯦꯗꯤ ꯍꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯃꯛꯇꯗꯒꯤ ꯃꯥꯅ ꯐꯥꯔꯒ ꯏꯆꯥ ꯅꯨꯄꯤ ꯄꯨꯔ ꯆꯠꯈ꯭ꯔꯃꯤꯁꯤꯅꯦꯕ ꯎꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯎꯍꯧꯔꯗꯤ ꯀꯩꯗꯧ ꯂꯩꯒꯦꯅ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯍꯥꯏꯅꯩꯕ ꯅꯨꯄꯤ ꯃꯌꯨꯝꯈꯩꯅ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯈꯩꯗꯀꯣ ꯐꯥꯔꯒ ꯃꯥꯅ ꯐꯥꯕꯅꯤꯅ ꯑꯃꯗꯨꯅ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯀꯩꯗꯧ ꯂꯩꯍꯧꯒꯦꯅ ꯀꯦꯁꯇ ꯑꯗꯨꯝ ꯁꯤ ꯂꯥꯎꯅꯔꯕ ꯗꯥꯏꯂꯣꯛꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯒꯥꯔꯤ ꯃꯆꯥ ꯄꯨꯈꯤ ꯒꯥꯔꯤ ꯃꯆꯥꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯌꯥꯕ ꯍꯧꯅꯗꯦꯗ ꯀꯥꯏ ꯇꯧꯋꯦꯕ ꯍꯦ ꯅꯌꯨꯝꯗ ꯃꯤ ꯂꯥꯛꯑꯒ ꯐꯤꯗꯥ ꯊꯥꯅꯦꯕꯧ ꯈꯪꯗꯕ ꯅꯪꯒꯨꯝꯕꯒ ꯑꯩ ꯉꯥꯏꯁꯦꯜ ꯑꯣꯏꯅꯤꯡꯗꯦꯅ ꯐꯤꯗꯥ ꯊꯥꯔꯁꯨ ꯐꯝꯕꯨ ꯐꯝꯕꯤꯗꯣꯔꯤꯕ꯭ꯔꯣ ꯑꯅ ꯃꯣꯏꯁꯦ ꯍꯦꯛꯇ ꯂꯥꯎꯊꯠꯅꯕꯤꯅꯦꯕ ꯑꯗꯩ ꯅꯌꯨꯝꯗꯅꯦꯅ ꯅꯪꯁꯦ ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯆꯥꯎꯔꯤꯃꯤꯅꯦ ꯍꯥ ꯀꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯥꯎꯊꯠꯅꯔꯦ ꯑꯗꯩ ꯂꯥꯎꯅꯕꯁꯤꯗ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯄꯨꯊꯣꯛꯀꯗꯝꯃꯦꯅ ꯅꯪꯒꯤ ꯅꯆꯥꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯤ ꯈꯪꯗ꯭ꯔꯤ ꯀꯗꯥꯏ ꯂꯩꯕꯅꯣꯕꯨ ꯈꯪꯗ꯭ꯔꯤꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯀꯥꯌꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯦꯕ ꯑꯝꯇ ꯑꯩꯈꯣꯏ ꯁꯥꯔꯣꯏꯁꯨ ꯊꯤꯖꯤꯟꯕꯤꯌꯨ ꯆꯦꯜꯂꯦ ꯍꯥꯏꯕꯗꯤ ꯁꯦꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯊꯤꯔꯛꯀꯦ ꯑꯗꯨꯒ ꯄꯥꯎꯁꯦ ꯐꯥꯎꯅꯔꯁꯦ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯕꯁꯦ ꯆꯤꯡꯉꯒ ꯄꯨꯔ ꯆꯠꯈꯤꯕ ꯑꯗꯩ ꯑꯇꯣꯝꯕꯁꯨ ꯀꯥꯇꯣꯟꯗꯁꯨ ꯍꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯏꯆꯥꯊꯣꯏꯕꯤ ꯄꯨꯊꯣꯛꯀꯗꯕꯅꯤ ꯅꯣꯏ ꯈꯪꯉꯕ ꯅꯆꯥꯅ ꯑꯩꯈꯣꯏ ꯏꯆꯥꯗꯣ ꯐꯥꯖꯤꯜꯂ ꯊꯝꯃꯒ ꯑꯗꯨꯒ ꯅꯪꯅ ꯀꯩꯁꯨ ꯈꯪꯗꯕꯒ ꯁꯥꯁꯟꯅꯗꯅ ꯅꯪ ꯃꯥꯏꯔꯦ ꯅꯪꯅ ꯈꯥꯒꯦꯜꯂꯤꯁꯦ ꯅꯪ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯑꯅꯒ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅ ꯑꯗꯨꯝ ꯀꯀꯥꯌꯥꯏꯗꯨꯅ ꯆꯤꯡꯉ ꯃꯣꯏꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯁ ꯑꯁꯤꯒꯤ ꯃꯆꯥ ꯑꯁꯨꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤꯕ ꯀ꯭ꯂꯥꯁ 12ꯈꯛ ꯀꯥꯔꯤꯕ ꯑꯗꯨꯒ ꯑꯇꯩꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯝꯃꯣ ꯃꯈꯣꯡ ꯇꯦꯛꯄ ꯃꯈꯨꯠ ꯇꯦꯛꯄꯤꯁꯨ ꯑꯣꯏꯔꯝꯃꯣ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯣ ꯑꯁꯤꯒꯤ ꯃꯆꯥ ꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯀꯣ ꯌꯥꯅꯗꯕ ꯑꯣꯏꯕꯒꯤ ꯑꯗꯩꯗꯤ ꯑꯐꯕ ꯑꯝꯇ ꯎꯕ ꯉꯝꯗꯕꯗꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯁꯣꯝꯗꯅ ꯃꯔꯣꯟ ꯑꯃ ꯍꯣꯇꯦꯜꯁꯤꯗ ꯅꯨꯃꯤꯠꯁꯦ 6 ꯁꯨꯖꯜꯂꯦ ꯍꯥꯏꯗꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯂꯣꯠꯀꯦꯅ ꯂꯣꯠꯈ꯭ꯔꯗꯤꯅꯦ ꯎꯄꯥꯏ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯝ ꯏꯅꯛ ꯅꯛꯅ ꯂꯣꯜꯂꯁꯨ ꯂꯣꯠꯐꯝꯗꯣ ꯈꯪꯗꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯊꯤꯐꯝ ꯈꯪꯗꯦꯗꯅ ꯑꯗꯩ ꯐꯣꯟꯒꯗꯣ ꯑꯣꯟ ꯇꯧꯔ ꯈꯣꯠꯂꯒ ꯀꯗꯥꯏꯗ ꯂꯩ ꯈꯣꯠꯂꯦꯅ ꯄꯨꯂꯤꯁꯅ ꯇ꯭ꯔꯦꯛꯀ ꯇꯧꯔ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯐꯕ ꯃꯣꯏꯗꯤ ꯑꯣꯞ ꯂꯣꯏ ꯊꯝꯖꯟꯈ꯭ꯔꯃꯤꯗꯅ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯁꯤ ꯍꯣꯇꯦꯜꯁꯤꯗ ꯉꯛꯅꯔꯦꯕ ꯃꯃꯥꯟꯅꯕꯈꯩꯁꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯁ ꯅꯨꯃꯤꯠ 6 ꯁꯨꯖꯜꯂꯦ ꯍꯧꯖꯤꯛꯐꯥꯎ ꯄꯥꯎ ꯄꯤꯗ꯭ꯔꯗꯤꯅ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯁꯥꯎꯔꯦ ꯅꯪ ꯉꯍꯥꯟꯈꯩꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯥꯏꯅꯦ ꯅꯪꯕꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯊꯣꯛ ꯉꯝꯗꯣꯏꯁꯦ ꯀꯩꯒꯤꯅꯣꯅ ꯑꯁ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯅꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯐꯥꯗꯔꯗꯣ ꯌꯥꯝ ꯁꯥꯊꯤꯌꯦ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦꯁꯤꯗꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯣꯇꯦꯜꯗ ꯊꯝꯗꯣꯔꯤꯕ꯭ꯔꯥ ꯆꯦꯜꯂꯗꯤ ꯍꯥꯏꯗꯣꯛ ꯆꯠꯅꯗ꯭ꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯊꯤꯜꯂꯒ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯂꯨꯍꯣꯡꯉ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯩꯈꯣꯏ ꯀꯥꯌꯥꯏ ꯍꯣꯏ ꯀꯥꯇꯣꯜꯍꯣꯏ ꯕꯕꯥꯒꯗꯣ ꯑꯝꯇ ꯆꯥꯛ ꯆꯥꯗꯝꯃꯤ ꯂꯣꯏꯅꯔꯝꯃꯅꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯌꯦꯗꯤ ꯃꯣꯏꯗꯤ ꯃꯃꯪꯗꯐꯥꯎ ꯃꯪꯗꯝꯃꯤ ꯁꯨꯃꯥꯏꯅ ꯆꯦꯜꯂꯝꯒꯅꯤꯗꯤ ꯃꯃꯪꯗꯐꯥꯎ ꯃꯪꯉꯝꯃꯣꯏ ꯍꯥꯏ ꯅꯪ ꯈꯛ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨꯅꯤꯅꯦ ꯑꯩ ꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯕꯤꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯄꯂꯦꯝꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯔꯝꯃꯣꯏ ꯑꯅ ꯃꯥꯁꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯁꯦ ꯄꯥꯎ ꯑꯃꯗꯤ ꯄꯤꯁꯤ ꯍꯦꯟꯅ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯍꯣꯇꯦꯜꯒꯤ ꯕꯤꯜꯁꯨ ꯌꯥꯝ ꯇꯥꯁꯜꯂꯛꯑꯅꯤ ꯄꯥꯎ ꯑꯃꯗꯤ ꯄꯤꯁꯤꯅ ꯍꯥꯏꯔꯦ ꯍꯌꯦꯡ ꯃꯤ ꯃꯆꯥꯁꯦ ꯐꯥꯖꯤꯜꯂ ꯊꯝꯃꯤ ꯈꯣꯠꯂꯦꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯀꯅꯤ ꯐꯥꯎꯟꯗꯔ ꯁꯛꯇꯥꯗꯨꯒꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯁꯤꯔꯥ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯑꯗꯨꯒ ꯐꯣꯟꯁꯦ ꯑꯣꯐ ꯇꯧꯁꯜꯂꯁꯤꯔꯒ ꯍꯥꯏꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗ ꯅꯣꯏꯒꯤꯁꯨ ꯅꯣꯏꯒꯤ ꯃꯦꯁꯦꯖ ꯊꯥꯔꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯑꯩ ꯆꯦꯜꯂꯦꯅ ꯄꯥꯈꯠꯇꯅꯕ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯒꯦꯒ ꯇꯧꯅꯩꯕ ꯑꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡꯊꯥꯡ ꯂꯩꯃꯁꯤꯅ ꯉꯥꯛꯇꯪ ꯐꯣꯟꯁꯦ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯒꯤ ꯑꯣꯟ ꯇꯧꯔꯨꯔꯦꯕꯀꯣ ꯗꯨꯀꯥꯟꯗ ꯑꯁꯣꯝꯗ ꯄꯨꯂꯤꯁꯈꯩꯁꯤꯅ ꯈꯪꯗꯣꯛꯈ꯭ꯔꯦꯕ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯗꯩꯗꯤ ꯄꯨꯂꯤꯁꯈꯩꯗꯣ ꯍꯥꯏꯅꯔꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯣ ꯃꯣꯏ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯟ ꯇꯧꯔꯝꯃꯦ ꯃꯣꯏ ꯂꯣꯀꯦꯁꯟ ꯈꯪꯉꯦ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯑꯃꯗ ꯃꯣꯏꯁꯦ ꯂꯣꯠꯂ ꯂꯩꯔꯦꯅ ꯑꯗꯨꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯌꯥꯝ ꯊꯨꯅꯅ ꯆꯠꯂꯒ ꯍꯣꯇꯦꯜꯁꯤꯗ ꯃꯣꯏꯁꯦ ꯆꯪꯉꯛꯑꯦꯕꯀꯣ ꯑꯗꯨ ꯆꯪꯉꯛꯄ ꯀꯥꯟꯁꯤꯗ ꯀꯥꯁꯦ ꯊꯣꯡ ꯊꯤꯜꯂꯛꯑꯦ ꯑꯗ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ
ꯑꯗꯨꯗꯤ ꯃꯥꯁꯦ ꯄꯥꯈꯠꯄꯁꯦ ꯌꯥꯗꯦ ꯃꯃꯤꯠꯁꯦ ꯄꯥꯈꯠꯇ ꯈꯞꯄꯦꯕ ꯊꯣꯡꯁꯦ ꯊꯤꯜꯂꯛꯄꯁꯦ ꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯕ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯄꯨꯂꯤꯁ ꯑꯣꯏꯕꯤꯔꯝꯗꯕꯤꯒ ꯍꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯒ ꯇꯧꯕꯗꯤ ꯑꯁꯪꯕ ꯄꯨꯂꯤꯁ ꯑꯣꯏꯔꯝꯕꯁꯦ ꯃꯥꯁꯦ ꯍꯣꯏ ꯃꯥꯒ ꯇꯧꯔꯒ ꯃꯥꯗꯤ ꯍꯦꯛꯇ ꯃꯤꯍꯨꯟ ꯗꯥꯎꯟꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯁꯤꯡꯕꯩ ꯆꯥꯡꯁꯦ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯇꯥꯎ ꯌꯦꯜꯂꯝꯅꯅꯦ ꯍꯣꯇꯦꯜꯒꯤ ꯊꯣꯡꯅꯥꯎꯒ ꯀꯩꯁꯦ ꯁꯨꯝ ꯇꯩꯊꯣꯛ ꯁꯥꯟꯅ ꯂꯩꯈ꯭ꯔꯦꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯤ ꯁꯥꯈ꯭ꯔꯦꯕꯀꯣ ꯁ꯭ꯂꯤꯞꯄꯔ ꯑꯣꯏꯕꯩ ꯅꯤꯡꯅꯕ ꯑꯗꯩꯗꯤ ꯅꯪꯅ ꯄꯨꯂꯤꯁꯅ ꯉꯥꯡꯉꯦꯕ ꯅꯪꯅ ꯃꯤ ꯃꯆꯥꯁꯦ ꯐꯥꯖꯤꯜꯂ ꯊꯝꯃꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯆꯦꯜꯂ ꯁꯨꯃꯥꯏꯅ ꯍꯣꯇꯦꯜꯗ ꯊꯝꯅꯕ꯭ꯔꯥ ꯅꯌꯨꯝꯗ ꯄꯨꯔ ꯆꯠꯂꯣ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯣꯛ ꯆꯠꯍꯜꯂꯣ ꯌꯥꯗ꯭ꯔꯥꯅ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯆꯦꯟꯕꯅꯦ ꯐꯥꯕ ꯅꯠꯇꯦ ꯑꯩꯅ ꯐꯥꯔ ꯊꯝꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯌꯥꯗꯦ ꯅꯣꯏ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯅꯣꯏ ꯌꯨꯝ ꯄꯥꯟ ꯃꯇꯝ ꯁꯨꯔꯕ ꯏꯁꯥ ꯌꯥꯅꯔ ꯆꯦꯟꯕꯅꯦ ꯀꯥꯏꯅ ꯃꯁꯤꯅ ꯂꯥꯛꯑꯣ ꯁ꯭ꯇꯦꯁꯟ ꯆꯠꯁꯤꯅ ꯃꯣꯏꯁꯦ ꯄꯨꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯁ꯭ꯇꯦꯁꯟ ꯌꯧꯔꯀꯥꯟꯗ ꯃꯣꯏꯅ ꯄꯥꯎ ꯄꯤꯔꯦꯕ ꯉꯁꯥꯏꯒꯤ ꯐꯥꯎꯟꯗꯔꯁꯤꯗ ꯁꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯗꯨ ꯐꯪꯉꯦ ꯑꯗꯨꯅ ꯃꯣꯏ ꯑꯌꯨꯛ ꯉꯟꯇꯥꯅꯦꯕꯀꯣ ꯃꯇꯝꯁꯦ ꯑꯗꯨꯒ ꯐꯪꯉꯦ ꯂꯩꯔꯝꯃꯦ ꯍꯣꯇꯦꯜ ꯑꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯦ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯌꯣꯅ ꯀꯧꯔꯛꯑꯦꯕ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯈꯩꯗꯣ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯜꯂꯛꯄꯒꯤ ꯉꯥꯎꯅꯗꯅ ꯃꯣꯏꯁꯦ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯤꯅꯅꯦ ꯊꯣꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯅꯤꯁꯦ ꯀꯩꯅꯣꯒꯤ ꯃꯄꯥꯁꯤꯅ ꯀꯔꯤ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯁꯤꯅ ꯅꯨꯄꯥ ꯃꯌꯨꯝ ꯀꯧꯔ ꯁꯤꯟꯅꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯊꯤꯟꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯅ ꯍꯥꯏꯕꯤꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯕꯤꯔꯣꯅ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯥꯔ ꯄꯣꯛꯁꯣ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯉꯥꯟꯗꯩꯁꯨ ꯂꯣꯠꯂ ꯐꯥꯖꯤꯜꯂ ꯊꯝꯃꯒꯅ ꯑꯥꯏꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯏ ꯂꯩꯇ꯭ꯔꯦ ꯇꯣꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯦꯁ ꯆꯦꯟꯅꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯁꯤꯟꯅꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯍꯧꯖꯤꯛ ꯂꯥꯛꯍꯟꯕꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯣꯏ ꯀꯀꯥꯌꯥꯏꯗꯨꯅ ꯍꯥꯏꯔꯦꯕ ꯀꯩꯅꯣ ꯇꯥꯝꯆꯧ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯀꯣꯏꯇꯤ ꯇꯤꯟꯅꯔꯦ ꯑꯉꯥꯡꯗꯣ ꯏꯆꯥꯊꯣꯏꯕꯤꯗꯣ ꯐꯪꯗꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯠꯂꯒ ꯄꯨꯂꯤꯁꯇꯩ ꯂꯧꯔꯒ ꯃꯅꯨꯡꯗ ꯂꯣꯏꯁꯟꯅꯒꯗꯕꯁꯤꯗ ꯏꯀꯥꯏꯗ꯭ꯔꯥ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯅꯪ ꯋꯥ ꯉꯥꯡꯀꯅꯣ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯣ ꯍꯥꯏꯔꯦꯕꯀꯣ ꯑꯁ ꯍꯥꯏꯗꯣꯛꯄꯒ ꯂꯥꯛꯄ ꯈꯣꯠꯄ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯥꯅ ꯌꯥꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯉꯣ ꯅꯪ ꯋꯥ ꯉꯥꯡꯀꯅꯣ ꯌꯥꯏꯃ ꯅꯪ ꯋꯥ ꯉꯥꯡꯀꯅꯣꯅ ꯑꯗꯩ ꯑꯇꯣꯝꯕꯁꯤꯅ ꯇꯥꯝꯆꯧꯅ ꯑꯄꯥꯝꯕ ꯇꯧ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗ ꯀꯩꯗꯧꯁꯤꯒꯦ ꯑꯗꯩ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄꯗꯅ ꯀꯩꯗꯧꯁꯤꯒꯦ ꯇꯥꯝꯆꯧꯒꯤ ꯑꯄꯥꯝꯕ ꯇꯧ ꯑꯩꯒꯤ ꯅꯅꯥꯎ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤ ꯑꯆꯧ ꯎꯁꯤꯠꯇꯕ ꯁ꯭ꯀꯨꯜꯁꯤꯃꯛꯀꯤ ꯐꯥꯎꯟꯗꯔ ꯃꯆꯥꯕꯨ ꯃꯥꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯃꯛꯁꯨ ꯇꯝꯃꯒ ꯃꯥꯃꯛꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨ ꯎꯁꯤꯠꯇꯕ ꯑꯅ ꯑꯉꯥꯡ ꯃꯥꯅ ꯌꯥꯗꯦ ꯈꯪꯍꯟꯒꯗꯕꯅꯤ ꯐꯥꯎꯟꯗꯔ ꯑꯩꯈꯣꯏꯐꯥꯎꯗ ꯎꯁꯤꯠꯂꯛꯇꯕ ꯀꯩꯁꯨ ꯅꯠꯇꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯗꯨ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯅ ꯎꯁꯤꯠꯂꯛꯀꯗ꯭ꯔꯥ ꯀꯥꯟꯗ ꯁꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯅꯨꯄꯤꯁꯦ ꯄꯨꯂꯤꯁꯅ ꯁꯤꯟꯅꯔꯛꯑꯦꯗꯅ ꯀꯧꯔꯛꯑꯒ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯣ ꯈꯣꯠꯂꯨꯔꯣ ꯍꯣꯔꯦꯟ ꯊꯤꯜꯂꯨꯔꯣꯅ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯗ ꯆꯠꯂꯣꯁꯦ ꯐꯩꯖꯣꯝ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯦꯕ ꯀꯩꯅꯣꯒꯤ ꯃꯄꯥꯁꯦ ꯌꯥꯏꯄꯨꯕꯩ ꯃꯄꯥꯁꯦ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯛ ꯅꯣꯜꯂꯣꯏ ꯁꯤꯅꯦꯕ ꯍꯥꯏꯗꯣꯛ ꯆꯠꯂꯒꯗꯤ ꯃꯥꯅ ꯈꯨꯔꯝꯃꯨꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯃꯄꯥꯁꯤꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯛ ꯅꯣꯜꯂꯣꯏ ꯑꯗꯨꯒꯤ ꯃꯤꯗꯨꯗ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯅꯣꯏ ꯕꯕꯥ ꯃꯣꯏꯅꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯊꯕꯛ ꯇꯧꯔꯛꯇꯗꯅ ꯃꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯣ ꯊꯤꯜꯂꯛꯑꯣꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯊꯤꯟꯗꯣꯛꯎꯔꯁꯤ ꯆꯍꯤ ꯁꯨꯅꯗꯕꯅꯤꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣই ꯏꯆꯥꯁꯦ ꯀꯩꯅꯣ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨ ꯌꯥꯗ꯭ꯔꯗꯤ ꯃꯤꯅ ꯎꯁꯤꯠꯇꯦꯅ ꯑꯃꯨꯛ ꯁꯣꯏ ꯇꯧꯔꯛꯑꯅꯤ ꯍꯥꯏꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯩꯅ ꯌꯥꯈꯤꯗꯕ ꯃꯤꯗ ꯑꯩ ꯉꯛ ꯅꯣꯟꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯦ ꯃꯣꯏꯅ ꯀꯦꯁ ꯄꯥꯜꯂꯛꯑꯒ ꯃꯥ ꯖꯨꯕꯦꯅꯥꯏꯜ ꯍꯣꯝꯗ ꯆꯪꯒꯦꯁꯨ ꯆꯪꯖꯈꯤꯖꯅꯨ ꯑꯗꯨꯒ ꯑꯩꯅꯗꯤ ꯑꯗꯨꯒꯤ ꯃꯤꯗꯨꯗꯤ ꯉꯛ ꯅꯣꯜꯂꯔꯣꯏ ꯁꯤꯅꯦꯕ ꯑꯗꯩ ꯍꯥꯏꯗꯣꯛꯄꯒꯤ ꯍꯥꯏꯔꯨꯕ ꯑꯍꯟꯈꯩꯗꯣ ꯂꯥꯛꯑꯦꯕ ꯃꯣꯏꯅꯁꯨ ꯃꯤꯅ ꯆꯠꯅꯕꯤ ꯈꯪꯗꯦꯅ ꯇꯧꯅꯤ ꯃꯤꯅ ꯑꯁꯨꯛ ꯐꯖ ꯊꯣꯛꯂꯛꯑꯒ ꯁꯤꯗꯤ ꯅꯪꯅ ꯂꯥꯜꯂꯦꯅ ꯕꯦꯕꯥꯔ ꯇꯧꯒꯗꯕ ꯅꯠꯇꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯅꯩ ꯃꯤꯒꯤ ꯃꯄꯥꯗꯨꯗ ꯅꯨꯄꯥꯒꯤ ꯃꯄꯥꯅ ꯕꯦꯕꯥꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤꯅꯤ ꯅꯪꯅ ꯂꯥꯜꯂꯦꯅ ꯃꯉꯣꯟꯗ ꯉꯛ ꯅꯣꯟꯒꯗꯕ ꯅꯠꯇꯦ ꯅꯪ ꯇꯧꯅꯨ ꯑꯩꯈꯣꯏꯁꯦ ꯁꯥꯒꯩ ꯂꯩꯀꯥꯏ ꯈꯨꯟ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯇꯥꯅꯤ ꯌꯥꯝ ꯊꯤꯅ ꯃꯨꯛꯄ ꯇꯥꯅꯤ ꯆꯠꯅꯕꯤ ꯈꯪꯗꯕ ꯇꯥꯅꯤ ꯂꯥꯏ ꯍꯥꯡꯇꯛꯇꯩ ꯂꯩꯔꯕ ꯆꯠꯅꯕꯤꯅꯤꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯗꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯒ ꯍꯥꯏꯗꯣꯛꯄꯁꯦ ꯆꯠꯂꯦ ꯑꯗꯩ ꯍꯥꯏꯗꯣꯛꯄꯁꯨ ꯌꯧꯔꯛꯑꯦꯀꯣ ꯁꯣꯝꯗꯁꯨ ꯉꯥꯏ ꯂꯩꯔꯤꯃꯤ ꯌꯧꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯁꯤꯅ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯃꯈꯨꯔꯥꯁꯤꯡꯁꯤꯒ ꯍꯥꯏꯔꯦ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯦꯟꯕꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯀꯌꯥꯅꯤ ꯁꯨꯕꯗ ꯆꯠꯅꯩꯌꯦꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ
ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯁꯥꯎꯕꯤꯅꯨ ꯇꯞꯊꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯗꯣ ꯂꯣꯠꯂꯒ ꯂꯩꯔꯨꯕꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣꯗꯣ ꯈꯪꯗꯕ ꯌꯨꯝꯗꯁꯨ ꯄꯨꯁꯜꯂꯛꯇꯕ ꯆꯦꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯣꯛꯄꯁꯤ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯅꯪ ꯕꯦꯕꯥꯔ ꯑꯃ ꯇꯧ ꯈꯣꯠꯂꯣꯅ ꯃꯣꯏꯁꯤꯅ ꯉꯁꯥꯏꯒꯤ ꯌꯥꯏꯄꯨꯕꯩ ꯃꯄꯥꯗꯨꯗ ꯍꯥꯏꯔꯦꯕ ꯌꯥꯏꯄꯨꯕꯩ ꯃꯄꯥꯁꯤ나 ꯆꯪꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯕꯦꯕꯥꯔ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯃꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯔꯛꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯍꯜ ꯑꯅꯤ ꯌꯧꯕꯤꯈ꯭ꯔꯣ ꯃꯄꯥꯁꯨ ꯊꯝꯃꯝꯃꯣ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯍꯣꯔꯦꯟ ꯄꯣꯔꯛꯑꯣ ꯁꯤꯅꯦꯕ ꯅꯨꯄꯥꯗꯨꯁꯨ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯄꯣꯔꯛꯑꯣ ꯍꯣꯔꯦꯟ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯃꯥ ꯂꯨꯍꯣꯡꯊꯣꯛꯑꯅꯤ ꯁꯤꯅꯦꯕ ꯑꯗꯩ ꯑꯍꯟꯈꯩꯗꯨꯅ ꯏꯕꯨꯡꯉꯣ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯟꯕꯩ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯃꯇꯝ ꯉꯥꯏꯅꯔꯒ ꯃꯇꯝ ꯆꯥꯔꯒ ꯃꯇꯤꯛ ꯆꯥꯅ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯍꯜꯂꯒ ꯍꯣꯡꯁꯤ ꯋꯥ ꯉꯥꯡꯀꯅꯨ ꯑꯩꯅ ꯉꯥꯡꯈꯤꯕ ꯋꯥꯗꯤ ꯑꯃꯨꯛ ꯉꯥꯡꯕꯅ ꯑꯔꯣꯏꯕꯅꯦ ꯑꯅꯤꯔꯛ ꯍꯟꯅ ꯑꯩ ꯋꯥ ꯉꯥꯡꯗꯦ ꯌꯧꯕꯤꯔꯣ ꯑꯍꯜꯂꯅꯤ ꯂꯦꯡꯕꯤꯔꯣ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯁ ꯏꯕꯨꯡꯉꯣ ꯇꯧꯕꯤꯅꯨ ꯈꯣꯠꯂꯣ ꯃꯣꯏ ꯌꯥꯝ ꯍꯥꯏꯖꯩ ꯑꯗꯩꯗꯤ ꯀꯩꯅꯣꯗꯨꯅꯁꯨ ꯃꯣꯏꯒꯤ ꯀꯀꯥ ꯌꯥꯏꯗꯨꯅꯁꯨ ꯑꯁ ꯇꯥꯝꯆꯧ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯝꯇ ꯐꯖꯅ ꯈꯟꯅꯁꯤꯕꯨ ꯑꯣꯏꯒꯗꯕ ꯋꯥ ꯈꯟꯅꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯉꯥꯡ ꯑꯅꯤꯗꯨꯕꯣ ꯑꯅ ꯇꯧꯔꯒ ꯇꯧꯕꯁꯤꯗ ꯑꯇꯣꯝꯕꯗꯨꯅ ꯇꯥꯝꯌꯥꯏ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯁꯤꯗ ꯋꯥ ꯉꯥꯡꯉꯅꯨ ꯆꯪꯈ꯭ꯔꯣ ꯆꯪꯕꯤꯈ꯭ꯔꯣ ꯇꯥꯝꯌꯥꯏ ꯅꯪ ꯆꯪꯍꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯑꯍꯜ ꯑꯅꯤ ꯌꯧꯕꯤꯔꯣ ꯇꯥꯝꯆꯧꯅ ꯍꯥꯏꯁꯤꯅꯦ ꯃꯄꯥꯁꯦ ꯐꯥꯎꯕ ꯅꯠꯇꯦ ꯅꯣꯏ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯂꯥꯛꯇ꯭ꯔꯗꯤꯅ ꯊꯝꯍꯧꯕꯅꯦ ꯌꯧꯕꯤꯔꯣ ꯑꯍꯜ ꯑꯅꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕ ꯂꯥꯛꯄꯤꯌꯨ ꯑꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯅꯤꯁꯦ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯅ ꯐꯣꯟꯗꯣ ꯂꯧꯁꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯩ ꯑꯁꯣꯝꯗꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯄꯥꯎ ꯇꯝꯃꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯦꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯝꯁꯤꯗꯗꯤꯅꯦ ꯑꯥꯏꯟꯁꯦ ꯆꯠꯅꯗꯦ ꯑꯗꯨꯅꯦꯕ ꯍꯣꯏ ꯆꯍꯤ ꯁꯨꯗꯕ ꯃꯌꯥꯝꯁꯨ ꯂꯨꯍꯣꯡꯉꯦꯕ ꯑꯗꯨꯝ ꯂꯨꯍꯣꯡꯕꯗꯣ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯔꯗꯤ ꯈꯨꯗꯛꯇ ꯍꯣꯡꯗꯣꯏꯅꯦ ꯁꯪꯒꯣꯜ ꯅꯤꯌꯣꯝ ꯁꯦꯠꯂ ꯀꯥꯏꯅ ꯑꯗꯨꯝ ꯅꯣꯡꯃ ꯄꯥꯟꯕ꯭ꯔꯥ ꯑꯗꯨ ꯈꯪꯕ ꯅꯠꯇꯦꯕ ꯍꯣꯡꯗꯣꯏꯅꯦ ꯃꯗꯣ ꯅꯨꯄꯥ ꯃꯌꯨꯝꯅ ꯌꯥꯗꯕꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯝꯅꯤ ꯊꯣꯛꯇꯣꯏꯁꯦꯀꯣ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯥꯏꯕꯁꯤꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯣꯏ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯑꯗꯨꯗꯤ ꯐꯔꯦ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯈꯨꯗꯛꯇ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯄꯣꯠꯂꯣꯏ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯂꯣꯏꯁꯟꯗꯅ ꯍꯣꯠꯅꯔꯦ ꯑꯗꯩ ꯃꯣꯏꯗꯤ ꯑꯁ ꯌꯦꯡꯅꯗꯅ ꯈꯣꯠꯇꯅ ꯑꯉꯥꯡꯅꯤꯅꯀꯣ ꯀꯔꯤꯝ ꯈꯪꯖꯄꯣꯟꯇꯦꯗꯣ ꯃꯃꯥ ꯃꯄꯥꯅ ꯇꯧꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯃꯊꯥꯗꯣ ꯑꯁ ꯂꯨꯍꯣꯡꯕꯤꯗꯣꯔꯦ ꯄꯣꯠꯂꯣꯏ ꯁꯦꯠꯂꯦꯅ ꯀꯦꯔꯦꯅ ꯑꯁ ꯐꯖꯗ꯭ꯔꯒ ꯌꯦꯡꯅꯗꯅ ꯑꯉꯥꯡꯉꯩꯁꯤꯅꯗꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯑꯁꯣꯝꯗꯅ ꯀꯩꯅꯣ ꯍꯣꯏꯁꯦ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥ ꯍꯣꯏꯁꯦ ꯂꯨꯍꯣꯡꯕꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯃꯣꯏꯁꯦ ꯀꯔꯤꯕꯨ ꯈꯟꯅꯔꯝꯗꯣꯏꯅꯣ ꯂꯨꯍꯣꯡꯕꯩ ꯐꯤꯖꯣꯜꯕꯨ ꯁꯦꯠꯂꯕ꯭ꯔꯥ ꯂꯥꯛꯇꯣꯏꯔꯥ ꯂꯥꯛꯑꯣꯏꯗꯣꯏꯔꯥꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯆꯤꯡꯅꯩ ꯑꯩꯒꯤ ꯏꯆꯥꯃꯛꯄꯨ ꯃꯥꯅ ꯅꯨꯃꯤꯠ 6 ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨ ꯎꯁꯤꯠꯇꯕ ꯃꯥ ꯑꯗꯨ ꯇꯧ ꯉꯝꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯌꯥꯏꯃꯗꯨꯅꯗꯤ ꯇꯥꯝꯆꯧ ꯅꯪ ꯃꯁꯤ ꯀꯔꯤꯅꯣ ꯇꯥꯝꯆꯧꯅ ꯈꯜꯂꯤꯁꯤꯕꯨ ꯑꯉꯥꯡꯁꯤꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗ꯭ꯔꯣꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯥꯏꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯄꯣꯛꯁꯣ ꯑꯦꯛꯇꯨ ꯄꯥꯜꯂꯒ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯅꯪꯅ ꯑꯃꯨꯛ ꯐꯩꯖꯣꯝ ꯁꯦꯠꯂꯣ ꯄꯣꯠꯂꯣꯏ ꯁꯦꯠꯂꯣꯅ ꯍꯣꯔꯦꯟ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯆꯍꯤ ꯁꯨꯗꯦꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯂꯨꯍꯣꯡꯗꯣꯏ ꯇꯧꯔꯦ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡ ꯇꯧꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯁꯦ ꯀꯔꯤꯝ ꯈꯪꯗꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯥꯏꯟ ꯂꯣꯒꯁꯦ ꯀꯔꯤꯝ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯀꯔꯤꯝ ꯍꯩꯇꯕ ꯏꯃꯨꯡ ꯇꯥꯔꯣꯏꯗ꯭ꯔꯥ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯍꯥꯏꯌꯦꯕ ꯌꯥꯏꯃ ꯅꯪ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯣ ꯑꯥꯏꯟꯅ ꯄꯤꯕ ꯆꯩꯔꯥꯛꯇꯨꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯄꯨꯟꯁꯤꯒꯤ ꯁꯤꯗ꯭ꯔꯤꯐꯧ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯆꯩꯔꯥꯛꯅ ꯑꯩꯅ ꯄꯤꯗꯣꯏꯁꯦ ꯃꯥ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯂꯩꯅꯤ ꯖꯦꯜꯗ ꯆꯪꯉꯣꯏ ꯑꯗꯨꯅ ꯃꯥ ꯀꯨꯏꯅꯁꯨ ꯂꯩꯔꯣꯏ ꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯑꯗꯨꯗꯩ ꯍꯦꯟꯕ ꯀꯟꯕ ꯑꯩ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯅꯪ ꯋꯥ ꯉꯥꯡꯀꯅꯨ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯀꯩꯅꯣꯒꯤ ꯃꯄꯥꯁꯤꯁꯨ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤꯁꯨ ꯂꯨꯍꯣꯡꯕꯕꯨ ꯂꯥꯛꯇꯣꯔꯤꯕ꯭ꯔꯥ ꯑꯁ ꯑꯩꯒꯤ ꯐꯣꯟꯁꯨ ꯂꯧꯁꯟꯈ꯭ꯔꯦ ꯑꯩꯅꯗꯤ ꯉꯁꯥꯏꯅ ꯍꯥꯏꯗꯣꯛꯄꯁꯦ ꯆꯠꯂꯣꯏꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯂꯨꯍꯣꯡꯉꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯀꯦꯁ ꯇꯧꯒꯅꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥꯁꯨ ꯁꯦꯝ ꯁꯥꯔ ꯂꯩꯌꯦꯕ ꯋꯥꯈꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯕꯁꯤ ꯂꯥꯛꯑꯦꯅꯦ ꯑꯗꯩ ꯙꯣꯟ ꯕꯦꯟ ꯃꯈꯣꯟꯁꯦ ꯇꯥꯕꯗ ꯍꯦꯛꯇ ꯃꯣꯏꯁꯨ ꯌꯨꯝ ꯃꯊꯛꯇꯒꯤ ꯆꯦꯟꯊꯅꯔꯦ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥ ꯍꯣꯏꯁꯨ ꯑꯗꯩ ꯂꯨꯍꯣꯡꯕꯁꯤ ꯌꯧꯁꯜꯂꯛꯄꯗꯗꯤ ꯐꯤꯔꯨꯛ ꯄꯨꯗꯅ ꯈꯣꯠꯇꯅ ꯖꯇ꯭ꯔꯥ ꯄꯨꯗꯅ ꯂꯥꯛꯏꯃꯤꯗꯅ ꯂꯨꯍꯣꯡꯕꯒꯤ ꯙꯣꯟ ꯕꯦꯟ ꯂꯣꯏ ꯌꯩꯗꯅ ꯃꯤ ꯑꯍꯜ ꯂꯃꯟ ꯑꯗ ꯃꯣꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯗ꯭ꯌꯨꯇꯤ ꯑꯣꯛꯅꯩꯗꯅꯀꯣ ꯊꯣꯡꯒꯥꯟꯗ ꯀꯩꯅꯣꯅꯦ ꯃꯣꯏꯁꯦ ꯗ꯭ꯌꯨꯇꯤꯁꯨ ꯑꯣꯝꯗꯦꯅ ꯑꯗꯩ ꯊꯣꯡꯒꯥꯟꯁꯤꯗꯩ ꯃꯣꯏꯅ ꯌꯦꯡꯕꯗ ꯁꯨꯃꯥꯡꯁꯤꯗ ꯀꯔꯤꯝꯐꯧ ꯂꯨꯍꯣꯡꯕꯒꯤ ꯑꯦꯔꯦꯟꯖ ꯇꯧꯔꯝꯗ꯭ꯔꯦꯕ ꯃꯥꯟꯗꯣꯞ ꯈꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯀꯩꯅꯣꯅꯦ ꯃꯣꯏ ꯂꯨꯍꯣꯡꯕꯁꯤꯕꯨ ꯃꯥꯟꯗꯣꯞꯁꯨ ꯑꯝꯇ ꯈꯟꯗꯦ ꯀꯩꯅꯣꯅꯦ ꯑꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯉꯥꯡꯅꯩꯌꯦꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯀꯥꯟꯗ ꯃꯣꯏ ꯃꯆꯥꯅꯨꯄꯥ ꯍꯣꯏꯁꯨ ꯌꯧꯁꯜꯂꯛꯄ ꯀꯥꯟꯁꯤꯗ ꯀꯩꯅꯣꯁꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯣ ꯐꯅ ꯃꯤꯑꯣꯏꯕꯅꯅꯦ ꯃꯆꯥꯁꯦ
ꯐꯠꯇꯖꯅꯨ ꯐꯅ ꯉꯥꯎꯁꯟꯅꯖꯅꯨ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯃꯄꯥ ꯂꯩ ꯄꯣꯟꯇꯦꯕ ꯃꯆꯥꯁꯦ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯕꯣꯔꯒꯤ ꯀꯣꯌꯦꯠꯀ ꯁꯦꯠꯂ ꯂꯥꯛꯄꯗꯨꯗ ꯃꯄꯥꯗꯨꯅꯀꯣ ꯆꯦꯟꯗ ꯅꯥꯟꯖꯗꯅ ꯈꯣꯠꯆꯗꯅ ꯃꯆꯥꯗꯨꯗ ꯀꯩꯕꯨ ꯇꯧꯕꯤꯗꯣꯏꯅꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯇꯧꯋꯦꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯅ ꯈꯣꯠꯇꯅ ꯃꯄꯥꯁꯤꯅꯀꯣ ꯃꯆꯥꯁꯤ ꯃꯥꯏ ꯃꯔꯨꯝꯗꯒ ꯊꯝꯗꯅ ꯑꯗꯩ ꯚꯦꯟꯁꯦ ꯁꯨꯝ ꯊꯤꯟꯕꯁꯤꯗ ꯅꯣꯡꯊꯥꯡ ꯂꯩꯃꯒꯤ ꯃꯄꯥꯁꯤꯅ ꯂꯥꯎꯔꯦꯕꯀꯣ ꯍꯠ ꯚꯦꯟꯗꯣ ꯂꯦꯞꯄꯣꯗꯤ ꯂꯦꯞꯄꯣ ꯑꯅ ꯂꯥꯎꯔꯦ ꯑꯗꯩꯗꯤ ꯂꯦꯞꯈ꯭ꯔꯦ ꯚꯦꯟꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯀꯗꯥꯏꯅ ꯂꯥꯎꯈꯠꯂꯛꯑꯦꯕ ꯃꯥꯗꯤ ꯀꯤꯗꯅ ꯑꯉꯥꯡꯗꯨꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇ ꯂꯣꯠ ꯂꯩꯔꯤꯅꯦꯕ ꯑꯩ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯅ ꯂꯥꯎꯔꯦ ꯑꯗꯩꯗꯤ ꯊꯣꯛꯂꯛꯑꯦ ꯂꯥꯎ ꯑꯅ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯀꯗꯥꯏ ꯂꯥꯎ ꯑꯅ ꯄꯣꯂꯣꯏ ꯁꯦꯠꯄꯤꯒꯁꯦ ꯃꯥꯅ ꯀꯧꯔꯦꯕ ꯑꯗꯨꯒ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯄꯣꯂꯣꯏꯁꯦ ꯍꯣꯡꯗꯣꯔꯛꯑꯣ ꯍꯥꯏꯔ ꯊꯥꯖꯤꯟꯈ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯅꯦ ꯃꯗꯣꯝ ꯁ꯭ꯋꯥꯏꯒ ꯀꯩꯗꯨꯒꯀꯣ ꯑꯗꯩꯗꯤ ꯅꯪ ꯂꯥꯎꯑꯣꯅ ꯀꯧꯈꯠꯂꯦ ꯉꯁꯥꯏꯒꯤ ꯌꯥꯏꯄꯨꯁꯦ ꯀꯧꯈꯠꯂꯦꯕ ꯑꯗꯩꯗ ꯌꯥꯏꯄꯨꯕꯁꯤꯅ ꯀꯩꯗꯧꯔꯦꯕꯀꯣ ꯃꯥꯁꯤꯅ ꯌꯥꯏꯄꯨꯕꯁꯤꯅ ꯃꯥꯁꯤ ꯀꯥꯈꯠꯂꯛꯄꯁꯦ ꯃꯃꯥꯅꯦ ꯃꯄꯥꯅꯦꯁꯨ ꯌꯥꯎꯔꯛꯄ ꯑꯗꯨ ꯌꯥꯎꯔꯛꯄꯁꯤꯗꯅꯦ ꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥ ꯈꯛ ꯂꯥꯜꯂꯣ ꯅꯣꯏ ꯂꯩꯍꯧꯅ ꯍꯥꯏꯔꯦꯀꯣ ꯃꯣꯏ ꯏꯁꯇꯤꯌꯥꯔꯁꯦ ꯃꯥꯡꯒꯣꯟꯁꯦ ꯋꯥꯡꯉꯦꯕ ꯏꯁꯇꯤꯌꯥꯔ ꯊꯥꯛ ꯇꯧꯔꯒ ꯈ꯭ꯋꯥꯏ ꯃꯊꯛꯇꯨꯗꯅꯦꯕ ꯃꯥ ꯅꯣꯡꯊꯥꯡ ꯂꯩꯃꯩ ꯃꯄꯥꯅ ꯂꯦꯞꯄꯤꯁꯦ ꯑꯗꯣ ꯕꯣꯔꯁꯦ ꯀꯥꯈꯠꯂꯛꯑꯦꯕ ꯀꯥꯈꯠꯂꯛꯄꯁꯤꯗ ꯍꯦꯛꯇ ꯃꯥꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯅ ꯍꯦꯛꯇ ꯀꯧꯊꯕꯅꯦꯕ ꯃꯊꯕꯥꯛꯁꯤꯗ ꯈꯣꯡꯄꯥꯛꯁꯤꯅꯀꯣ ꯑꯗꯩꯗꯤ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯟꯅꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯐꯨꯅꯗꯣꯏ ꯇꯧꯅꯔꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯖꯇ꯭ꯔꯥꯒ ꯄꯣꯔꯛꯄꯗꯣ ꯃꯈꯨꯠꯅꯒ ꯁꯨꯃꯥꯏꯅ ꯂꯪꯈꯥꯏꯗꯅ ꯆꯛꯈꯥꯏꯗꯅꯀꯣ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤꯅꯦ ꯃꯈꯣꯡꯅꯒ ꯀꯥꯎꯕꯤ ꯖꯥꯠꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝꯅꯤꯅ ꯑꯗꯨꯃꯛꯇꯤ ꯕꯦꯕꯥꯔ ꯊꯣꯛꯇꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯈꯨꯠꯅ ꯇꯧꯍꯟꯕꯩ ꯋꯥꯅꯦꯕ ꯑꯗꯨꯝ ꯁꯥꯎꯔꯒꯗꯤ ꯆꯠꯅꯕꯤ ꯑꯗꯨꯗ ꯀꯁꯦ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯇꯥꯟꯈ꯭ꯔꯦꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯥꯟꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯃꯣꯏꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯗ ꯉꯥꯡꯉꯦ ꯅꯪ ꯑꯁꯨꯛ ꯎꯁꯤꯠꯇꯕꯁꯤꯒꯤ ꯃꯆꯥꯗ ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯁꯤ ꯅꯨꯄꯥꯁꯤꯒ ꯅꯪ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯗꯝꯃꯤ ꯃꯈꯥ ꯇꯥꯕꯁꯤꯗꯗꯤꯁꯦ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯪ ꯇꯝꯃꯗꯕꯅꯤ ꯈꯣꯠꯂꯗꯕꯅꯦꯅꯒ ꯉꯥꯡꯉꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯥꯁꯤꯗꯤꯅꯦ ꯂꯨꯈꯥꯛꯄꯣꯛ ꯁꯦꯡꯍꯟꯅꯤꯡꯗꯦ ꯑꯩꯅ ꯈꯪꯉꯕ ꯏꯌꯥ ꯑꯣꯏꯕꯗꯤ ꯍꯥꯏꯔꯅꯨ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯅ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯁꯣꯝꯗꯁꯨ ꯑꯗꯩ ꯃꯣꯏ ꯀꯥꯇꯣꯟꯗꯨꯅꯁꯨ ꯍꯦ ꯅꯪ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯀꯗ꯭ꯔꯥ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯅ ꯑꯣꯖꯥꯈꯩꯁꯤꯅ ꯎꯁꯤꯠꯀꯗ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯆꯦꯟꯕ ꯃꯇꯝꯂꯥ ꯅꯪ ꯂꯝ ꯍꯦꯜꯂꯛꯀꯅꯨꯀꯣ ꯃꯇꯨꯡ ꯅꯪ ꯂꯝ ꯍꯦꯜꯂꯗꯤꯅ ꯑꯗꯩ ꯀꯀꯥ ꯌꯥꯏꯗꯨꯅꯁꯨ ꯆꯥꯊꯣꯏꯕꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯅꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯌꯦꯡꯉꯣꯀꯣ ꯅꯪ ꯇꯧꯋꯦ ꯑꯗꯩꯗꯤ ꯇꯥꯝꯆꯧ ꯃꯤ ꯂꯨꯍꯣꯡꯕ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯃꯛꯇꯤ ꯑꯩꯗꯤꯅ ꯅꯪ ꯋꯥ ꯉꯥꯡꯒꯅꯣ ꯃꯥꯅ ꯏꯆꯥꯁꯦ ꯐꯥꯖꯤꯜꯂ ꯊꯝꯃꯤꯗꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯕꯨ ꯅꯣꯡꯇ ꯈꯠꯄ ꯂꯥꯡꯕ ꯅꯨꯄꯥ ꯀꯣꯏꯕ ꯅꯣꯏ ꯎꯈ꯭ꯔꯕ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯝꯅꯤ ꯆꯦꯜꯂꯝꯅꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯪꯗꯐꯧ ꯃꯪꯕ꯭ꯔꯥ ꯑꯅ ꯇꯧꯋꯦꯕ ꯃꯄꯨꯟꯁꯤꯒꯤ ꯀꯥꯎ ꯉꯝꯗꯅꯕꯅꯦ ꯑꯩꯅ ꯄꯤꯔꯤꯕꯗꯣ ꯃꯣꯏꯗꯗꯤ ꯑꯩ ꯀꯦꯁꯇꯤ ꯄꯥꯟꯕꯤꯗꯦꯗꯅ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯍꯦꯛꯇ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯃꯣꯏꯁꯦ ꯍꯦꯛꯇ ꯁꯥꯎꯔ ꯂꯩꯅꯔꯦꯕꯀꯣ ꯁꯥꯎꯔ ꯂꯩꯅꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯍꯦꯛꯇ ꯌꯥꯏꯄꯨꯕꯩ ꯃꯄꯥꯁꯦ ꯌꯥꯝ ꯁꯥꯎꯋꯤ ꯃꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯒ ꯊꯥꯔꯛꯄ ꯁꯨꯛ ꯎꯁꯤꯠꯇꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯅꯨꯡꯁꯤꯅꯒꯦ ꯈꯜꯂꯕ ꯅꯪ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯍꯦꯛ ꯂꯧꯔꯛꯑꯕ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯀꯩꯅꯣ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯁꯤꯗ ꯂꯩꯍꯜꯂꯣꯏ ꯃꯥꯏ ꯃꯆꯥꯗꯨꯗꯤꯅꯦ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯍꯥꯏꯔꯅꯨ ꯃꯤꯅꯥꯏꯕ ꯑꯣꯏꯍꯟꯅꯤꯡꯗꯦꯅ ꯍꯦꯛꯇ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯣꯏꯒꯦꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯃꯥꯗꯨꯅꯁꯨ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯕꯦꯟ ꯙꯣꯟ ꯖꯇ꯭ꯔꯥ ꯇꯧꯗꯅ ꯆꯠꯂꯤꯕ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯃꯛ ꯇꯧꯔꯛꯄꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯐꯥꯔꯨꯕ꯭ꯔꯕ ꯃꯁꯥꯅ ꯌꯥꯗꯅꯅ ꯍꯦꯛꯇ ꯃꯣꯏꯁꯦ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯖꯇ꯭ꯔꯥꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤꯀꯣ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯁꯦ ꯊꯦꯝꯖꯟꯅꯗꯅ ꯈꯣꯠꯆꯟꯅꯗꯅ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯇꯨꯝꯅꯈ꯭ꯔꯦ ꯌꯥꯏꯄꯨꯕꯁꯤꯁꯨ ꯇꯨꯝꯃꯦ ꯑꯗꯩ ꯀꯩꯅꯣꯁꯤꯁꯨ ꯑꯁꯣꯝꯗꯁꯨ ꯌꯥꯏꯄꯨꯕꯁꯨ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯑꯇꯩ ꯑꯝꯇ ꯈꯟꯗ꯭ꯔꯦꯕꯀꯣ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯈꯣꯡꯄꯥꯡ ꯀꯥꯎꯔꯛꯄ ꯃꯄꯥꯅꯤ ꯑꯗꯨꯒ ꯑꯝꯇ ꯈꯟꯗ꯭ꯔꯦ ꯂꯟꯆꯦꯟꯕꯅ ꯀꯥꯏꯔꯦꯗꯅ ꯅꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯅ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯔꯦꯅ ꯍꯔꯥꯎꯔꯝꯒꯗꯕꯁꯤ ꯑꯣꯏꯅ ꯎꯈ꯭ꯔꯦꯕ ꯆꯦꯂꯦꯟꯖꯤꯡꯁꯤꯗ ꯃꯥꯅ ꯉꯝꯈ꯭ꯔꯦꯅꯀꯣ ꯆꯦꯜꯂꯒꯁꯨ ꯉꯁꯥꯏꯒꯤ
ꯈꯣꯡꯄꯥꯛꯅ ꯀꯥꯎꯔ ꯇꯥꯜꯂꯛꯄꯅꯤꯅꯀꯣ ꯃꯄꯥꯁꯤꯅ ꯈꯣꯡꯄꯥꯛ ꯀꯥꯎꯔꯛꯏ ꯑꯗꯨ ꯑꯗꯥꯅ ꯀꯥꯎꯔꯛꯏꯕ ꯃꯄꯥꯗ ꯁꯥꯎꯗ꯭ꯔꯦꯕ ꯂꯟꯆꯦꯟꯕꯅꯦꯕ ꯃꯥꯅ ꯎꯔꯤꯁꯦ ꯃꯥꯏꯊꯤꯕ ꯅꯪꯉꯛꯄꯁꯦ ꯑꯗꯩꯗꯤ ꯑꯁꯣꯝꯗꯁꯨ ꯅꯣꯡꯊꯥꯡ ꯂꯩꯃꯁꯨ ꯇꯨꯝ ꯌꯥꯗꯦ ꯃꯥꯒꯤ ꯇꯨꯝꯅꯩ ꯃꯃꯥ ꯅꯪ ꯐꯖꯅ ꯇꯨꯃꯤꯟꯅꯧ ꯑꯉꯥꯡꯁꯦꯅ ꯃꯄꯥ ꯍꯣꯏꯅ ꯇꯨꯝꯍꯜꯂꯝꯃꯤꯅꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯃꯥꯁꯨ ꯑꯁ ꯃꯥꯅ ꯏꯀꯥꯏꯔꯝꯒꯗꯕ ꯂꯟꯆꯦꯟꯕꯅ ꯍꯔꯥꯎꯔꯝꯒꯗꯕ ꯃꯥ ꯄꯥꯎ ꯐꯪꯉꯝꯃꯅꯤ ꯃꯥ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯒꯅꯤ ꯆꯦꯜꯂꯦꯁꯨ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯆꯦꯟꯁꯦꯁꯨ ꯃꯥꯅ ꯍꯧꯕ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯗꯣꯏꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯑꯗꯨꯒ ꯌꯥꯏꯄꯨꯕꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯃꯤꯅ ꯉꯝꯈꯤꯕꯁꯤ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯏ ꯉꯥꯛꯇꯕ ꯌꯥꯗꯦꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯐꯣꯟꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕꯒ ꯋꯥꯈꯜꯅꯕꯨ ꯆꯥꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯗꯤ ꯐꯣꯟꯒ ꯆꯠꯅꯕ ꯅꯠꯇꯦ ꯊꯃꯣꯏ ꯑꯅꯤꯅꯦꯕ ꯄꯥꯎ ꯐꯥꯎꯅꯈꯤꯗꯣꯏꯁꯦ ꯐꯣꯟꯒꯤ ꯄꯥꯎ ꯐꯥꯎꯅꯕꯗꯩ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯥꯎꯅ ꯍꯦꯟꯅ ꯊꯨꯅꯩꯌꯦꯕ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯕ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯑꯁꯣꯝꯗꯁꯨ ꯃꯕꯥꯅꯤ ꯐꯣꯟ ꯇꯧꯅꯕ ꯅꯠꯇꯦ ꯑꯅꯤꯃꯛꯁꯤꯗ ꯋꯥꯈꯜꯁꯦ ꯈꯟꯅꯔꯛꯏꯅꯦꯕ ꯑꯃꯁꯤꯅꯁꯨ ꯁꯣꯝꯗ ꯃꯥꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗꯒꯤ ꯕꯣꯔꯅꯦꯅ ꯂꯥꯛꯑꯒ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤꯕꯗꯨꯗ ꯃꯥꯅ ꯏꯀꯥꯏꯔꯝꯒꯗꯕ ꯑꯩ ꯃꯥꯏ ꯃꯃꯥꯏ ꯉꯥꯎꯅꯦ ꯁꯤꯅꯦꯕ ꯃꯥꯁꯨ ꯈꯜꯂꯤꯁꯦꯀꯣ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯑꯩ ꯃꯥ ꯂꯧꯔꯨꯅꯤ ꯁꯤꯅꯦ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦ ꯑꯣꯞ ꯂꯩꯔꯦꯕ ꯑꯩ ꯃꯥ ꯂꯧꯔꯨꯅꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯃꯛꯇꯣ ꯑꯣꯏꯗꯤ ꯃꯥꯁꯨ ꯊꯣꯛꯂꯛꯁꯅꯨ ꯁꯤꯅꯦꯕ ꯑꯗꯨꯒ ꯂꯣꯟꯅ ꯊꯣꯛꯂꯛꯑꯒ ꯃꯥꯁꯨ ꯅꯨꯄꯤꯁꯦ ꯆꯦꯟꯕ ꯑꯃꯁꯨ ꯂꯥꯛꯄꯅꯦꯕ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯌꯦꯡꯉꯣ ꯀꯩꯝꯇ ꯑꯀꯤꯕ ꯃꯣꯏꯗ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯁꯨ ꯃꯥꯏ ꯐꯣꯟꯗꯣ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯑꯦꯀꯣ ꯑꯗꯨꯒ ꯇꯞꯅ ꯂꯧꯊꯣꯔꯛꯑꯒ ꯃꯥꯁꯤꯅ ꯄꯨꯊꯣꯔ ꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯩ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯃꯥꯁꯨ ꯈꯤꯇꯪ ꯆꯦꯟꯕꯒ ꯐꯣꯟꯁꯦ ꯑꯣꯟ ꯇꯧꯔꯒ ꯇꯧꯁꯜꯂꯦ ꯑꯃꯗꯨꯅ ꯒꯥꯔꯤ ꯊꯧꯔꯦ ꯄꯥꯏꯔꯦ ꯑꯗꯩꯗꯤ ꯂꯥꯛꯑꯣ ꯅꯪ ꯊꯧꯔꯣ ꯑꯩꯁꯨ ꯆꯦꯜꯂꯛꯑꯒꯦ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯂꯩꯔꯝꯗ꯭ꯔꯦꯅ ꯌꯥꯏꯄꯨꯕꯁꯨ ꯂꯩꯔꯝꯗ꯭ꯔꯦꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯍꯦꯛ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯑꯕ ꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯉꯣ ꯃꯥ ꯐꯪꯅꯤꯡꯕ ꯆꯩꯔꯥꯛ ꯐꯪꯈꯤꯁꯅꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯣꯏꯅ ꯃꯄꯥꯁꯨ ꯁꯤꯡꯉ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯅꯨꯄꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦꯅ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯦꯀꯣ ꯑꯗꯩꯗꯤ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯑꯗꯩ ꯃꯃꯥ ꯅꯪ ꯇꯨꯝꯒꯅꯣ ꯍꯥꯏꯔꯒ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯇꯨꯝꯃꯤꯗꯤꯅ ꯑꯁ ꯃꯄꯥꯟꯗꯩ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯛꯑꯃꯁꯨ ꯐꯒꯗꯝꯃꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅꯦꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯉꯁꯥꯏ ꯈꯛꯇ ꯑꯗꯨꯛ ꯆꯥꯎꯅ ꯊꯧꯗꯣꯛ ꯊꯣꯛꯏꯗꯨꯕꯨ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯂꯝꯍꯦꯟꯕꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯨꯁꯤ ꯈꯣꯠꯂꯨꯁꯦꯅ ꯑꯁ ꯄꯨꯂꯤꯁꯀ ꯂꯥꯏꯔꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯆꯠꯎꯁꯦꯅ ꯃꯣꯏꯁꯨ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ ꯉꯥꯏꯅꯔꯤꯉꯩꯁꯤꯗ ꯍꯟꯗꯛꯇꯤ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯣꯠꯄ ꯈꯣꯠꯄꯁꯦ ꯑꯝꯇ ꯇꯧꯔꯔꯣꯏꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯨꯝꯗ ꯆꯪꯉꯁꯦꯅ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯛꯑꯦꯕ ꯑꯗꯨꯀꯥꯟꯁꯤꯗ ꯉꯥꯏꯅꯔ ꯂꯩꯔꯝꯃꯦꯗꯅꯀꯣ ꯉꯥꯏꯅꯔ ꯂꯩꯔꯝꯕꯁꯤꯗ ꯍꯦꯛꯇ ꯃꯄꯥꯁꯤꯅ ꯐꯨꯊꯔꯦ ꯅꯨꯄꯥꯁꯤ ꯅꯪ ꯑꯁꯨꯛ ꯎꯁꯤꯠꯇꯕꯅ ꯑꯗ ꯃꯃꯥꯁꯤꯅ ꯉꯁꯥꯏ ꯈꯛꯇ ꯅꯪꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔ ꯇꯥꯜꯂꯛꯏꯕ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯅꯪꯅ ꯑꯃꯨꯛꯁꯨ ꯄꯨꯔꯛꯄꯅ ꯐꯨꯊꯔꯦ ꯑꯗꯩ ꯃꯃꯥꯁꯤꯅ ꯈꯥꯝꯃꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯣꯏ ꯇꯥꯃꯣ ꯑꯩꯅ ꯃꯥꯁꯦ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯌꯨꯝꯁꯤꯒꯤ ꯃꯥ ꯑꯁꯦꯡꯕ ꯃꯧꯅꯤ ꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯉꯁꯥꯏ ꯈꯛꯇ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯛꯈ꯭ꯔꯕꯗꯨꯕꯨ ꯃꯥꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯉꯥꯛꯑꯔꯦ ꯃꯥꯅ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯁꯦ ꯑꯁꯦꯡꯕ ꯏꯃꯧꯅꯤ ꯑꯩ ꯂꯧꯁꯤꯟꯒꯅꯤ ꯃꯥꯁꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯥꯅ ꯌꯥꯏꯄꯨꯕ ꯉꯁꯤꯗꯤ ꯏꯃꯥ ꯋꯥꯔꯤ ꯂꯤꯒꯦ ꯅꯪꯒꯤ ꯍꯧꯔꯛꯄ ꯄꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯣꯏꯔꯣ ꯑꯗꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯥꯎ ꯏꯆꯥ ꯏꯕꯦꯝꯃꯅ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯗꯨꯗ ꯂꯤꯊꯔꯛꯄꯅꯦꯕ ꯃꯣꯏꯒꯤ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯆꯍꯤ 12 ꯁꯨꯔꯕ 19 ꯑꯃꯅ ꯑꯃꯨꯛ 9 10 ꯁꯨꯃꯥꯏꯅ ꯁꯨꯔꯛꯄꯁꯤꯗ ꯑꯗꯨꯐꯧꯁꯤ ꯃꯆꯥꯁꯤ ꯃꯈꯥꯁꯤ ꯇꯥꯗ꯭ꯔꯦꯕꯀꯣ ꯃꯈꯥꯁꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯗ ꯏꯃꯨꯡꯁꯦ ꯃꯣꯏꯁꯦ ꯅꯨꯄꯥꯁꯤ ꯊꯕꯛ ꯇꯧꯔꯒ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯅꯦꯝ ꯃꯀꯨ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯖꯕꯅꯦꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯍꯤꯡꯉꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯧꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯃꯥꯁꯨ ꯃꯧ ꯑꯃꯒꯤ ꯊꯧꯒꯜꯂꯣꯟ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯇꯧꯖꯗꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯦꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅꯀꯣ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯃꯝꯗꯅꯦ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯀꯣ ꯏꯃꯨꯡ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯅꯦ ꯄꯣꯛꯇꯕ ꯌꯥꯗꯕꯃꯛ ꯑꯣꯏꯅ ꯂꯧꯅꯩ ꯅꯨꯄꯤꯗꯤ ꯄꯣꯛꯑꯁꯨ ꯌꯥꯕ ꯄꯣꯛꯇ꯭ꯔꯁꯨ ꯌꯥꯕ ꯑꯣꯏꯅ ꯂꯧꯅꯩ ꯑꯗꯨꯒ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯒꯤꯗꯤ ꯀꯩꯁꯨ ꯀꯞꯅꯗꯦꯕ ꯅꯨꯄꯤ ꯄꯣꯛꯇꯕꯒꯤꯗꯤ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄꯒꯤꯗꯤ ꯏꯃꯨꯡꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯃꯨꯠꯇꯣꯔꯦ ꯍꯥꯏꯗꯅꯅꯦ ꯑꯩꯈꯣꯏ ꯑꯃ ꯍꯤꯡꯂꯝꯃꯦ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯟ ꯃꯨꯠꯇꯣꯔꯦꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯄꯥ ꯄꯣꯛꯇꯕ ꯀꯌా ꯁꯤꯕꯐꯥꯎꯗ ꯋꯥꯈꯜꯅ ꯆꯥꯛꯑꯒ ꯑꯩꯒꯤ ꯈꯣꯡꯒꯨꯟ ꯃꯨꯠꯍꯧꯔꯕꯅꯤꯀꯣꯅ
ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯌꯥ ꯂꯩꯔꯤꯕꯅꯦꯕ ꯀꯞꯄꯒ ꯑꯩꯈꯣꯏꯅ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯃꯥꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯦ ꯑꯃꯈꯛꯇꯅꯤ ꯑꯣꯟꯗꯦꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯟꯗꯦꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯁꯥꯒꯩ ꯑꯣꯜꯂꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯅꯨꯄꯥꯅ 5ꯔꯛ ꯅꯨꯄꯤ ꯊꯤꯔꯁꯨ 10ꯔꯛ ꯊꯤꯔꯁꯨ ꯃꯥꯏ ꯁꯥꯒꯩꯗꯣ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯅꯨꯄꯤꯅ 2ꯔꯛ 3ꯔꯛ ꯃꯌꯨꯝ ꯄꯥꯜꯂꯗꯤ ꯇꯣꯉꯥꯟꯕ ꯁꯥꯒꯩꯗꯨꯒꯤ ꯑꯣꯏꯒꯤꯗꯣꯏꯅꯦꯕ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯁꯥꯒꯩ ꯂꯩꯇ꯭ꯔꯦ ꯃꯌꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯈꯦꯠꯅꯔꯝꯃꯤꯁꯦ ꯑꯗꯨꯅ ꯑꯗꯩ ꯃꯃꯥꯁꯤꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤ ꯌꯥꯎꯗꯦꯅ ꯏꯃꯨꯡꯁꯤꯗ ꯃꯊꯥꯁꯦ ꯍꯧꯅꯔꯛꯑꯦꯕ ꯃꯊꯥ ꯍꯧꯅꯔꯦ ꯃꯕꯣꯛ ꯃꯄꯨꯁꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯏꯁꯨ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯕꯣꯅ ꯃꯧꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯧꯁꯤꯅ ꯑꯁꯨꯛ ꯐꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯑꯁꯨꯛ ꯐꯖꯅ ꯇꯧꯕꯁꯤꯕꯨ ꯀꯃꯥꯏꯅ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯗꯣꯏꯅꯣꯅ ꯃꯣꯏꯁꯦ ꯃꯊꯥꯁꯦ ꯆꯥꯏꯑꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯩꯅꯣꯁꯦ ꯃꯣꯏꯅꯒ ꯁꯣꯔꯥꯠꯀꯨꯝꯕ ꯆꯧꯕ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯧꯕ ꯍꯜꯂꯛꯄꯒꯁꯦ ꯃꯁꯨ ꯅꯨꯄꯥꯒ ꯁꯨꯝ ꯇꯟ ꯀꯕꯣꯛꯀꯁꯦ ꯄꯤꯖꯅꯤꯡꯕꯗꯣ ꯑꯗꯩ ꯃꯤꯒꯤ나 ꯃꯁꯨ ꯅꯨꯄꯥꯁꯦ ꯃꯈꯨꯠ ꯁꯝꯃ ꯍꯦꯛ ꯆꯠꯈꯤꯕꯗ ꯃꯊꯥꯏꯁꯦ ꯆꯥꯛꯑꯦꯕ ꯎꯔꯒ ꯑꯩꯈꯣꯏ ꯌꯦꯡ ꯉꯝꯗꯦꯕ ꯃꯣꯏꯅ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯒꯤꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯃꯥ ꯂꯩꯔꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯃꯥꯒꯤꯗꯤ ꯀꯅꯥꯅꯣ ꯇꯧꯍꯧꯗꯣꯏꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯣꯏꯕꯗ ꯏꯃꯨꯡꯁꯤꯒꯤ ꯈꯣꯡꯒꯨꯟꯁꯦ ꯃꯨꯠꯈ꯭ꯔꯅꯤꯀꯣ ꯀꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯆꯤꯟꯇꯥ ꯇꯧꯅꯔꯦꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯁꯨ ꯌꯥꯏꯄꯨꯒꯤ ꯃꯄꯥꯁꯤꯁꯨ ꯌꯨ ꯊꯛꯑꯝꯗꯕ ꯃꯥ ꯊꯛꯑꯦꯀꯣ ꯊꯦꯡ ꯍꯜꯂꯛꯑꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯃꯃꯥꯁꯤꯗ ꯐꯨꯗꯅ ꯆꯩꯗꯅ ꯑꯣꯠꯇꯅ ꯂꯩꯗꯅ ꯃꯛꯇꯤ ꯃꯥ ꯇꯧꯗꯦꯀꯣ ꯑꯗꯨꯏꯁꯨ ꯋꯥꯁꯦ ꯉꯥꯡꯉꯁꯨ ꯈꯨꯝꯗꯕꯤ ꯊꯛꯑꯒ ꯄꯨꯔꯥ ꯍꯥꯏꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯅ ꯉꯥꯏꯔꯒ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯁꯨ ꯆꯥꯗꯕꯤ ꯈꯨꯝꯗꯕꯤ ꯐꯃꯨꯡ ꯆꯪꯈꯤꯕ ꯁꯨꯝꯕ ꯀꯌꯥꯁꯤꯗ ꯅꯨꯄꯤꯅꯗꯤ ꯀꯃꯥꯏꯅ ꯈꯥꯡ ꯉꯝꯗꯣꯔꯤꯀꯣ ꯃꯥꯁꯦ ꯀꯞꯄꯗꯅ ꯃꯁꯛ ꯑꯣꯏꯌꯦꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯆꯥꯅꯨꯄꯥ ꯄꯣꯛꯍꯧꯗꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯤꯀꯣ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯆꯤꯟꯇꯥꯁꯦ ꯁꯨꯝ ꯇꯧꯅꯔꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯌꯥꯏꯄꯨꯕꯒꯤ ꯃꯆꯦ 2 ꯂꯩꯕꯁꯦ ꯃꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯃꯃꯥꯅ ꯀꯞꯆꯕ ꯃꯣꯏꯁꯨ ꯀꯞꯃꯤꯟꯅꯩ ꯃꯃꯥꯁꯦ ꯊꯦꯝꯃꯤ ꯃꯣꯏꯅ ꯏꯃꯥ ꯇꯣꯛꯑꯣꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯁꯦ ꯂꯩ ꯑꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯑꯒ ꯑꯗ ꯍꯧꯖꯤꯛꯀꯤ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤꯁꯨ ꯑꯣꯐꯤꯁ ꯆꯠꯇꯣꯏꯒꯤ ꯃꯥꯁꯦ ꯁꯨꯝ ꯈꯣꯡꯎꯞꯁꯦ ꯁꯦꯡꯗꯣꯛꯑ ꯁꯨꯝ ꯇꯣꯡꯕ ꯍꯧꯔꯝꯕꯅꯦꯕ ꯑꯗꯨꯀꯥꯟꯁꯤꯗ ꯕꯥꯇꯣꯟ ꯇꯧ ꯂꯥꯛꯑꯦꯕ ꯃꯣꯏ ꯃꯄꯥꯁꯤꯅ ꯏꯕꯨꯡꯉꯣ ꯀꯅꯥꯒꯤ ꯕꯥꯇꯣꯟꯅꯣꯅ ꯍꯪꯉꯦꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯗꯨꯗꯨꯒꯤ ꯃꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯁꯣꯁꯇꯤꯒꯤ ꯕꯥꯇꯣꯟꯅꯤ ꯑꯗꯣ ꯃꯣꯏ ꯍꯟꯗꯛꯈꯛ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯅꯤꯅ ꯏꯁꯩꯁꯨ ꯇꯧꯗꯣꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯇꯧꯗꯣꯔꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯣꯔꯤ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯃ ꯆꯠꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯦ ꯁꯥꯎꯔꯦꯕꯀꯣ ꯅꯨꯄꯥꯅ ꯇꯧꯔꯒ ꯃꯥꯁꯦ ꯈꯣꯡꯎꯞꯁꯦ ꯇꯣꯡꯕ ꯍꯧꯔꯝꯕ ꯈꯣꯡꯎꯞꯁꯦ ꯂꯥꯛꯇ ꯂꯪꯊꯣꯛꯑꯝꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯆꯪꯈ꯭ꯔꯦꯕ ꯀꯥꯗ ꯃꯥꯏ ꯅꯨꯄꯤꯁꯨ ꯃꯥꯏ ꯅꯨꯄꯥ ꯑꯣꯐꯤꯁ ꯆꯠꯇꯣꯔꯕꯅꯤ나 ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯁꯤꯅ ꯕꯦꯒ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯄꯅꯦꯕ ꯃꯃꯤꯠꯁꯦ ꯐꯩꯅ ꯌꯦꯡꯉꯝꯃ ꯆꯠꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯊꯃꯣꯏꯁꯦ ꯁꯣꯛꯑꯒ ꯃꯥꯁꯤꯅ ꯍꯦꯛꯇ ꯀꯞꯄꯅꯦꯕꯀꯣ ꯀꯞꯄꯦꯕ ꯃꯥꯁꯦ ꯀꯞꯄꯒ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯆꯦꯜꯂ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯩꯗ ꯃꯆꯥꯅꯨꯄꯤ 2ꯁꯤꯅ ꯊꯤꯔꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯆꯥꯅꯨꯄꯤ 2ꯁꯤꯅ ꯊꯦꯝꯕꯁꯤꯗꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯅꯨꯄꯥ ꯑꯣꯏꯖꯔꯝꯃꯗꯤ ꯏꯃꯥꯅ ꯉꯁꯤ ꯐꯪꯉꯤꯕ ꯑꯋꯥꯕꯁꯤ ꯐꯪꯉꯝꯃꯣꯏꯗꯀꯣꯅꯀꯣ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯏꯃꯨꯡꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯄꯥ ꯄꯣꯛꯇꯕꯒꯤ ꯃꯊꯥ ꯁꯥꯟꯅꯕꯁꯤ ꯇꯧꯅꯔꯛꯑꯦ ꯑꯗꯩ ꯃꯄꯥꯁꯤ ꯅꯥꯕꯗꯗꯤ ꯃꯆꯥꯅꯨꯄꯥꯅ ꯗꯥꯛꯇꯔ ꯄꯨꯈꯠꯇꯅ ꯈꯣꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯩꯌꯦꯕ ꯑꯩꯒꯤꯗꯤ ꯍꯌꯦꯡ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯒ ꯀꯅꯥꯅ ꯍꯣꯠꯅꯕꯤꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯝ ꯑꯗ ꯇꯥꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯝ ꯇꯥꯕ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯃ ꯃꯥꯁꯤꯅ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤ나 ꯃꯥꯁꯦ ꯁꯨꯝ ꯐꯃꯨꯡꯗ ꯐꯣꯟ ꯌꯦꯡꯉ ꯁꯨꯝ ꯇꯨꯝꯃꯦ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯅꯪ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯅꯥꯕ ꯐꯔꯕꯅ ꯍꯪꯉꯦꯕ ꯅꯥꯕ ꯐꯔꯦ ꯏꯆꯥꯅꯨꯄꯥꯅ ꯆꯦꯟꯗꯅ ꯑꯩ ꯅꯥꯕꯒ ꯐꯔꯦ ꯍꯥꯏꯔꯛꯄ ꯐꯣꯟꯁꯦ ꯄꯨꯠ ꯃꯨꯠꯊꯠꯂꯦꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯅ ꯃꯥꯁꯦ ꯁꯥꯎꯔ ꯂꯩꯌꯦꯕ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯌꯥꯏꯄꯨꯕꯒꯤ ꯃꯃꯥꯁꯦ ꯆꯪꯉꯛꯑꯦꯕꯀꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯍꯥꯏ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯑꯗꯩ ꯃꯥꯁꯦ ꯐꯝꯊꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥꯁꯦ ꯊꯥꯁꯦ ꯑꯃꯨꯛ ꯂꯦꯞꯄ ꯑꯃꯨꯛ ꯀꯥꯏꯕ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯟꯗꯗꯤ ꯌꯥꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯏꯁꯨ
ꯃꯣꯏꯁꯦ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯊꯥ ꯂꯦꯞꯄꯁꯦ ꯃꯣꯏꯅ ꯊꯥ 3-4 ꯁꯨꯔꯀꯥꯟꯗ ꯌꯦꯡꯊꯣꯛꯑꯒ ꯅꯨꯄꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯕꯀꯣ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒꯗꯤ ꯍꯟꯗꯛꯇꯤ ꯃꯥꯁꯦ ꯃꯤꯔꯣꯜꯂꯦꯕꯀꯣ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯇꯦꯁ ꯇꯧꯔꯦ ꯑꯩ ꯃꯤꯔꯣꯜꯂꯦ ꯍꯥꯏ ꯑꯗ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯅꯪ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯅ ꯇꯥꯛ ꯂꯥꯎꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯄꯥꯏꯔ ꯈꯨꯏꯔꯝꯕꯅꯦꯕ ꯅꯪ ꯍꯟꯗꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯑꯝꯇꯗꯤ ꯄꯤꯌꯨ ꯑꯩꯉꯣꯟꯗ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯕꯅ ꯉꯥꯎꯔꯦꯅ ꯑꯗꯩ ꯃꯥꯅ ꯇꯧꯍꯩꯗꯦ ꯇꯥꯃꯣ ꯍꯧꯒꯠꯄꯤꯌꯣꯅ ꯆꯤꯡꯈꯠꯂꯦꯕ ꯇꯥꯃꯣ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯣꯛꯄ ꯉꯝꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯄꯥꯝꯃꯤꯗꯨꯗꯒꯤ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯅ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯃꯤ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯟꯗꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯥ ꯑꯃ ꯄꯣꯛꯀꯅꯤ ꯏꯆꯥꯁꯤꯅ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯕ ꯑꯩ ꯌꯨꯝꯁꯤꯗ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯣꯏꯅ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯏꯆꯥꯁꯤꯅ ꯍꯦꯛ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕ ꯑꯩ ꯌꯨꯝꯁꯤꯗ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯣꯏꯅ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯌꯦꯕ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯦꯅ ꯑꯩ ꯅꯨꯄꯤ ꯂꯣꯟꯒꯦꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯅꯪꯕꯨ ꯈꯥꯏꯅꯒꯦꯁꯨ ꯈꯟꯗꯦ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯅꯆꯥꯅꯨꯄꯥ ꯄꯣꯛꯑꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗ꯭ꯔꯤꯐꯧ ꯏꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯅ ꯁꯨꯛꯊꯅꯔꯒ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯃꯨꯡꯁꯤꯒꯤ ꯃꯩꯔꯥ ꯃꯨꯠꯂꯅꯦꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯄꯥꯝꯗꯦꯅ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯦꯛꯇ ꯂꯥꯏ ꯇꯤꯟꯁꯦ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯃꯥꯁꯦ ꯈꯨꯏꯔꯝꯃꯤ ꯂꯥꯏꯐꯝ ꯆꯠꯇꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯌꯥꯎꯗꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕꯁꯨ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯩ ꯅꯣꯡꯃ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯑꯌꯨꯛꯁꯤꯗ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯁꯤꯠꯂ ꯅꯣꯡꯁꯦ ꯍꯦꯛꯇ ꯆꯨꯊꯔꯛꯄ ꯈꯥꯒ꯭ꯔꯥꯎ ꯇꯧꯔꯀꯣ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯕꯨꯡꯉꯣ ꯃꯧꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖ ꯆꯠꯈꯤꯕꯅꯤꯅꯦꯍꯦ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯔꯦꯅ ꯆꯠꯂꯣ ꯅꯪ ꯁꯥꯇꯤꯟ ꯑꯃ ꯄꯨꯔꯒ ꯑꯝꯇ ꯃꯧꯗꯣ ꯂꯧꯔꯨꯆꯣꯅ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤ ꯅꯨꯡꯁꯤꯖꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯍꯤꯡ ꯍꯧꯒꯠꯇꯅ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯇꯅ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯍꯦꯛꯇ ꯑꯔꯩꯕꯤ ꯊꯥꯛꯇ ꯀꯩꯅꯣꯝꯗ ꯃꯥꯁꯦ ꯑꯇꯩ ꯀꯔꯤꯝ ꯆꯪꯗ꯭ꯔꯕꯅꯤ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯍꯣꯠꯅꯈꯤꯕꯁꯤꯗ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯄ꯭ꯔꯣꯕꯞ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔ ꯂꯧꯕ ꯆꯠꯄꯗꯗꯤ ꯑꯗꯨ ꯀꯟꯈ꯭ꯔꯕ ꯅꯣꯡ ꯈꯥꯛ ꯂꯥꯎꯕ ꯃꯔꯛꯇꯨꯗ ꯃꯥꯗꯤ ꯀꯔꯤꯝ ꯀꯤꯗꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯤꯡꯁꯦ ꯍꯩꯊꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧ ꯏꯄꯥꯗ ꯃꯆꯥꯅꯨꯄꯥ ꯅꯤ ꯂꯩꯔꯝꯃꯦꯕ ꯃꯗꯨ ꯎꯔꯨꯕꯗ ꯃꯥ ꯁꯥꯇꯤꯟ ꯈꯜꯂ ꯂꯥꯛꯄ ꯃꯥꯁꯦ ꯁꯥꯇꯤꯟ ꯊꯥꯗꯩꯕ ꯃꯥꯁꯨ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯆꯤꯡꯈꯠꯄꯤꯔ ꯑꯗꯨꯃꯥꯏꯅ ꯃꯇꯩ ꯃꯅꯥꯎꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯀꯥꯃꯤꯟꯅꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪꯗꯤ ꯅꯨꯄꯥꯁꯤ ꯑꯝꯇꯪ ꯄꯣꯛꯆꯔꯗꯤꯅ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯝꯅꯃꯛꯁꯦ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡ ꯄꯣꯛꯄꯩ ꯃꯇꯝꯁꯨ ꯌꯧꯔꯛꯇꯅ ꯆꯠꯄꯗꯗꯤ ꯃꯆꯥꯁꯤ ꯅꯨꯄꯥꯁꯤ ꯄꯣꯛꯑꯦꯕꯀோ ꯑꯗꯨꯀꯥꯟꯗꯗꯤ ꯍꯦꯛꯇ ꯍꯔꯥꯎꯗꯅ ꯉꯁꯥꯏꯒꯤ ꯆꯣꯡꯗꯅ ꯃꯄꯨꯒꯗꯣ ꯍꯦꯛꯇ ꯆꯣꯡꯗꯅ ꯏꯁꯨ ꯄꯣꯛꯑꯦ ꯏꯁꯨ ꯅꯨꯄꯥ ꯄꯣꯛꯑꯦꯅ ꯍꯦꯛꯇ ꯃꯣꯏꯁꯦ ꯍꯔꯥꯎꯗꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯥꯛ ꯇꯧꯗꯅ ꯂꯤꯂꯥ ꯏꯁꯩ ꯇꯧꯗꯅ ꯌꯥꯝ ꯆꯥꯎꯅ ꯃꯣꯏꯁꯦ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯑꯗꯩ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯥꯁꯦ ꯃꯈꯣꯡ ꯂꯩꯕꯥꯛꯅ ꯇꯥꯗꯅ ꯃꯆꯦ ꯑꯅꯤꯅ ꯍꯣꯠꯅꯗꯅ ꯃꯄꯨꯅ ꯃꯕꯣꯛꯅ ꯍꯣꯠꯅꯗꯅ ꯑꯗꯨꯃꯥꯏꯅ ꯌꯣꯛꯂꯛꯈꯤꯕ ꯑꯉꯥꯡ ꯑꯃꯅꯦꯕ ꯑꯗ ꯃꯥꯅ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯃꯥꯂꯦꯝꯁꯤꯗ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯈꯤꯕ ꯃꯄꯣꯛꯅꯤ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯛ ꯈꯪꯖꯗ꯭ꯔꯦ ꯅꯆꯦ ꯑꯅꯤ ꯌꯣꯛꯂꯛꯄꯗ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯥꯗꯦ ꯅꯄꯨ ꯅꯕꯣꯛꯇꯨꯅꯅꯦ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯃꯨꯡꯁꯤꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯃꯨꯠꯂꯔꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅꯅꯦ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯈꯤ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯃ ꯂꯩꯍꯧꯋꯦꯅ ꯑꯗꯨꯒ ꯅꯪ ꯄꯣꯛꯄꯗ ꯑꯗꯨꯛ ꯍꯔꯥꯎꯈꯤꯕꯁꯦ ꯅꯪ ꯑꯃꯅ ꯉꯁꯤ ꯅꯪ ꯄꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯪ ꯄꯣꯛꯄꯩ ꯍꯔꯥꯎꯕꯁꯦ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯟꯕꯅꯀꯣ ꯅꯪ ꯅꯁꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯔꯥꯏꯝ ꯑꯣꯏꯒꯗꯕ ꯃꯤ ꯐꯨꯕ ꯃꯤ ꯒꯥꯏꯅ ꯊꯦꯡꯖꯟꯅꯕ ꯃꯤ ꯐꯨꯅꯕ ꯁ꯭ꯀꯨꯜꯗꯩ ꯇꯥꯟꯊꯣꯔꯛꯄ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯌꯥꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯑꯃꯨꯛ ꯆꯦꯟꯅꯔꯦꯗꯅ ꯂꯦꯞꯄ ꯁꯨꯡꯅꯥꯏ ꯅꯥꯏꯗꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯆꯩꯊꯦꯡꯁꯤ ꯀꯔꯤꯅꯣꯅꯀꯣ ꯑꯗꯩ ꯅꯨꯄꯥ ꯅꯣꯏꯗꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯌꯥꯏ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯌꯥꯏ ꯆꯍꯤ 10 ꯆꯤꯡꯗ ꯃꯥꯟꯗ ꯑꯣꯛꯎꯗ꯭ꯔꯁꯨ ꯂꯝꯆꯠ ꯀꯥꯝꯃꯨꯔꯁꯨ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯔꯁꯨ ꯅꯨꯄꯤ ꯑꯃ ꯂꯣꯜꯂꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯨ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯅꯦ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯃꯥꯖꯅꯁꯨ ꯅꯣꯏꯗꯤ ꯑꯦꯛꯁꯦꯞ ꯇꯧꯏ ꯑꯗꯨꯒ ꯅꯨꯄꯤꯒꯤꯗꯤꯅꯦ ꯑꯍꯤꯡ ꯑꯃꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯕꯗ ꯂꯩꯁꯥꯕꯤ ꯑꯃ ꯃꯧ ꯑꯃ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯕꯗ
mayumna lauksande nupigidi leibam amadi chafam haibse am lui ana ko singda manda laining enek ta leiba yaba nate adai nupam da sielurasu mawomna nupam da siela nong ni halaktraga mapure mayum da hanjan ba yade dana mapam da bonjan ba yade nang ahing karai mangui na ko sugumba mayam lay dai nupa di noidi koi nupina thawgal tawraga ne nupina seba tawraga nakuta ama saraga chatpani noina setna bagi na pina ron zo koi no hona ba noina sa bagi zo akoi no hona ba nang na ba dai hale e noidi noi hale e na koi na pina ron hong dok na ba noina selu charo ba thupjan dana khochan dana adamai tawraga koi no hona ba ni ado nupi akoi dine noidi halak ning matam da hing da hala ju ya ada isai mafam da yu ngau dana tar le ju paisa ka tharo ju ja chana thoga hingalak ta ju ya nupi na de adu hari ba jingdom ta ya de ba ko isai mafam da dan ketang taw bo paisa ketang tha bo mit na ri ne ba ada nupi a khoi de chaning matam da chat pa ya de thabak loi loi ram ga chatoi ne ada halak ning ba matam da halak pa ya de thabak se halak ga thabak mayam na ngai ram doi ni thabak mayam se loi taw doi ni na ada nupa noi ga ne nupi a khoi gi punsi ga cha achok ke mate khenai khoi na ne naning tamma ba noidi ning thau amagi mapok ne pokpadai hauna sibo noidi ning thau mam ni nupa noi je adu nasana nasagi punsi je masak khangde pokpadai tang na la abani noidi nupi gi hakjang dadi sona ne taibang mapuna ne koi gi tha gi lei lakpa pi ngai dei lei sai ngai dei hona ko ngang nupi chaw ri ngai dagi amang aseng adai yum pa laga sumu sak mau ba macha miron ba ko thawom tara ji naw puraga mu chang mo bagi awa ba ko tha tara ji khang do le angang je mu lan chi ba chang bani gi la theng da pok toin angang amana loib ju nate ko amuk sum pok toin ni ko sugum ba mayam ama nupi da di so na piram me ba ade angang je mabuk ong pi thak toin ne ba angang je sien doi ni yok toin ni ko ning tham da gi ingra ba hing ka ya da nungai na tumna gra matam da macha ka pen angang api pasien ba mama di hawgal athem ne ba adain mayung hanjalak pa makong hanjalak pa ning da chin da ya ponte ba ko sumaina yam wana yogla i do nupa noi gi punsi da dine pakhang oi ngai de hongna ju yum pala kan da ju awon ba hong ba sum bagi tha ge khongkap lak bagi nungai ta ba macha miron bagi sak mo bagi angang pok bagi angang bu pitak bagi angang sien bagi karim ta noi gi na pham da so na piram ban natte ha ba ado adagi mu kaino je sumaina noi je yam tang na la ba noi gi punsi je noi na sa na mang han jare ni sa cha na yu tak tana edik oi dana nupa ma am si re dana dei center da nupa ma am thamdra ade liver cirrhosis na dana ko na yu da mang e ba nupa ma ya ade nupi ko oi dana nupi lon dana imung kai dana dei nupi gi crime da sena dana macha je mi phuna rui gari thom chan na rui adu na sumba jen da chang na ri ba ma ya sumaina noi na sa gi punsi je masak khangan de pokpadagi tang na laba chana oina laba nupi akhona su phang bang amaroi da ba naning tam na laba ning thawma mo oina laba kana ge jumi kha pola roi da ba asung amal lei ra ba noi gi mapok che noi na sana mang han jei na mama jane tang ngan da ba ne ba aduga sigi matung gi wari di makha tab je kamai to ge je film dong yeng min na je ba ko yam na su kai hai ta re cinema sida aduki matik akhoina crime diaries tawjaba sida loimak hek keno tawsu male haibadi pokso da sunatna akhoigi manipur da akhoigi chatnabi akhoigi culture tradition sida adagi saubadagi family sing se kamaina keno tawkibano haiba kayamasu makhal mathel yam suna yawba oina su akhoina khanjai aduga akhoigi ngasigi akhoina puthok cheriba mayam gi damakta akhoi special oina nupa di sanani haiba film sigi akhoina crime gi matang de akhoina khana nai na birabise si mayam su khana biu haibadi akhoigi manipur gi chanalon chatta leiriba ngasai gi ozaro bitale man su thambiriba akhoigi niyom kanun se akhoina hek yaraga di hek samjan ba aduga hek yadraga na hek niyom de hek tarak pa si akhoigi soiba haigadra mayam na chatnabi ne haigadra sigi matang da su mayam comment tobiro aduga akhoigi feedback kaya amadagi akhoigi manipur da akhoigi chatnaba da fajadaba chatnabana chanalon chatna akhoigi tradition sina niyom bu kupshin khiba kaya si kana dabra phabra phatabra habidu mayam comment tobiro haina thamjage aduga makha se amuka su akhoigi ozadagi film sigi matang da su leidaine akhoigi kari to pa hen ba haning bage haidu masu ozadagi lause kaino je aina hek episode hobadagi hojik phau tongan ba wari mayam tongan ba thaudok ki lirak pa je sina mu tongan ba amane ba tok tok ko koina dum
स्कूल कयादा फुनारेगा ngang chai sudaba class manaba selega lot krega sije adai ngarang na amadong sien ba ngasina amadong sien gi ba sije mama ampa da yang wa ba police thajan na dana thina dana dai di khatna dan launa dana nang na chana kok thok pani nang na chana haujan bani na tawna dana admaina yam thina ma ampa da di wa ba adu macha ga isadi moi di is moi gi challenging ne ba tawna ije adum banu pi je munna ba nang chelo jo ai nang lawni gaina matam du di ai nang ame nang chelo jo ai nang lawre ga munna ba ko na dang da di sel mi na chelo ro banu pi ma lawbai chaina je phangak pa ko samaj ki minong mai sai imung na ya da ba sumba je mam thoi do hai ba thaudok simak akoina khoi wari amakhak tin na te ba tongan ba akoina thengna ba seng ba thaudok tagi ko tongan ba je hapchalaga wari ahum mari na pun ba oi bane ba ko kan ma se do lohong bada khoi gi bor je sumaina talak pa yawi phuraga ko phuraga talak pa yawi adagi di mu khoi gi paisa porakte moina haina gi paisa je porakte na khoi numisida khudak ta lohong ba jo lepsan ba poro lohong bolo chela poro na adu paisa porakte na mu khoi gi mando mya dei gi ne kaina je chingthokhi ba bor ga je chinga pu gi ba cheng ba si thoi ko khoi gi se phong mak ta chana bi gi wang ma da che phong mak ta hap to khar ba ne khoi na हजिकी वारी दुसु जाना थंबिरि बिदुसु लुहोंगनी हाइना कौरगा अखोगी सेम सादना लैरकांदा इकाई ब पीरगा मंगोंदा पेंजबगी मोंगदा म उटलगा अखोगी चैनल लॉन्च सिसु अमुका खुंगाउनबगी मोंग अमदि ओइदोइनी मयाम फिल्म से अखोई ngaइबियु अदुगा अखोइना ममांगदा सेम साबा लोइरगासु अखोगी मखादा टेलीफोन नंबर अमा अखोई पिजरि बसिदगी मयाम कांटेक्ट तौरगा फिल्म से मयाम बुक तोक्शनबियु अदुगा कनाना खंगनी लाइबक फरदी अखोई टिकेट तो लोइमा फंगौदोइनी नत्रगदी अखोगी येंगो फंगौदबसु दुम याउदोरिबनी अदुना हाना अखोगी अर्ली बर्ड्स ओइसी अदुगा फिल्म से मैम सपोर्ट तौबियु मैम की दमकता सेम साजब फिल्म नि अमदी फिल्म सिदगी अखोइना मचंग ओइबा अखोगी चैनल लॉन्चेट अखोगी क्राइम सी करम मोंग दे अखोइना नाथैब ngमगनी अमदी मणिपुर सोसाइटी दा अखोगी फिल्म सिना करम साफू पीहन बंगबगे हैबदु मयाम येंगमिनसी अदुगा मयाम की सपोर्ट न सु अखोइना सुगुम साफू असि पुरक पंगमगदबनी मयाम येंग तादुना लैबियु अदुगा अखोगी सेम सादुना लैबियु हैबदि फिल्म से मयाम की दमकता सुंसोय सोयदना अखोइना पुथोकनबा सेम सारगा अखोइना सेमजरी अदुगा पिजरिबा नंबर सिदगी मयाम इंक्वायरी सिंग अमदी मयाम की टिकेट सिंग बुक तौबिरगा अखोगी पुथोकलिबा मयाम की दमकता नुपादी सनानी हैबसे मयाम सपोर्ट तौबियु हने थमजगे मखासे ओजागी दी मखा ताबा करी करी दी हैबिनिंग बलेरिगे अदुगा फिल्म जिदी आर्टिस्ट याम संगबा अदुगा पैसा जो बजेट याम चाउना संगबा आर्टिस्ट तो यामबनिना अदुगा आर्टिस्ट अखोइना अखोइगी सीनियर आर्टिस्ट खोइगी मयाम न हेना सखंगनरगा फिल्म की ताइबंग द लेरबा जिंग अदुम आर्टिस्ट कै लोइन तौबनिना याम हेना संगी अदो सिजे याम नुसी आइनाजु सिगी फिल्म जे सिमक पोक्सोगी angang gyan tadriba ma pa do wahaliba dei nupa jingna nupa gi punsi je masa khangjadriba adai nupi ngakta pokpa imung na wariba nupa amtang pokna bo hanab da wariba nupa do pogana among kak pokpa nupa kaya jing ngau sanna dana ni sada guli sadana dai nupi da smaina among sian amamuk khaina tawdana ne mama pa da ma wahaliba si ma am jam tang de sim ta di puthoke nupa na nupa gi punsi je masa khangjana ba na ne aduna bu sana nupa de sana ni na tholai ne ba kada bai tholai no sana oiriba moi gi punsi je sana pokpa de sana oina pokla ba moi je masana masa je mangan jai na laira ga tholak pane ba am tang de nupa jing jina masa gi kaino je khangjana ba ko punsi ma pok moi gi o asuk tang na khoi je lak pa tai bang ji da asuk suning tamba nupi na waris man jo khoi di khoi da sumba je laitra ba aduga khoi na mu isana mangan jaba na ne khanda birakanda amtang di mama pa je wahanda ba masana pa pok pa mama pa adai masa je manghan jada ba adumaina oining bagi sigi aso ba message ta khut thaja bane ba ko ado si daida aina kaino je artist sing ji moi gi artist ki paisa de pi ba hau gra ba ai je ta seng na haira da mayam da seng na dum hai jage koi gi noi bible epic film je koi gi paisa mange ba paisa ga kaino ga sana de ba ko mayam na awareness hoina lampak ta di club sing noira pai bing na sila so ni phu ga mari ti kapi ai facebook to loi hap kat pani kap de nung kapi ba lampak ma pham ko ado da koi awareness hoina kapani na paisa di moina api koi ngam jaba kara matam je piraga koi yam hena ju lobba ya da ba amana lambida chatta banina amai to ga yam manghi ba ado aina pamjaru banna
ꯑꯩꯅ ꯁꯤꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯁꯨ ꯄꯩꯁꯥꯗꯤ ꯄꯤꯕ ꯍꯧꯈ꯭ꯔꯕ ꯑꯥꯔꯇꯤꯁ ꯀꯩꯒꯤ ꯄꯨꯊꯣꯛꯄꯁꯦ ꯉꯝꯗꯗꯅ ꯂꯦꯞꯄ ꯂꯩꯔꯕ ꯑꯗꯩ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯂꯥꯛꯄꯗꯒꯤꯅꯦ ꯃꯣꯏꯅ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯁꯤ ꯈꯣꯠꯁꯤ ꯑꯗꯨ ꯇꯧꯁꯦꯅ ꯇꯧꯔꯒ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯊꯧꯅꯥ ꯍꯥꯞꯄꯒ ꯑꯩꯅ ꯌꯥꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯅꯣꯏꯒꯤ ꯔꯥꯏꯠ ꯅꯣꯏꯅ ꯇꯧꯔꯣ ꯄꯨꯊꯣꯛꯑꯣ ꯅꯆꯦꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯒꯦꯅ ꯇꯧꯀꯥꯟꯗ ꯄꯨꯊꯣꯛꯃꯤꯟꯅꯈꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯐꯤꯂꯝꯁꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯗꯣꯔꯤꯕ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯄ ꯉꯝꯗꯣꯏꯁꯦ ꯁꯦꯡꯅ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯦꯕ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯂꯦꯞꯄꯤꯔꯝꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯑꯃꯈꯛꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯊꯪꯁꯤꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕ ꯑꯗꯨꯝ ꯂꯦꯞꯇꯦ ꯍꯧꯖꯤꯛꯁꯨꯀꯣ ꯑꯩ ꯑꯇꯩꯗꯤ ꯌꯥꯝꯅ ꯑꯩꯅ ꯉꯁꯤꯁꯦ ꯂꯤꯁ ꯑꯩ ꯂꯧꯈꯠꯄ ꯉꯝꯃꯛꯇ꯭ꯔꯦꯕ ꯀꯩꯅꯣ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝ ꯅꯤꯡꯉꯣꯜ ꯎꯁꯥ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯁꯤꯅ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯝꯗ ꯂꯩ ꯃꯆꯥꯅꯨꯄꯤꯒ ꯑꯗꯣ ꯃꯥꯁꯤꯅ ꯄꯩꯁꯥ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝꯅ ꯃꯆꯥꯁꯤꯒꯤ ꯍꯣꯠꯅꯖꯔꯒ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯧꯁꯤꯡ ꯃꯅꯥꯎꯄꯥ ꯃꯣꯏ ꯃꯌꯥꯝꯁꯤꯅꯁꯨ ꯌꯥꯝ ꯐꯖꯅ ꯃꯥꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯥꯅ ꯍꯥꯏꯌꯦ ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤꯗꯅꯦ ꯃꯧꯅ ꯑꯗꯒꯤꯗꯤ ꯃꯧꯄꯥꯅ ꯃꯥ ꯑꯃꯨꯛ ꯂꯨꯅ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯝꯃꯣꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯃꯥꯏ ꯃꯆꯥꯒꯁꯦ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯕ ꯑꯩꯗꯤ ꯂꯥꯏꯕꯛ ꯑꯃꯔꯣꯝꯗ ꯐꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯕꯛ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯒꯤ ꯑꯩ ꯈꯤꯇꯪ ꯁꯔꯨꯛ ꯌꯥꯖꯕꯅꯦꯅ ꯃꯥ ꯍꯥꯏꯌꯦꯕ ꯊꯧꯅꯥꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯁꯦ ꯏꯁꯇꯔꯟ ꯑꯥꯏꯗꯤꯌꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕꯤꯅꯦꯕꯀꯣ ꯑꯗꯣ ꯃꯦꯗꯥꯝꯁꯦ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯑꯣꯡꯕꯤ ꯂꯥꯏꯃꯌꯨꯝ ꯅꯤꯡꯉꯣꯜ ꯅꯂꯤꯅꯤ ꯑꯗꯣ ꯃꯦꯗꯥꯝꯁꯤꯒꯤ ꯁꯥꯔꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯁꯨꯔꯆꯟꯗ꯭ꯔ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯕꯤꯔꯝꯃꯦ ꯖꯦꯅꯤꯝꯁꯀꯤꯅꯦ ꯄꯦꯊꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯑꯣꯐ ꯗꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯕꯤꯔꯝꯃꯦ ꯑꯗꯨꯒ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯂꯝꯐꯦꯜꯒꯤꯅꯦ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯝꯃꯦꯕ ꯁꯥꯔꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯁꯤꯅ ꯁꯥꯔꯒꯤ ꯃꯦꯗꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯨꯗꯧ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯕꯨꯗꯧ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯃꯌꯨꯝ ꯕꯜꯗꯦꯕ ꯁꯔꯃꯁꯤꯗ ꯂꯨꯄꯥ 10,000 ꯃꯥꯏ ꯇꯔꯄꯣꯟ ꯃꯇꯝꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯀꯠꯄꯤꯔꯛꯑꯦ ꯃꯦꯗꯥꯝ ꯍꯣꯏꯁꯤ ꯑꯩꯈꯣꯏ ꯃꯕꯨꯗꯧ ꯍꯣꯏꯁꯤꯅ ꯑꯩꯒꯥꯏꯙꯧ ꯍꯥꯏꯌꯦꯀꯣ ꯃꯦꯗꯥꯝꯅ ꯑꯩꯒꯥꯙꯧꯁꯤꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯤꯔꯝꯕ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯍꯧꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯒꯥꯏꯙꯧꯒꯤ ꯀꯔꯤꯝꯐꯥꯎ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤ ꯃꯦꯗꯥꯝꯁꯤꯅ ꯀꯠꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯇꯩꯗꯣ ꯑꯩꯅ ꯑꯃꯨꯛ ꯉꯁꯤꯁꯦ ꯍꯣꯄꯦꯕ ꯇꯧꯕꯗ ꯑꯩꯁꯦ ꯂꯤꯁꯇꯣ ꯈꯣꯝꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯩꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯅꯦ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯒꯦꯕꯀꯣ ꯇꯁꯦꯡꯅꯃꯛꯇꯤ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯒꯦꯁ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯝꯒꯤ ꯃꯇꯦꯡꯁꯦ ꯏꯄꯣ ꯃꯦꯗꯤꯌꯥꯒ ꯀꯔꯤꯝꯐꯥꯎ ꯃꯔꯤ ꯂꯩꯅꯗꯦ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯃꯇꯦꯡ ꯀꯩ ꯃꯤꯉꯣꯟꯗꯩ ꯀ꯭ꯔꯥꯎꯗ ꯐꯟꯗꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯁꯦ ꯃꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯄꯥꯝꯖꯗꯕ ꯑꯣꯏꯌꯦꯕ ꯃꯣꯏꯁꯦ ꯃꯣꯏ ꯌꯥꯝ ꯌꯥꯖꯅꯤꯡꯗꯕ ꯌꯥꯝ ꯄꯥꯝꯖꯗꯕ ꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯃꯥꯡꯊꯛꯇ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯅꯤꯔ ꯈꯣꯠꯂꯒ ꯀꯅꯥꯅ ꯀꯌా ꯄꯥꯡꯉꯛꯏꯗꯣ ꯍꯥꯏꯗꯕꯤꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯇꯧꯅꯤ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯗꯕ ꯑꯗꯨꯝꯕꯒꯤ ꯃꯣꯏꯗ ꯌꯥꯝ ꯃꯤꯄꯥꯏꯖꯩꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯏꯅꯥꯎꯁꯤꯡꯁꯦ ꯃꯣꯏꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯏ ꯊꯕꯛꯀ ꯁꯨꯝ ꯉꯥꯏꯔꯒ ꯃꯣꯏ ꯌꯨꯠ ꯉꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯑꯦꯞꯁꯦ ꯃꯣꯏꯁꯨ ꯏꯄꯣ ꯃꯦꯗꯤꯌꯥ ꯀꯥꯟꯅ ꯀꯩꯅꯣꯝꯈꯛ ꯃꯌꯥꯝꯒꯤ ꯁꯨꯝꯕ ꯑꯃꯈꯛ ꯇꯧꯁꯤ ꯀꯥꯏꯅ ꯆꯣꯡꯊꯣꯔꯛꯄ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯣꯏꯗ ꯃꯤꯡꯆꯠ ꯊꯤꯔꯛꯀꯗ꯭ꯔꯥ ꯄꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯦꯡꯒꯤ ꯂꯥꯎꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯣꯏꯗ ꯂꯥꯟꯅ ꯎꯔꯛꯀꯗ꯭ꯔꯥ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯈꯣꯝꯃꯦ ꯈꯣꯠꯂꯦ ꯀ꯭ꯔꯥꯎꯗ ꯐꯟꯗꯤꯡ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯃꯣꯏꯗ ꯑꯗꯨꯝ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯍꯥꯏ ꯍꯣꯏ ꯑꯩꯁꯦ ꯒꯦꯁ ꯑꯃꯈꯛꯅꯦꯕꯀꯣ ꯑꯩꯅ ꯍꯦꯛꯇ ꯏꯅꯤꯡꯇꯝꯅ ꯃꯤꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯆꯪꯉꯛꯑꯒ ꯒꯦꯁ ꯑꯃꯅ ꯁꯨꯃꯥꯏꯅ ꯀꯅꯥꯝꯇꯗ ꯑꯩꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯁꯤꯃ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯣ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯆꯍꯤ 15ꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯆꯦꯅ ꯑꯩꯒꯤꯗ ꯂꯩꯃꯤꯟꯅꯔꯒ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ
tongana kuina leijage haibasu lae wari myamdusu dum yawgre thengnagre crime diary se hapkatpadagi chu henna lae ko aduna ipwaja noina se da simtang di thinganu na che nang ngamdabagi mayang mateng se kitang lobane na aina moidang pana admaina request tawra kanda moina ju thingba ngamdre ba ko aduga tawriba pochidi aigi iranai gi aigi leitabagi ai ware harga tawba natte ba tangai mak phadabagi chai 35 je aina loina puthoga aida thungdana sadan toingai da aingonda kaigomba khonthi imbok charakte haitare ko ado sumaina mayam de mateng kitang laurakpadadi mina lana khanar kadrana moina pakhatchaba phawbase aingonda ju yam nungai te ba ko adu ta sengbadi aiga miga di manaroi habedi aigi di aina sidaida loibak list se pathora ise sida si pangba ai Facebook ta loi hapkatpane maming matha leifam paisa masing adu daida project se aina aroi boina khoi home je sabaje mera pangkhalak da sadore ai khoi loi sanjarage aduna pangbiga da laiba jingna ngam balu pa chamda or ju chani thoi ju pangbira ga hojik se paisa je 4 lakh yaudri ba aduna pai lesing yang khai pangba yang khai umdoi pangba moi mi ani ko aduga lesing kun pangba tara pangba manga pangba moi kharaga chauna pangi se moi mi tara muktane ba tai dil pa lesing ngak tane ba sing ahum pangba yawi tariat ani smaina maruina lesing ngak tane ba yamba aduna ngam ba khatang ado sabada sangdoi ji di haiba lak mari manga snati oigadong natte ba ko ngasi home je sabada puthok ba lamje lau sangam khak laijabani lak sangam jida laukhai muk boarding sabada sizina gare ko aina laukhai muk sida moigi kaino je phi sabam thamakani adagi di bathroom toilet hoi adagi di home adai veranda chaksang loina kan grane ba ko laukhai jima taseng na duga hairiba aina puthokchariba lamje koi 60-70 lakh muk piraba laupham jaga yam pham saba yam atangba yai pokta hek sorong mapal oiba amane ba ko ai isana june ka thokpai kaino je leiramdraga dine hairiba lauja ai yon thoga ai business ama tawraga ai leiba yai ba ado ai makna ngasi puthoiba value je si yogadaba natte mayam na pangaktana mayam dagi di supnagi la humari manga gi wane ba aduga saba haujalura kandane ngasai gi mayam na pangbadi loigrane ba saruriba masida thodang lauriba aina oina ne loisandaba yadadana dum tek aina dum loisan hauradaba pot ama khakne ba ko aduna aina mayam khomjala kholaga mayam ju pangakte pangju pangoi maramdi lan gi yam wanari ba mayam da khitang di ahan bagi hogdok bagi kitang mayam na pangbira ga di aduna yung khat lauraga di sagat lauraga di tin gup chal lauraga di tek ai khoina tap na loi sanjaba yae na ai tangai phadana laugraba mateng ni ko haibadi yam sudar ka lebani na ko crime diary si ta thagalubadagi henna mayam gi awaba mayam sigi platform ma phangkrabani na akoina su mayam gi thawai kaya ma punsi kaya ma kanbadu pambani na aduga amuksu ai samak ai hek ngasi bau thabak torpadana GP da adai sumaina mateng ni ba ai punsi da masina ahan ban ai sung tau jarakti ai gi purebana ju yade sumba je ado aduna aina kaino je ai di loi hapto ga ne leibam maming matha pang ga je loi hapto ga pang pana si gai adai saba da sang ba je tukan gi GP da loi ka phal kan da tukan je po chai launa ba adagi yumja man na asuk ana ai loi na lau thoga yam seng na aduga last aina sukhai di hapjaraga simai tawjare na aida mai tawjaning ba mi ama khakne ba dagi amana achuman aina midieng je yam sana yenge yam kuina ingonda thengnara ba ama khakne ba ko home jida leidoi je macha pore nupi pore nupa pore ko ado moina pore ba ngang je sumpi aga leiroi ba chawra kane ba nong di ko ado kuina leijage haba je jikti yum da leibam chabam chinna ba dai piba jing maujing leimina ba nungai ta ba duna nupa men da ju leiba su nungai ta ba isa jing jiga tongana leijage habaje aina yam sangna ureba aina matamduda khoigi ronai changi women and crime ahambada nupi gi punsi na I phongami ko adai nupi gi punsi dina young women health organization na state level da phongore aina women against crime na national level da organization lama chema kanda women and crime na phongre dan se phongja adu lan mamang bo phongami lan da gi lep khre ko aina ju crime diary sino aina mo chillage ai se phong ba je lep age na dum lep khre ba adu gi se phongje ba koi gi press ki sas ka kai koi lai yon ba lupa kunthra pi patraung ada yoli traung am na moi yoli ba gi commission ne ba moi na wan koi cha chala yon bani na traung a pi ba je tara am na press ki ne ba lupa manga khatang a koi gi le me ba si gi paisa je lupa lesing yang khai hum phu mo mai na
ꯇꯣꯡꯉꯦꯕꯀꯣ ꯂꯦꯝꯃꯦꯕ ꯊꯥ ꯑꯃꯒꯤ ꯑꯗꯨꯗ ꯁꯤꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯁꯟꯗꯦꯕ ꯅꯪꯅ ꯋꯥꯅ ꯏꯖꯕꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯄꯨꯅꯖꯧꯅ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯅ ꯈꯔ ꯈꯔ ꯏꯃꯨꯡ ꯄꯨꯈ꯭ꯔꯒ ꯑꯩꯅ ꯃꯔꯨꯞꯁꯦ ꯌꯥꯎꯁꯟꯖꯩꯕ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯦꯅ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯌꯥꯝꯃꯕꯅꯤꯅ ꯍꯣꯝ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯑꯗꯨꯒ ꯁꯔꯀꯥꯔꯗ ꯀꯩꯗ ꯑꯗꯨ ꯇꯥꯟꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯉꯝꯖꯔꯣꯏꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯆꯥꯕꯈꯛ ꯊꯛꯑꯒ ꯂꯩꯕꯗꯨꯁꯨ ꯑꯩꯅ ꯄꯥꯝꯗꯦꯕ ꯃꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯕꯛ ꯁꯨꯖꯔꯒ ꯍꯤꯡꯖꯕꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯝ ꯑꯃꯈꯛꯇꯪꯗꯤ ꯂꯩꯒꯦꯅ ꯑꯩꯅ ꯃꯔꯨꯞ ꯊꯥꯡꯁꯨ ꯌꯥꯎꯔꯒ ꯃꯌꯥꯝꯅ ꯄꯥꯕꯤꯈꯤꯕ ꯆꯦꯐꯣꯡꯗꯣ ꯑꯗꯨꯗꯒꯤ ꯇꯣꯡꯉꯛꯄ ꯄꯩꯁꯥꯗꯨꯅ ꯂꯩꯈꯤꯕ ꯂꯝꯅꯦꯕ ꯑꯁꯤꯒꯤ ꯂꯧꯁꯤꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤ ꯊꯕꯛꯇ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯛꯏꯁꯤꯅꯦꯕ ꯁꯦꯡꯅ ꯉꯁꯤ ꯁꯥꯗꯣꯏꯕ ꯍꯣꯝꯁꯦ ꯂꯝꯅ ꯃꯌꯥꯝꯅ ꯄꯥꯈꯤꯕ ꯂꯤꯁꯥꯡꯁꯤꯟꯅ 2011ꯗꯩ ꯄꯥꯕꯤꯈꯤꯕ ꯆꯦꯐꯣꯡꯗꯣ ꯑꯗꯨꯗꯒꯤ ꯇꯣꯡꯉꯛꯄ ꯄꯩꯁꯥꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯃꯔꯨꯞ ꯌꯥꯎꯔꯒ ꯂꯩꯈꯤꯕ ꯂꯝ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅ ꯁꯥꯗꯣꯏꯕ ꯍꯣꯝꯁꯤꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯅꯤꯔꯨꯗꯅꯀꯣ ꯃꯁꯥ ꯃꯁꯥꯗ ꯍꯥꯏꯔꯨꯗꯅ ꯃꯁꯥꯅ ꯉꯝꯖꯕ ꯆꯥꯡꯗ ꯀꯜꯂꯛꯄꯁꯤꯡꯗꯨꯅ ꯁꯥꯒꯗꯕ ꯌꯥꯝ ꯑꯁꯦꯡꯕ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯎꯏꯕ ꯑꯉꯥꯡꯈꯩꯁꯦ ꯆꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯍꯌꯦꯡ ꯆꯠꯂꯛꯑꯣꯏ ꯑꯗꯣ ꯌꯥꯝ ꯁꯥꯡꯅ ꯃꯣꯏꯅ ꯃꯆꯥꯈꯩꯗꯨꯒ ꯃꯆꯥꯅꯨꯄꯤ ꯄꯨꯔꯛꯄ ꯃꯆꯥꯅꯨꯄꯥ ꯄꯨꯔꯛꯄꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯀꯅꯦꯕ ꯑꯗꯨ ꯆꯥꯎꯔꯛꯑꯒꯗꯤ ꯄꯨꯂꯞ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯐꯥꯎꯒꯤ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯤ ꯂꯩꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯊꯥꯡꯕ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯀꯤ ꯆꯦꯐꯣꯡꯗꯩ ꯂꯥꯛꯄ ꯄꯩꯁꯥꯁꯤꯅ ꯆꯦꯐꯣꯡꯁꯦ ꯁꯥꯡꯅ ꯐꯣꯡꯉꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯅ ꯃꯔꯨꯞ ꯊꯥꯡꯕꯁꯦ ꯌꯥꯎꯖꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯉꯥꯔꯤꯌꯥꯟꯒꯤ ꯆꯤꯡꯌꯥꯁꯤꯗ ꯑꯩꯅ ꯂꯝ ꯑꯃꯈꯛ ꯑꯃꯨꯛ ꯂꯩꯌꯦꯕ ꯆꯤꯡꯅꯤꯅ ꯍꯣꯡꯉꯤ ꯃꯇꯝꯗꯨꯗꯗꯤ ꯉꯁꯤꯗꯩ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯗꯨꯗ ꯆꯤꯡꯁꯦ ꯑꯃꯨꯛ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯃꯆꯥꯈꯩꯗꯣ ꯆꯥꯎꯔꯀꯥꯟꯗꯨꯗ ꯆꯤꯡꯗꯨꯗ ꯃꯥꯏ ꯃꯌꯨꯝ ꯃꯆꯥ ꯁꯥꯔꯒ ꯂꯩꯖꯔꯒꯦ ꯍꯥꯏꯔꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯃꯤꯀꯞ ꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯅꯨꯄꯥꯅ ꯑꯣꯠꯂꯦ ꯅꯩꯔꯦ ꯐꯨꯔꯦ ꯌꯨ ꯉꯥꯎꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯅꯦ ꯈꯥꯡꯉꯒ ꯏꯃꯨꯡꯁꯨ ꯄꯨꯕ ꯏꯆꯥꯈꯩꯒꯤ ꯆꯥꯅꯕ ꯆꯥꯛ ꯆꯔꯥ ꯃꯨꯠꯇꯅꯁꯨ ꯍꯣꯠꯅꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯁꯨꯝ ꯋꯥꯔꯦꯕ ꯈꯥꯏꯅꯕꯁꯨ ꯏꯀꯥꯏꯕ ꯏꯄꯥꯝꯗ ꯍꯟꯕꯁꯨ ꯂꯩꯐꯝ ꯂꯩꯇꯕ ꯑꯗꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯉꯁꯤꯗꯤ ꯍꯣꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯥꯗꯧꯕꯒꯤ ꯇꯧꯔꯦꯗꯅꯀꯣ ꯀꯌꯥꯝ ꯀꯨꯏꯅꯦꯒꯦ ꯊꯥ 4-5 ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯁꯥꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯑꯃꯨꯛ ꯆꯤꯡꯁꯤꯃꯁꯨ ꯑꯩꯅ ꯂꯩꯖꯍꯧꯔꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡꯈꯩꯅ ꯆꯥꯎꯔꯀꯥꯟꯗꯁꯨ ꯏꯆꯥꯈꯩꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯁꯤꯗ ꯍꯣꯡꯗꯣꯛꯑꯀꯥꯟꯗ ꯍꯌꯦꯡꯋꯥꯏꯐꯧ ꯇꯨꯡꯐꯧ ꯁꯨꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯁꯤꯡꯅꯦ ꯂꯩꯕ ꯌꯥꯅꯕ ꯑꯩꯅ ꯌꯥꯝꯅ ꯑꯁꯥꯡꯕ ꯃꯤꯠꯌꯦꯡꯅ ꯁꯤꯟꯈ꯭ꯔꯕ ꯑꯃꯈꯛꯅꯦꯕ ꯑꯗꯨꯅ ꯑꯩꯅꯕꯨ ꯁꯨꯝꯕ ꯋꯥꯈꯜꯁꯦ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯂꯧꯁꯨ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯀꯔꯕꯥꯔ ꯇꯧꯔ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯑꯆꯧꯕ ꯑꯩꯅ ꯄꯨꯊꯣꯔꯛꯇꯣꯏ ꯃꯤꯉꯣꯟꯗꯒꯤ ꯑꯩꯅ ꯍꯣꯝ ꯁꯥꯕꯗ ꯅꯤꯗꯣꯏ ꯃꯇꯦꯡꯗꯤ ꯂꯥꯛ 4-5 ꯃꯉꯥꯏ ꯑꯩꯅ ꯄꯨꯊꯣꯔꯛꯇꯣꯏꯕ ꯂꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯖꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯌꯥꯝꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯖꯥꯒꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯣꯟꯁꯦꯞꯁꯦ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯇꯦꯡ ꯃꯌꯥꯝꯒꯤ ꯑꯦꯅꯔꯖꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯗꯨꯕꯨꯁꯨ ꯂꯦꯝꯅ ꯑꯝꯇ ꯃꯥꯡꯍꯟꯖꯔꯣꯏ ꯍꯥꯏꯅ ꯊꯝꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯌꯥꯝꯅ ꯋꯥꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯗꯤ ꯑꯩꯁꯦ ꯀꯃꯦꯟꯁꯦ ꯄꯥꯕ ꯉꯝꯗ꯭ꯔꯦꯕ ꯌꯨꯝꯁꯀꯩꯁꯁꯤꯅ ꯑꯩꯁꯦ ꯈꯤꯇꯪ ꯇꯦꯟꯅ ꯋꯥꯔꯤꯁꯦ ꯂꯤꯖꯒꯦꯕ ꯑꯗꯨꯒ ꯊꯥꯡꯖꯁꯤꯗꯤ ꯁꯦꯇꯔꯗꯦꯁꯤ ꯈꯤꯇꯪ ꯅꯩꯔꯒ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯁꯥꯡꯅꯁꯨ ꯂꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯃꯈꯛꯁꯨ ꯑꯣꯏꯈ꯭ꯔꯦ ꯀꯣ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯄꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟꯁꯦ ꯄꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯧꯔꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯛꯈꯤꯕ ꯀꯃꯦꯟꯁꯤꯡꯅꯦꯕ ꯑꯩꯁꯦ ꯇꯁꯦꯡꯅꯅꯦ ꯏꯕꯁꯦ ꯍꯦꯟꯃꯟꯗꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯔꯒ ꯂꯩꯔꯛꯄꯁꯦ ꯑꯩ ꯀꯨꯏꯔꯕꯅꯤꯅꯅꯦ ꯈꯨꯠꯁꯦ ꯑꯩ ꯆꯤꯛꯄ ꯍꯧꯔꯦ ꯅꯥꯔꯦ ꯏꯕꯁꯦ ꯁꯤꯟꯗꯣꯛꯄ ꯉꯝꯗꯗꯅ ꯑꯩ ꯁꯤꯁꯦ ꯖꯦꯔꯣꯛꯁ ꯇꯧꯍꯜꯂꯕꯅꯦꯕ ꯀꯃꯦꯟꯁꯤꯡꯁꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯀꯃꯦꯟꯁꯤꯡꯁꯦ ꯃꯤ ꯑꯃꯒꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯅ ꯄꯤꯔꯛꯄ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯁꯤꯗ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯔꯛꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯁꯦ ꯄꯥꯗꯕ ꯁꯨꯡꯉꯝ ꯉꯝꯗꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯀꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯤꯔꯛꯇꯦ ꯂꯧꯈꯠꯄꯤꯔꯛꯇꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯩ ꯏꯄꯣꯝ ꯃꯦꯗꯤꯌꯥ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩ ꯊꯥꯒꯠꯄꯤꯔꯛꯄ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯊꯥꯒꯠꯄꯤꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗꯤ ꯁꯨꯞꯆꯟꯖꯔꯒ ꯑꯩꯅ ꯑꯗꯨꯝ ꯂꯧꯈꯠꯆꯗ꯭ꯔꯕꯅꯦꯕ ꯁꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃꯈꯛ ꯐꯣꯡꯗꯣꯔꯛꯄ ꯑꯋꯥꯕꯀꯣ ꯁꯤꯒꯤ ꯂꯧꯈꯠꯆꯕꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯥꯅ ꯋꯥꯍꯪ ꯁꯤꯝꯇꯪꯗꯤ ꯏꯆꯦꯗ ꯍꯪꯅꯤꯡꯕ ꯐꯥꯎꯏ ꯏꯆꯦ ꯏꯆꯦꯒꯤ ꯊꯧꯅꯥ ꯂꯩꯕ ꯄꯥꯎꯈꯨꯝꯗꯣ ꯅꯅꯥꯎ ꯇꯥꯅꯤꯡꯉꯦ ꯏꯆꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯜꯂꯤꯁꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯏꯁꯣꯟꯗ ꯁꯣꯟꯊꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯆꯦ ꯍꯜꯂꯛꯄꯤ
sidi mi natrabra set pa chaba ining tawba yadabra ise halakpi se thongal wang ma landra su migi miyeng se yam phatana yengliba wakhal phana khandri se karigino ise aikhoi su nupa gi makhada moigumna hingning ba phawi haiba se kaw ba male mapuroi bagi makhada nungai na leiribi makhoina haiko inaw bijna jam nungai tana hairakpane ba summi khoi gi ne lamjida dek nupa ga bu khaina raba natraga nupa bu leigidraba ko ipuroi ba je yaudra khoi nupi je tum sole ba ado inaw halak pi je mi na te kana na haino ko adubu ngasi nupa ga khaina ba nupi ka lisa saja sengna masa yo ga phajan leibusu yawi adai amadong mayum pangi amadong panjan nupi leibam dong panjan yam soibusu yawe ba aduna mijeng ani je inaw aduna khenarak pane do khoi gi setning nge na ju khoi ipuroi ba leiba mau maksu koi khongau salwar pangse setpada hayang kai nom tonok pada asimo je khongau setpani hainei ba kaisu thoktingai dadi kaisu tawde aduna thoidokna koi gi nupa kaina raba nupa legi da ba hajidi mi yengbam ne ba adu sening nge haidana ju setaba adu seloro kai dawdoino phanek isagi phiron phajana setcha ba ada yam chamna taru tanan ba adu edi kanamtana kaisu aigi licha sajat aigi seli chari bana buniti nem summa ba aigi sinbam mam phajana tawga isabo naraba kana na ju thina ngang na roi mai phina ko payade aron bali chatne yana mina amot pathabak ne yana thuna khange ba ko aduna inaw smaina niam sumna da laisi mayam na dum khangbi bani loi thagat pani adu khitang di section bam di change adu ju bamade niom bu chumaga di mayam na so dum haina riba mayam do loimak chamjagi doini aduga magi aphaba matik magun dum adum chongthorak to leira bani ma dei mathang jena smai hai akoi swaida ma sulai matu masagi khandaba ada leiraga ngaurga leikiba haiko aduna adaidi mathang dana ma hai matu leiba nupana masa amadi magi loinabi kauthoga nupi koiba sing mapur mapunsida nungaiba phangdana pro sak saaga siro nupi khara sulai nupa leina topa nupa nahada hengo tawba nungaiba phangdana mang bo oiro aina sap tawri hai ko thajo mangan ba mi oi ba habdo nama thwai sakna haire ne ba ma haije du mathang jina wari singsina takli nupi se yam pangba jibani nupi se humlak pangthai haiba se sum labajani nungsinaraga pakhang ni nupi thire pau khangba ngamdaba magi mayum thidok taba karigino mamana basinga koigi khangna driba karigino mama mapa khangdrasu machin manaw mache machan khangna driba karigino nupada nupi koiganu lepu haibadi yararoi aduna huran ba mida huran ganu to hairaga to aroi aduna nasana nasagi ijatpu hakchangbu section na thamba tabani haiba ma haije chumme ba nupada thingba ngamaroi haibane ba nupi huran ba mida huran ganu thingba ngamaroi haijene aduga mana khangdada ise laisabi pakhangdi lairana nupi lairaba nupa sing laikai gi mausing aikhoi swai dasu koina ba yam leire makhoi singsi kamaina gyan tahandoino khangde haiba mitna khongna uba ai laikai da loi laina rabane yam section ma mathau tai adai mathangna aiju phige phanek lolaga dum tajai wari mun tai ngai da khutta yatumna thinba mayam yawi ai dai mathangna section bi koigi पृथ्वीदा इमा हाइबसिदगी हेनबा लाइते हाइबसि मिपुंग खुदिंग मगना खंगनरबा फमनी हाइबदी नारब मतमदा हनुबा अमना फावबा चाइना खांगबदा इमा हाइना कौनरी अदुगा ngasi aigi isa ani sine ima haina kaufam amadi kezafam laitre adusu sikhiba nataba masagi maralna chatkraba maral dusu ahan badadi ngakpi khi isagi yenglaga accident ni khanna kupang na pau tha khide masa amada suk chauna awaba ikaiba piram liba masigumba masa haiba si khanba ngamdrabi nupi si kari mingthol pi ba yai isiana aigi message asibu pabirak-ladi mingthol ama di soidana pibira o haiba ko yam thina sakna ipwajana magi pusigi wari ne haibadi mana mioi bo ina muti suna pola ga suma je handicap kumba madi oidoini haibadi maje soinai reba makhalama ni mi gi channel lon cha yaudra minung si amadi thajaba manghalaba mi misak amadi oire haibasi madi hainingi hoi aduga kaino je
ꯅꯨꯄꯥꯗꯐꯥꯎꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯦ ꯅꯨꯄꯤ ꯂꯩꯔꯒ ꯃꯆꯥ ꯌꯦꯡꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯕ ꯁꯨꯝꯕꯒꯤ ꯃꯩꯆꯥꯛ ꯐꯪꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯅꯨꯄꯥꯗꯁꯨ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯩꯆꯥꯛ ꯐꯪꯕ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯐꯠꯇ꯭ꯔꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯤꯗꯣ ꯐꯠꯇꯦꯕ ꯃꯁꯤꯗ ꯄꯤꯒꯗꯕ ꯃꯤꯡꯊꯣꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯔ ꯐꯖꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯁꯤꯗꯗꯤ ꯍꯥꯏꯕ ꯐꯖꯔꯔꯣꯏ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯏꯆꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯨ ꯃꯁꯥ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯨꯄꯤꯗ ꯈꯛ ꯃꯔꯥꯟ ꯁꯤꯖꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯊꯝꯖꯦ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯁꯥꯕꯤꯈꯩꯁꯨ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯆꯦꯛꯁꯤꯟꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯍꯟꯅꯤꯡꯉꯤ ꯅꯨꯄꯥꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯦꯅ ꯌꯥꯊꯣꯛꯄꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯇꯔꯨ ꯇꯅꯥꯟꯅ ꯁꯦꯡꯅ ꯊꯝꯂꯗꯤ ꯌꯨꯝꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯜꯂꯗꯕꯅꯤ ꯃꯁꯥꯅ ꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯊꯥꯛ ꯋꯥꯡꯅ ꯈꯟꯕ ꯑꯐꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯃ ꯂꯥꯛꯆꯅꯤ ꯍꯥꯏꯕ ꯏꯅꯥꯎꯁꯤꯅ ꯍꯥꯏꯁꯦ ꯏꯖꯠ ꯆꯦꯛꯁꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯀꯣ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯅꯨꯄꯤꯗꯤ ꯁꯦꯟꯗ ꯄꯩꯁꯥꯗ ꯉꯥꯎꯕ ꯃꯁꯤꯡ ꯌꯥꯝ ꯂꯩ ꯅꯨꯄꯥꯒꯤ ꯃꯔꯝꯆꯠ ꯌꯦꯡꯗꯦ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯕ ꯂꯝꯆꯠꯇ ꯑꯗꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯕ ꯂꯝꯆꯠꯇꯅꯅꯦ ꯀꯩꯅꯣ ꯂꯝꯆꯠꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕꯀꯣ ꯍꯣꯏ ꯂꯩ ꯆꯨꯝꯃꯦ ꯃꯥ ꯍꯥꯏꯁꯦ ꯌꯥꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯐꯣꯟꯗ ꯈꯪꯅꯔꯝꯕ ꯎꯅꯗ꯭ꯔꯤꯉꯩꯗꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯝꯗꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯐꯥꯎ ꯊꯝꯅꯕ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏ ꯁꯤꯁꯤ ꯂꯥꯜꯂꯦ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯣꯏ ꯂꯩꯊꯣꯛꯄꯤꯌꯨ ꯂꯥꯞꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯍꯣꯏ ꯃꯁꯥ ꯃꯤꯅꯝꯃꯒ ꯄꯥꯈꯪ ꯁꯥ ꯀꯣꯏꯔꯤꯕ ꯃꯥꯗꯨꯁꯨ ꯂꯥꯜꯂꯦ ꯑꯗꯩ ꯈꯪꯉꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯂꯥꯜꯂꯦ ꯑꯅꯤꯃꯛ ꯂꯥꯜꯂꯦꯕ ꯑꯃꯈꯛꯅ ꯂꯥꯟꯒꯗꯕꯗꯣ ꯑꯗꯩ ꯑꯃꯅ ꯏꯆꯦ ꯏꯆꯥꯅꯨꯄꯤ ꯆꯥꯎꯔꯛꯄꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯆꯠꯊꯣꯛꯀꯗꯕ ꯐꯥꯎꯕ ꯀꯤꯔꯦ ꯍꯥꯏꯕꯀꯣ ꯑꯗ ꯃꯁꯥꯗ ꯆꯠꯊꯣꯛꯄꯗ ꯀꯦꯃꯦꯔꯥ ꯑꯃ ꯍꯥꯞꯄꯁꯤꯔ ꯈꯪꯗꯦ ꯄꯥꯈꯠꯄꯗꯤ ꯐꯠꯇꯦ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯏꯆꯦ ꯀꯃꯦꯟ ꯁꯤꯝꯇꯪꯗꯤ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯒꯤ ꯀꯀꯥ ꯑꯃ ꯂꯩꯔꯝꯃꯦ ꯕꯕꯥꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯅꯦ ꯅꯤꯁꯥꯁꯨ ꯆꯥꯗꯦ ꯌꯨ ꯆꯨꯔꯨꯞ ꯐꯥꯎ ꯑꯝꯇ ꯊꯛꯇꯦ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯡꯀ꯭ꯋꯥ ꯈꯔ ꯆꯥꯏ ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯁꯨꯔ ꯂꯩ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤ ꯄꯣꯠꯂꯣꯏ ꯇꯨꯏ ꯌꯥꯝ ꯀꯜꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕꯁꯦ ꯀꯣ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯁꯦꯝꯃꯒꯅꯦ ꯃꯣꯏꯁꯦ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯦ ꯂꯨꯍꯣꯡ ꯃꯇꯝ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯕꯅꯣ ꯍꯥꯏꯗꯣꯛꯑꯝꯗ꯭ꯔꯦ ꯀꯀꯥꯗꯨꯅ ꯍꯩꯖꯤꯡꯄꯣꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯀꯀꯥꯗꯨꯅ ꯁꯤꯔꯤꯗꯣ ꯅꯨꯄꯤꯗꯨꯒ ꯁꯥꯎꯅꯕꯩ ꯃꯔꯝꯅꯦ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯄꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯍꯩꯖꯤꯡꯄꯣꯠ ꯄꯨꯗꯣꯏꯒꯤ ꯃꯥꯒꯤ ꯕꯣꯔꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯦꯅ ꯄꯥꯎ ꯇꯥꯔꯕꯗꯣ ꯅꯣꯡꯃꯇ ꯂꯥꯛꯑꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯗꯦ ꯁꯣꯔꯥꯠ ꯐꯥꯎ ꯂꯥꯛꯈꯤꯗꯦ ꯃꯁꯥ ꯂꯥꯛꯇ꯭ꯔꯁꯨ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯂꯥꯛꯐꯝ ꯊꯣꯛꯇ꯭ꯔꯥ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯆꯍꯤ 5 ꯍꯦꯜꯂꯦ ꯀꯀꯥꯗꯣ ꯂꯩꯈꯤꯗꯕ ꯉꯁꯤꯐꯥꯎ ꯅꯣꯡꯃꯇ ꯍꯪꯉꯗꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯀꯀꯥꯗꯣ ꯄꯨꯟꯁꯤ ꯇꯦꯜꯂꯤꯅꯤ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯃꯅꯨꯡꯗ ꯌꯥꯝ ꯂꯩꯔꯤꯕ ꯄꯨꯔꯥ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯧꯗꯣꯛꯅꯦꯕ ꯂꯤꯔꯛꯏꯁꯦꯀꯣ ꯑꯗꯒꯤ ꯃꯊꯪꯗꯅ ꯅꯦꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯥꯁ ꯌꯥꯔ ꯇꯝꯖꯔꯤ ꯅꯦꯅꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯅꯤꯗꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯊꯝꯗꯅ ꯁꯣꯏꯔꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯃꯆꯦ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯕ ꯐꯩ ꯈꯟꯗꯨꯅ ꯑꯩꯅ ꯈꯪꯖꯕ ꯐꯠꯇꯁꯤꯡꯗꯣ ꯏꯄ꯭ꯋꯥ ꯑꯅꯤꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯇꯥꯛꯑꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅꯁꯨ ꯃꯆꯦ ꯑꯩꯒꯤ ꯋꯥꯕꯨ ꯂꯨꯝꯅ ꯂꯧꯕꯤꯗꯨꯅ ꯀꯩꯅꯣ ꯁꯣꯏꯔꯛꯀꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧ ꯋꯥꯈꯜ ꯇꯥꯃꯤꯟꯅꯍꯧꯋꯤ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯐꯩꯌꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯊꯪꯗꯅ ꯅꯨꯄꯤꯁꯤꯡꯁꯦ ꯃꯊꯤꯕꯣꯡ ꯑꯃꯠꯇ ꯄꯥꯟꯗꯦ ꯐꯠꯇꯕ ꯅꯨꯄꯥꯗꯨꯗꯤ ꯈꯔꯁꯨ ꯐꯨꯊꯕ ꯇꯥꯔꯦ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯈꯔꯁꯨ ꯀꯩꯅꯣ ꯍꯤꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯔꯁꯨ ꯈꯟꯊꯕ ꯐꯩ ꯋꯤꯜ ꯄꯋꯥꯔ ꯂꯩꯇꯕꯒꯤꯅꯤ ꯃꯁꯥꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯐꯥꯔꯁꯇ ꯑꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯑꯩ ꯃꯇꯤꯛ ꯆꯥꯗ꯭ꯔꯗꯤ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯨꯅ ꯑꯩꯕꯨ ꯔꯦꯁꯄꯦꯛ
ꯀꯩꯅꯣ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯀꯣ ꯏꯆꯦꯁꯤꯅ ꯍꯥꯏꯁꯦ ꯏꯁꯥ ꯑꯗꯨꯗꯩꯗꯤ ꯏꯁꯥꯗ ꯍꯥꯟꯅ ꯑꯍꯥꯟꯕ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯃꯊꯪꯁꯤꯅ ꯏꯆꯦ ꯑꯩꯁꯦ ꯃꯟꯗꯦꯗ ꯁꯕꯖꯦꯛ 3ꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯛꯖꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯜꯂꯒ ꯂꯦꯁꯟ ꯑꯃꯅꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅ ꯈꯜꯂꯒ ꯋꯥꯔꯤꯁꯦ ꯇꯥꯖꯔꯤ ꯍꯥꯏꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯗꯤꯁꯨ ꯈꯤꯇꯪꯗꯤ ꯐꯣꯀꯁ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯒ ꯑꯃꯅ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯟ ꯀꯔꯤꯕꯨꯅꯣ ꯀꯅꯥꯕꯨꯅꯣ ꯊꯥꯖꯕ ꯊꯝꯗꯣꯏꯁꯤꯕꯨ ꯑꯩ ꯁꯣꯔ ꯐꯨꯟꯒꯠꯂꯦ ꯏꯆꯦ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯐꯥꯎ ꯊꯥꯖꯔꯛꯇ꯭ꯔꯦ ꯆꯦꯛꯁꯟꯕꯤꯌꯨ ꯑꯗꯨꯒ ꯆꯤꯡꯅꯕ ꯊꯝꯕꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯐꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯕ꯭ꯂꯣꯛ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕꯅꯤ ꯏꯁꯥ ꯏꯁꯥꯗ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯃꯊꯪꯗꯅ ꯅꯨꯄꯤꯁꯤꯡ ꯄꯪꯂꯒꯅꯨ ꯅꯨꯄꯥ ꯀꯣꯏꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯠꯀꯅꯨ ꯏꯁꯥ ꯏꯁꯥꯒꯤ ꯊꯃꯣꯏ ꯐꯥꯊꯕꯤꯌꯨ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯄꯪꯊꯕꯤꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯈꯪꯕꯤꯌꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯃꯦꯞ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯕ ꯌꯥꯏ ꯋꯥꯆꯞ ꯑꯣꯏꯔꯁꯨ ꯑꯗꯩ ꯗꯨꯋꯦꯜ ꯄꯥꯏꯕ ꯌꯥꯏ ꯃꯌꯥꯝ ꯁꯤ ꯈꯪꯕꯤꯌꯨ ꯁꯤ ꯅꯠꯇꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯈꯤꯇꯪ ꯆꯤꯡꯅꯕꯗ ꯇꯣꯛꯊꯣꯛꯍꯧ ꯀꯣ ꯅꯣꯏꯕꯨ ꯈꯔ ꯀꯥꯛꯑꯣ ꯅꯨꯄꯥ ꯀꯣꯏꯕꯗ ꯅꯨꯄꯥ ꯌꯥꯝ ꯄꯨꯛꯆꯦꯜ ꯁꯦꯡꯉꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯑꯩ ꯁꯨꯝ ꯏ ꯀꯥꯔꯛꯇꯧꯔꯦ ꯋꯥꯔꯅꯤꯡ ꯀꯩꯅꯣ ꯏꯅꯥꯎꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤꯁꯨ ꯂꯧꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯪꯊꯔꯒꯁꯨ ꯂꯩꯒꯅꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯁꯤꯡꯅ ꯅꯨꯡꯁꯤꯅꯧ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯗꯅ ꯏꯆꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯂꯒ ꯊꯝꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯋꯥꯔꯤ ꯂꯤꯖꯒꯦ ꯏꯆꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯤ ꯑꯍꯨꯝꯅ ꯑꯣꯠꯄꯒꯤ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯈꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯁꯤꯗ ꯃꯤ 3 ꯍꯥꯏꯗꯣꯏꯁꯦ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯗꯨꯗꯤ ꯊꯧꯅꯥꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯊꯧꯅꯥꯗꯨꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗꯅ ꯆꯍꯤ 2 ꯀꯣꯏꯅꯔꯒ ꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯉꯛꯏ ꯀꯩꯅꯣ ꯅꯨꯄꯥ ꯀꯣꯏꯅꯕꯕꯣ ꯄꯪꯀꯣꯏ ꯀꯣꯏꯅꯕ꯭ꯔో ꯀꯔꯤꯝ ꯊꯤꯒꯠꯇꯕ꯭ꯔꯣ ꯄꯪꯃꯜꯂꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯔꯗꯤ ꯂꯩꯒꯦ ꯈꯜꯂꯗꯤ ꯂꯩꯀꯥꯏꯗ ꯍꯪꯗꯣꯛꯑꯣ ꯃꯤꯉꯣꯟꯗ ꯍꯪꯗꯣꯛꯑꯣ ꯍꯥꯟꯅ ꯌꯥꯝ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯈꯔ ꯍꯪꯁꯤꯀꯣ ꯊꯥꯖꯔꯒ ꯃꯤꯅ ꯑꯩ ꯄꯥꯈꯪꯅꯦ ꯍꯥꯏꯔꯒ ꯂꯩꯊꯣꯛꯑꯣꯏꯖꯦꯕ ꯑꯗꯩꯗꯤ ꯌꯨ ꯅꯤꯁꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯡꯕ ꯄꯥꯝꯃꯦ ꯃꯔꯝꯗꯤ ꯀ꯭ꯔꯥꯏꯝꯕꯨꯗꯤ ꯅꯤꯁꯥꯅ ꯍꯦꯟꯅ ꯏꯃꯨꯡ ꯑꯃꯗ ꯀꯥꯏꯕꯅ ꯌꯥꯝꯅ ꯍꯦꯜꯂꯝꯒꯅꯤ ꯀꯩꯒꯤꯅꯣ ꯅꯤꯁꯥ ꯊꯤꯡꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ ꯍꯥꯏꯕ ꯁꯤꯁꯦ ꯀꯅꯥꯅ ꯊꯤꯡꯗꯣꯏꯅꯣ ꯅꯤꯁꯥꯁꯦ ꯊꯛꯄꯅ ꯌꯥꯝꯃꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯦꯕ ꯉꯝꯅꯗ꯭ꯔꯤꯁꯦ ꯃꯥꯅꯤ ꯅꯤꯁꯥꯗꯒꯤꯁꯨ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯒꯤ ꯑꯃꯅ ꯏꯆꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅꯕ ꯀꯔꯤꯒꯨꯝꯕ ꯁꯥꯏꯜ ꯑꯃꯃꯝꯇꯪ ꯊꯝꯅꯕ ꯍꯣꯠꯅꯕ ꯌꯥꯒꯗ꯭ꯔꯥ ꯂꯥꯏꯕꯛꯇ ꯊꯦꯠꯇꯧꯗ ꯉꯥꯏꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯗ ꯀꯃꯦꯜ ꯑꯃꯗꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯃꯇꯨꯡꯗ ꯃꯃꯩ ꯑꯃꯃꯝ ꯄꯥꯜꯂꯕ ꯑꯗꯩ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯔꯥꯏꯕꯛꯇ ꯃꯆꯤ ꯑꯃꯃꯝ ꯄꯥꯜꯂꯕ ꯑꯗꯨꯏꯗꯤ ꯐꯒꯗꯕꯅꯦꯅ ꯈꯪꯅꯕ ꯑꯗꯩ ꯃꯊꯪꯗꯅ ꯏꯆꯦ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯕꯅꯤꯅ ꯊꯥꯖꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯋꯥꯏꯅꯤ ꯏꯝꯐꯥꯜꯅꯤ ꯈꯥꯏꯕꯒꯤ ꯋꯥꯔꯤꯒꯨꯝꯕꯒ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯍꯣꯏ ꯁꯤꯁꯦ ꯑꯗꯨꯝꯅꯦ ꯍꯦꯛꯇ ꯈꯔ ꯍꯥꯏꯒꯠꯄꯒ ꯈꯔ ꯍꯥꯏꯗꯕꯒ ꯂꯧꯅꯕꯁꯦ ꯑꯗꯨ ꯍꯥꯏꯅ ꯈꯔꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯎꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝꯕꯁꯦ ꯍꯥꯏꯅꯗꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕ ꯃꯥꯅꯤ ꯋꯥꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯀꯥꯏꯁꯤ ꯌꯥꯔꯤꯈꯩ ꯁꯤꯖꯤꯟꯅꯗꯕꯅ ꯐꯩ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯩ ꯃꯊꯪꯁꯤꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯄꯪꯕ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕꯤꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯁꯦ ꯄꯦꯟꯗꯦ ꯍꯥꯏꯕ ꯑꯗꯩ ꯃꯊꯪꯁꯤꯅ ꯏꯆꯦ ꯅꯟ ꯃꯅꯤꯄꯨꯔꯤꯗꯨꯅ ꯆꯩꯔꯥꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯥꯎ ꯈꯪꯍꯟꯕꯤꯔꯛꯑෝ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯊꯋꯥꯏꯁꯦ ꯆꯥꯛꯏ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯍꯥꯏꯔꯛꯏꯉꯩꯁꯤꯗ ꯑꯩ ꯍꯥꯏꯍꯧꯔꯒꯦꯕꯀꯣ ꯍꯦꯛꯇ ꯆꯤꯊꯍꯧꯋꯦ ꯃꯣꯏꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯁꯥꯒꯩꯈꯩꯅꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯍꯦꯠꯇꯨꯗ
moi wari watai loi sare adu moi agi family kokthokre aduga khoi je moi kaino manungda adumaina moi mangonda magi kai haino mana tawriba training do adu do thadatlaga chalhangi bako adagi mu magi kaino do manghal dana adudi magi career do mana soiru badugi aduga moida adum pibam thokpa tawbam thokpa adumaina khoi tawrage adu pimsa do madi UPSC gi exam thabagi ma hojik chatkre Delhi da coaching ma adu kanna honarage adu focus pi grage na ko natadi ma do makok do chum cha khale ba kes gi kai gi aduna ahan gaina moina moi asongge ahan ga taraga training gi mafam du gi hetu ga taraga amai loi sanjarage na akhoi na santa pau pi de ko makha tam thaba ya dana ba hoi aduga mathangna ise ngasi dagi ngasai dagi thawai nek law khai tajari ne wari se aigi puroi badusu army ne aduga mingi se an example pi bada mu aigi puroi bagi maming tomba mu haibire aigi chai lawi sanaruba haibtare ina example ni ado army loi phatte habanate ko khara gi wani aduga mathangna aikoi gi ibung ipa ayambana nupi thira matung phau naha oiri daidi nupi koiba se naha oi ngai matam da nupi thira matung da nupi koiba se satnabi ama oina taw se kai gi no moi su machan mase yauri mi atopa nama moi machan mase da tawra di moi nungai gadra hat ke hairakani moina tawbana mi loi tawnai khanba hai ma hai is so me naw jna hai je ko ade amana imin nei khongna uba adagi izati I manaba masen phau thajaba thamba yadre matam sida kari haurakliba isung imanabi sing matam se am lure wakhan khallaga matam charaba nina ahal laman tanaraga koigi khangna hallaga gyan tana khangna biyu mayam su matam se am lure isana isagi section ba natradi isana isa section ba natradi matam sida kanam tana laklaga ai khanbiroi isagi izat isana khaktana section gadabani haiba sidi amtina chumme masan natadi kan amtana ngam gadab nateba adai mathangda iche ima ipa laitaba se yum palaba matungda nupa mayung gi mising na usette ipuroi bana phau kaino usitaba yawi adai ipuroi bana luna tawbirasu kaino imung manung na usitaba yawi haiba mama pa lai gi tabadane sumba je yam thengna bajane ba masajing phibam ni mafam matam dugi matungina khoina khara chection lai bi batare ko ado mathangna thamoi sengna nupa na izat lauge hairoi ado oktaba kawi haire ido ado yam sauninge nupa na hek haibada hekta pithokpa nupi jing yam sauninge haiba ko adai mathangdana ise aisu 12 years nungsinaba nupi du mari su phanam lainare pregnant oire haire chela se su yadre 3 times abortion tawraga laire aduga ai thabak tawdena topada chenthokre thabak tawbada khara lairaga manaw nupi lauro nagri gi taklaga koi halle aduga ma dawna sen se habi su yade adum laire mari lainaraga oina matam khara laikhisina laire aduga pregnant oiraga atopa nupa da chenthokre manaw nupi du su ise sibu nupa oiba mapok oina pokluba aina lanba oiradra ise ai punsi da nupi koige thige khandre punsi se sini yam tawba ngamba angang lai sabim sa ju laiba sumaina masa nupa na lai thokpa na thaba masana lai thokhi bu khoida nupa mayam na ju haiba laktana ina wari da ju lijagrabane adu si je masa khaktane mangak toije ma hayang khanga ga kholaga masana masabu mangan jaram bane ba akoi gi ai gi paisa mi na hat khaga I thaura roi ai gum bane mangan thok jaram bane ba ade amana hojik matam se lai sabi asengba laitre hairi se nupa de asengba pakhang lai rizat la nupi na sengaktradi nupa seng da bajuma sing yamak toine ba adagi di ise lai saringai da akchang pithok tabana yam hena phai ama da akchang pithok laga hundoklam laga mathang thengnaba nupa duna laudringai da kaisu kaide haini adubu kona yumbala matungda di pendaba nungai taba khuding haukraba loikraba asoiba punsigi khoi lairei lathuk khudingi
puthok ngang gani haiba simadi yam chumme khoina case ta ma'am thengnare ko adai mathang jina ise ani su wari se tabada thamoi se puba ngamdre samjarabi naupi maral laite asengba nungsibagi saina phangawi ngawraga phau hingawi aduga kai haubirammiba minadi karisu awabado khangbite haibako sumaina yam lay ma khatagi wari nate hojisu rims Jenims psychiatrist department chapiyu inkhallaiba nupim cha kayam ngawraga laige nusiba kainabai amta yengbiyu mayamna ko ade transgender na laisabi koibada thina haibi aduga nupi lairaba nupana laisabi kaya mangalambadadi akibagi masak natabra thamoi sengna nungsi jabado nupa asengba nate na hekta thugaibi transgender ne na kaina halli masibu kari kaino lamchat no transgender su thamoi pale ise transmen ga kariba hingminna basibu kayamuk yama khaiba laike sije inaw khangde koigi halaman jingna nupa masel launa ba haidana ko sum chanabi ama leitabani na adugi sum pamna deba khone si matang di aduga nupi masel launa bazu tomboy sabaga nupi launa bazu koi society jina halaman na yade dana ko adagi amana nene aidi nupa se sungkoi koiningba phawdre haibasu yam haire adu nupa adubu koiningaktre ai kano koidabida dum lairage khalle haibako ai je isagi kari soiba laibaino khangde nupa koiningdrije na maina sumne nupa gi irang je laigi tab sum yam laiba hoi aduga amana yamna wana sakna lai kaiba laiba lamba oh yam wana ne sakna lelamba mi ma'am je lairam gani thajade yam lairam me haiba ma lai aseng bagi kamen jina sakhi ne aduga amana nungsiba mi amana lapthokiba se phangdriba minadi khangoi yam wabani haiba aseng bagi ngawra sa nei hai ko adai sahi ani nungsinaraba matung singnarakpadagi koi thi bani magi photo puraga laifamsu haijin boirame masa ahum laiba nupi laiba nupa oirame relationship thamaudrasu thamoi sengnadi nungsiruba oibanina lapthoknaba honabada yam waki pakhang saduna asukuiba matamse aingonda minambi khallubada hena tukatchaba hangoiba phaurai isana isabu kariba laksinduna hojik phau hingjari haibako phatte khanglasu nungsirubanina pak hek lapthokpa ngamkhide hojikti nupa mata thajaba ngamdre haba aduna neba nupi thiradi koi biruno haije miduna hoi relation thamgide harajune thamoi chengna nungsirwadi ngaw houdoineba adu amana tare haibdi ekhoina phadaba haiduna koi afaba lambi lakadobinna dai mathangna migi nupa lai khangna koinage khanba nupi su yam lai aduga yam yum palaba nupa singna nupi atopa koiraba moimuk oidaba wangangba mise laira roidabani hai chummi ko naw nai jade mathangna nupa atenba su mini kari lamsat oktana laidoi sarupudi akhoi dauna iten telaga nupi luna tawbana phatra naha mayam sa ise robita swai matangsi kara yaningde sauningi inaw kano jingdo moido sum wang chawi haiba khaktane nupa wang chawbana phai nupa atenbadi phatte adagidi haiba nate ten gera nupa wang chawgera mi pikera ikwana haise afabajina phai afabana phai ba haisina magun yawa haibadu oido adaidi mathangda ani subagi wari gi nupado soidana isona chairak phangni mioiba marakta leiba sagumba nupado haiba hoi phangani soidana ko adaidi amana hai ise aigi imanabi ama lei nupaga hanjana generation masing khangdana thamna khre pumnamak aina khangawi imanabi dusu adum simple budi oide ado aidi kuina topa mafamda lairore aina halakpada mana pause loi tamma ba liraba aduga muk mana nupa joga ngang chai tawraba aduga nupaduna mu wari lirakpada mana lapthoido atopa nupa ma ama dmaina loinarambagini haire ai oina ikaira to aduga adu hairuina imanabi duna mu aingonda oina onkhalaga saujale haibako adaidi mathangna
ꯏꯁꯥꯁꯨ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯖꯩ 17 years ꯁꯨꯔꯦ ꯁꯥꯔꯚꯤꯁꯇ ꯂꯩꯕ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯁꯨ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯐꯥꯗꯣꯔꯦ ꯑꯩꯒꯤ ꯕꯦꯇꯔ ꯍꯥꯞ ꯑꯣꯏꯁꯦ ꯈꯪꯅꯔꯛꯄ 12 years ꯀꯝꯄ꯭ꯂꯤꯠ ꯐꯥꯔꯒ ꯂꯧꯖꯕꯅꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇꯁꯨ ꯌꯦꯡꯂꯛꯇꯦ ꯃꯥꯁꯨ ꯑꯇꯣꯞꯄ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯂꯩꯅꯔꯛꯏ ꯑꯁꯦꯡꯕ ꯁꯦꯡꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯅꯩ ꯃꯗꯨꯃꯛꯅ ꯉꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯟꯊꯨꯡ ꯑꯁꯤ ꯌꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯏꯖꯠ ꯂꯨꯝꯅ ꯂꯧꯖꯩ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯩ ꯑꯗꯨꯅ ꯀꯅꯥꯝꯇꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯟꯅꯤꯡꯗꯦ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯗꯨꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯄꯣꯛꯏ ꯍꯥꯏꯕꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯖꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦ ꯌꯥꯝ ꯁꯥꯡꯅꯅꯦ ꯅꯨꯡꯁꯤꯅꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯍꯥꯏꯗꯕꯀꯣ ꯅꯨꯄꯤꯗ ꯑꯗꯨꯝꯕ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯏꯆꯦ ꯍꯧꯖꯤꯛ ꯃꯇꯝ ꯅꯨꯄꯥ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯍꯛꯆꯥꯡ ꯄꯤꯌꯣ ꯍꯥꯏꯕꯁꯦ ꯆꯠꯅꯕꯤ ꯑꯣꯏꯔꯦ ꯃꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯍꯩꯅ ꯁꯤꯡꯅ ꯅꯥꯟꯊꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯁꯤꯅ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯔꯦꯠ ꯔꯤꯂꯦꯁꯟ ꯊꯝꯕ ꯄꯥꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯄꯥꯝꯕꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯇꯁꯦꯡꯕ ꯃꯔꯤ ꯑꯗꯨꯕꯨꯅꯤ ꯍꯥꯏꯀꯣ ꯏꯅꯥꯎꯁꯤꯅ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯁꯤꯅ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥꯅ ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯐꯕ ꯀꯌꯥ ꯎꯠꯄꯤꯔꯅꯤ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯔꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯛꯇꯣꯛꯇꯈꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯧꯕꯤꯔꯅꯤ ꯑꯗꯩ ꯏꯖꯠ ꯊꯥꯖꯕ ꯂꯣꯏꯅ ꯊꯝꯅꯔꯅꯤ ꯑꯗꯨꯀꯥꯟꯗꯅ ꯑꯃꯨꯛ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗꯐꯥꯎ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤꯁꯦ ꯑꯗꯨꯝ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤꯀꯣ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯃꯊꯪꯗꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯄꯪꯉꯦ ꯅꯨꯄꯥꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏꯅ ꯌꯥꯗꯅ ꯃꯁꯥ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯅꯝꯐꯨꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯪꯃꯜꯂꯦ ꯀ꯭ꯔꯥꯏꯝ ꯑꯁꯨꯛ ꯌꯥꯝ ꯊꯣꯛꯂꯕ ꯃꯤꯠꯅ ꯅꯥꯀꯣꯡꯅ ꯀꯌꯥ ꯑꯃꯁꯨ ꯎꯔꯕ ꯑꯗꯩꯗꯤ ꯎꯔꯕ ꯃꯁꯤꯗ ꯄꯪꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯈꯖꯤꯛ ꯈꯔꯥꯛ ꯄꯪꯕ ꯅꯠꯇꯦ ꯈꯔ ꯈꯔꯗꯤ ꯁꯤꯡꯂꯣ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯇꯨ ꯆꯨꯡꯉꯦ ꯅꯨꯄꯤꯁꯤꯅ ꯉꯥꯎꯔꯒ ꯍꯥꯏꯕ ꯋꯥꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯉꯥꯎꯕꯅꯤꯀꯣ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯃꯊꯪꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯪꯃꯟꯈ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯅꯔꯤꯀꯥꯟꯗ ꯑꯍꯦꯟꯕ ꯃꯔꯤ ꯊꯝꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯑꯗꯩꯗꯤ ꯊꯝꯁꯦ ꯌꯥꯗ꯭ꯔꯒꯅ ꯅꯨꯄꯥꯗꯨꯅ ꯊꯥꯖꯗꯦ ꯍꯥꯏꯕ ꯏꯁꯥꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯑꯁꯨ ꯌꯥꯒꯗꯕ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯅ ꯍꯥꯏꯕ ꯁꯤꯁꯨ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯥꯎꯁꯤꯅ ꯍꯥꯏꯁꯦꯀꯣ ꯑꯗꯩ ꯃꯊꯪꯅ ꯃꯇꯨ ꯃꯆꯥ ꯂꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯣꯏꯕ ꯂꯩꯁꯥꯕꯤꯁꯨ ꯂꯩ ꯅꯨꯄꯥꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯒ ꯏꯖꯠꯗꯥꯕꯤ ꯂꯧꯊꯣꯛꯄ ꯂꯩꯁꯥꯕꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯁꯤꯁꯨꯀꯣ ꯑꯗꯣ ꯀꯣꯏꯔꯨꯔꯤꯕ ꯃꯥꯁꯨ ꯑꯗꯨꯝ ꯗꯟꯗꯤꯗꯣ ꯐꯪꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯂꯩꯔꯒ ꯀꯣꯏꯔꯨꯔꯤꯕ ꯃꯥꯁꯨ ꯑꯗꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯤ ꯄꯩꯁా ꯇꯥꯟꯕ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯨꯄꯥꯁꯤꯡꯁꯨꯀꯣ ꯀꯣꯏꯕꯤꯔꯨꯔꯅꯣꯕ ꯑꯗꯩꯗꯤ ꯇꯨ ꯆꯨꯡꯉꯦ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯉꯥꯎꯔꯒ ꯍꯣꯏ ꯁꯤꯃ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯃꯦꯗꯥꯝ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯤꯕꯨ ꯀꯩꯅꯣ ꯂꯧꯅꯕ ꯌꯥꯒꯗ꯭ꯔꯥ ꯂꯣꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕꯀꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯇꯧꯅꯔꯤꯁꯦ ꯑꯉꯝꯕꯅꯤ ꯆꯠꯅꯗꯕꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯧꯕꯤꯗꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯦꯛꯇꯅꯦ ꯃꯧꯒ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯒ ꯍꯦꯛꯇ ꯂꯧꯅꯈꯤꯕ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯒ ꯕꯔꯥ ꯑꯃꯗ ꯀꯩꯗ ꯄꯨꯡꯂꯩ ꯂꯩꯅꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯅꯦꯕ ꯍꯦꯛꯇ ꯊꯤꯡꯕ ꯉꯝꯗꯦꯕꯀꯣ ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯏ ꯏꯆꯦꯒꯤ ꯕ꯭ꯔꯦꯟꯁꯦ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯗꯒꯤꯁꯨ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯨꯛ ꯌꯥꯝꯕ ꯀꯦꯁ ꯃꯌꯥꯝꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯂꯣꯏꯅ ꯀꯥꯎꯗꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅ ꯂꯤꯔꯛꯄꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅꯅꯦ ꯑꯩꯁꯨ ꯊꯃꯣꯏꯅ ꯇꯥꯍꯧꯕ ꯋꯥꯔꯤꯁꯤꯡꯁꯦ ꯊꯃꯣꯏꯅ ꯇꯥꯍꯧꯔꯕꯅꯤ나 ꯑꯩꯅ ꯐꯅꯌꯥꯝ ꯀꯨꯏꯔꯁꯨ ꯑꯝꯇ ꯀꯥꯎꯗꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯃꯣꯏꯁꯦ ꯁꯣꯛꯑꯒ ꯇꯥꯈꯤꯕꯅꯤꯅ ꯑꯗꯣ ꯕ꯭ꯔꯦꯟ ꯊꯣꯏꯗꯣꯛꯅꯌꯥꯝ ꯐꯔꯨꯕꯒꯤ ꯈꯣꯠꯄꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯊꯃꯣꯏꯅ ꯇꯥꯗ꯭ꯔꯕ ꯏꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯗꯒꯤ
mathangdana maitai janura mayam ija cheksulu mamal lainaba asengba cheksalajiko adai nupa nangbu taribo nangna laisabigi punsi se kaisu laitana khalise noibu karamna kari karma kaise kaimta khangdrabra nangi nachanu pida thodi nungai gadra haiba sini mayam ne ta hainai je do machanu pida di thokta boy janu angang do di lamja bonte kano nupa macha do ina phangmana phaiba dum mathangdana haujukan gi mau halakpi singse loinamak haibadi nate ko koigi aigi puroiba je okto thawi ado kano je okto je matang matam sadana wairakpa ahing nungdang nungdin ga khangdana sugumba yam kairakpa yamna lei haiba lei sumba je ko okto thauba smaina gari thauba jingjidane sumba tawena mai mai nupina nungai taba yam leiba dai mathangna isema isam samna pakhang leisabi oibagi nungsinaba se kayam wage relationship yam pa magadi lohongba kaidauge khoidau yam sauningi minamba yam haiba nupa singse wari se taraga yam sauningi haibako adai mathangjana nupi gi izat yam pamba nupa noine ko kaisu taunga moi khalido isorbu kiyu ko na haiba adai mathangdana henmalle nupa khaise nupina mama mapa da haiba ngamaroi ikaini kaisu tawba ngamaroi haidana noina nupigi izat kaisu aitana khanba se henmalle noigi mathakta ngamba madi lakani ko haibako nupi kya kya na manga tuminna khangauri se nungaite hai sije aina kamen jingje khagak tension na pa jare mayam na warobi anu ko adai mathangna ise kamai hairaga gyan ta doino nupi gyan ta dre aiju khalle wa khalda samas ama sembada proof ama chawkhat hanbada nupi gi thodang aduki matik chawi aduga khwaidagi khudong thiba awaba tabaju nupina wakhal thenba ju nupi adai loinamak nupi da tahawi haibako dai mathangna sigumba mayam sida aikoi imana hanadagi hauna dum hairaga lai nupa khangnabagi khangnabagai loina kaino haidok I kanano karino haiba loina thigatlaga khangna halle matamduda koi lekai nadi mama yauna koi haibi adubu tungda sumba thoktanabani haiba ko siju yam summe thigatabju mu yade bako ado mathangna akoi su babado sharpem ne adubu ima je babana am nungsi adumaina amata tawde nupi atopa koiba lamda lerga phone da wai sanaba tawde ado kilometer 8 mu khongna chatlaga phone phangdadana yumda ima da yang wana phone tawre ado magi duty chatpada nongmaina pala bawda ima da haidoktana nongmaina pandaba saraga babaduna wari sarakiba ngasibo kawte haiko adai mathangna wakhal sokpa haibabu kaida hangurani kano chingmai ama kano kang phuklaga nungsa marakta awaba khangbado kari sunate aigi nupabu nupi amana puba kanda adugi maichak muk khangba kaino pugibada ko adugi maichak muk khangbada waba se laite haibani ko adai mathangna leisabi singsu khangnaba nupaga wari sabada khitang gap thambiyu adutada nupa aduna nangonda henjilakpa ngamoi khangnaba sahi yame wari sabada koinadre haibagi kaino matagum ngangningba hainingbada haiba nongamde ahingbo saba aduna ju asoiba ka lai haibako adai mathangna ise ai ngasidi nupi mayam jida wahang amata hangjage nupa se noise yaudadi hingba je sungam ngamdabra haibako nupa de 100 ki mapuni apamba kaya khandana koigini noina na sapi thori to kari gino noi khak manghong ni khandra haibako adai mathangna hojiki matam sida nungbu nusina de nupa su nupi su naknaba mari thamgadabane haibasida loi laina khre kaigumba kainaradi mung manung loina ikaiba nangba awaba tadoine se khangdabra haiba adai mathangna nungsi badaminamba kaino minamdriba wari se hojik ta nate thaina mamang haidagi hauna thawdo kaya thoga dum lakhrabani sidabu dum jeksandriba nupi singse amna pangi habako nupi mayam akhoi punna gyan taminarase leisai ngai da kaidong da ija
ꯄꯤꯊꯣꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯑꯗꯣ ꯀꯃꯦꯟꯁꯤ ꯌꯥꯝꯗꯤ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯒꯦꯀꯣ ꯁꯤ ꯈꯛꯇꯪ ꯂꯧꯈꯠꯆꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗꯁꯨ ꯀꯃꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯑꯃꯃꯝꯗꯤ ꯊꯝꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯃꯦꯟꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯥꯊꯣꯛꯇ꯭ꯔꯒꯁꯨ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯟꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯀꯃꯦꯟꯁꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤ ꯍꯥꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯂꯧꯈꯠꯄꯤꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯈꯔ ꯂꯧꯈꯠꯂꯒ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛꯇꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨꯁꯨ ꯂꯩꯖꯗꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯀꯃꯦꯟꯁ ꯃꯌꯥꯝ ꯏꯕꯁꯤꯡꯗ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ 35 ꯁꯨꯕ एपिसोड येंबिरिबसिंगबुसु हनन थागतचरी लोइनना क्राइम डायरीज की फैमिली सिंगना अहेनब सब्सक्राइबर अमदी अखोगी व्यूअर्स सी हेना पुथोकमिनरगा मणिपुरदा मतिंग लेबा सोसाइटी अमा अमदी अखोगी क्राइम यामना हंथबा सोसाइटी अमा ओइमिनहनसी हाइबसि मथमजरगा ngasigo onedi matamsu loisilaklabina इपो मीडियाना मयामगिदमक्ता एवरी वेडनेसडे अमदी सैटरडे सीरीज 9 पुथोकचरीबा क्राइम डायरीज येंबिरिबसिंगदगी काइननबा याथंगनिजरी पिनबिरसी